ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯂꯩꯊꯣꯛꯁꯤꯟꯅꯤꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯕꯤꯀꯥꯁ ꯆꯦꯟꯕꯤꯑꯁꯅ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗꯨ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯗꯣꯛꯇꯔ ꯃꯥꯏꯕ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯁꯨ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯄꯨꯝꯅꯃꯛ ꯋꯥꯈꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯒꯠꯆꯗꯨꯅ ꯏꯖꯕꯅꯤ꯫ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯛꯂꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛ ꯅꯣꯂꯨꯛꯅ ꯍꯥꯏꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯗꯣꯛꯇꯔ ꯃꯥꯏꯕ꯫ ꯊꯦꯡꯂꯔꯕ ꯃꯇꯝꯅꯤ꯫ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ꯫ ꯑꯗꯨꯕꯨ ꯃꯤꯁꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯦ, ꯃꯤꯌꯥꯝꯒꯤ ꯄꯣꯊꯥꯅꯕ ꯃꯇꯝꯅꯤ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯇꯤ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯀꯥꯡꯒꯩ ꯀꯞꯄꯒ ꯈꯥꯡꯂꯤ꯫ ꯃꯃꯥꯏꯕꯤ ꯃꯄꯥꯜꯍꯩꯅ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ. ꯆꯠꯂꯨꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ. ꯏꯃꯥꯕꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯅꯦ. ꯃꯥꯌꯣꯛꯅꯕꯤ ꯑꯃꯥꯏꯕꯤꯗꯣ ꯑꯃꯨꯛꯇ ꯀꯧꯔꯨꯆꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ." ꯀꯞꯂꯤ꯫ ꯃꯃꯥ ꯄꯥꯜꯍꯩ ꯊꯥꯕꯨꯝ ꯁꯨꯖꯜꯂꯛꯂꯗꯨꯅ ꯑꯉꯥꯡ ꯑꯃ ꯎꯅꯒꯗꯕꯒꯤ ꯀꯟꯅ ꯐꯦ ꯂꯥꯎꯔꯤ꯫ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯑꯣꯏꯔꯤꯕ ꯈꯣꯏꯗꯨꯝ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ "ꯏꯃꯥ, ꯑꯩ ꯏꯃꯥ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯃꯣꯏꯌꯦ ꯏꯃꯥ. ꯑꯩ ꯌꯥꯝ ꯀꯤꯌꯦ ꯏꯃꯥ. ꯑꯩ ꯏꯃꯥ ꯂꯪꯊꯣꯛꯂꯝꯂꯒ ꯆꯠꯄ ꯉꯝꯃꯣꯏꯌꯦ." ꯀꯞꯂꯤ꯫ ꯈꯣꯏꯗꯨꯝ ꯁꯨꯞꯅꯇꯪꯒꯤ ꯆꯍꯤ 5 ꯁꯨꯔꯛꯄꯗ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯆꯥꯅꯤ꯫ ꯄꯥꯜꯍꯩꯗꯣ ꯊꯪꯅꯕ ꯃꯤꯀꯨꯞꯇ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯅ ꯅꯥꯀꯜꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛꯇꯣ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯔꯒ ꯃꯈ꯭ꯌꯥ ꯆꯤꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯈꯣꯏꯗꯨꯝ ꯃꯃꯥꯒꯤ ꯃꯃꯥꯏꯗꯨ ꯅꯥꯜꯂꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ" ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯃꯃꯥꯒꯤ ꯇꯣꯡꯈꯠꯂꯔꯤꯕ ꯄꯨꯛ ꯑꯗꯨ ꯇꯞꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯄꯒꯨꯝ ꯇꯧ꯫ ꯈꯣꯏꯗꯨꯝ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ "ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯑꯗꯨꯗ ꯃꯍꯥꯛ ꯑꯉꯥꯡꯅꯤ ꯈꯪꯗꯕꯒꯤꯔ ꯀꯔꯤꯅꯣ ꯀꯟꯅ ꯅꯝꯂꯤ꯫ "ꯏꯕꯨꯡꯉꯣ" ꯍꯥꯏꯗꯨꯅ ꯑꯩꯔꯝꯂꯒ ꯇꯨꯃꯤꯟꯅ ꯐ꯭ꯔꯠ ꯂꯥꯎꯅ ꯂꯦꯛꯊꯈ꯭ꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ "ꯍꯉꯥ" ꯍꯥꯏꯗꯨꯅ ꯑꯉꯥꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯇꯥꯔꯛꯂꯤ꯫ ꯎꯔꯤ ꯃꯃꯥꯒꯤ ꯐꯅꯦꯛ ꯐꯤꯌꯣꯡ ꯃꯅꯨꯡ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯕ꯫ ꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯐꯦꯠꯇꯪ ꯐꯤꯗꯨ ꯊꯥꯡꯀꯠꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯎꯔꯤ ꯃꯗꯨꯗꯒꯤꯗꯤ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯍꯥꯛ ꯃꯇꯨꯡ ꯍꯟꯗꯣꯔꯛꯏ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯟꯅ ꯀꯞꯂꯝꯕ ꯑꯉꯥꯡ ꯑꯗꯨ ꯍꯦꯟꯅ ꯀꯟꯈꯠꯂꯛꯏ꯫ ꯈꯣꯏꯗꯨꯝ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯛꯂꯒ ꯊꯣꯡꯗꯣ ꯁꯕꯥꯛ ꯐꯪꯉꯩ ꯍꯥꯡꯇꯣꯛꯂꯝꯂꯦ ꯍꯥꯏꯔꯒ ꯃꯝꯂꯔꯕ ꯊꯦꯡꯂꯔꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯍꯧ ꯊꯥꯡꯉꯣꯏ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯃꯥꯡꯗ ꯊꯣꯡꯒꯥꯜ ꯌꯧꯅ ꯆꯦꯟꯊꯣꯛꯈꯤꯕꯒ ꯀꯞꯂꯝꯕ ꯍꯧꯅ ꯑꯉꯥꯡ ꯑꯗꯨꯁꯨ ꯈꯨꯗꯛꯇ ꯆꯞ ꯂꯦꯞꯈꯤ꯫ ꯂꯟꯅ ꯇꯥꯕ ꯌꯨꯝꯊꯪꯅꯕ ꯍꯥꯏꯕꯗꯨꯃ ꯂꯩꯇꯕ ꯃꯐꯝ꯫ ꯑꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯍꯤꯛ ꯆꯤꯡꯅ ꯃꯊꯃꯣꯏꯗꯨ ꯀꯥꯏꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯔ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯈꯪꯍꯧꯗꯦ ꯃꯈꯣꯡꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯂꯧꯁꯤꯜꯂꯗꯨꯅ ꯃꯃꯥꯏ ꯎꯄ꯭ꯔꯥꯡ ꯎꯞꯅ ꯂꯩꯃꯥꯏꯗꯨꯗ ꯁꯨꯖꯤꯜꯂꯒ ꯊꯔꯣ ꯃꯔꯣ ꯑꯣꯜꯂꯒ ꯇꯥꯕ꯫ ꯇꯞꯅ ꯃꯃꯤꯠꯇꯨ ꯇꯥꯔꯪ ꯆꯠꯉꯤ ꯍꯧꯒꯠꯂꯛꯏ꯫ "ꯏꯃꯥ" ꯍꯥꯏꯗꯨꯅꯁꯨ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯟ ꯎꯔꯤ ꯃꯃꯥꯡꯃꯛ ꯑꯗꯨꯗ ꯃꯁꯝꯒꯤ ꯁꯥꯡꯂꯕ ꯃꯀꯣꯏ ꯐꯪꯉꯦ ꯖꯣꯝ ꯂꯥꯎꯔꯕ ꯑꯍꯜ ꯑꯃꯈꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯅ ꯐꯝꯂꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯇꯧꯔꯒ ꯂꯩꯔꯝꯂꯤ꯫ ꯅꯨꯄꯥ ꯃꯆꯥꯗꯨꯕꯨ ꯇꯞ ꯆꯪꯉꯒ ꯍꯨꯒꯠꯄꯤꯔꯒ ꯃꯅꯝ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠꯊꯥꯅ "ꯍꯟꯅ ꯇꯨꯅ ꯆꯠꯄ ꯌꯥꯗꯕ꯭ꯔꯥ? ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯊꯦꯡꯂꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯦꯜꯂꯛꯂꯤꯕ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯏꯃꯥ" ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯑꯗꯣꯝꯗ ꯈꯨꯗꯣꯝꯕꯤ ꯊꯤꯜ꯫ ꯃꯗꯨꯗꯒꯤ ꯃꯥꯏꯕꯗꯨ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯈꯨꯠ ꯁꯝꯂꯒ "ꯀꯔꯤ ꯍꯥꯏꯕ? ꯅꯪ ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕ?" ꯍꯥꯏꯗꯨꯅ ꯅꯤꯄꯥꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤꯕ ꯁꯣꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕꯁꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯂꯝꯂꯣꯡ 3 ꯐꯥꯡꯕ ꯖꯒꯥ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯔꯝꯕꯅꯤ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯆꯠꯂꯝꯂꯤꯕꯗꯨ ꯆꯞ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯃꯥꯏꯕꯗꯨ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯁꯧꯔꯥꯡꯅꯅ ꯈꯣꯏꯗꯨꯝ ꯇꯝꯅ ꯌꯦꯡꯉꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛ ꯃꯈꯨ ꯂꯩꯕꯥꯛ ꯊꯦꯡꯅ ꯀꯨꯟꯊꯔꯦ ꯍꯥꯏꯔꯒ ꯈꯣꯏꯗꯨꯝꯒꯤ ꯃꯈꯖꯥꯏꯗ ꯇꯥꯔꯤꯕ ꯃꯄꯤ ꯑꯗꯨꯕꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡꯆꯥꯅꯤ꯫ ꯃꯈꯣꯏ 5 ꯃꯁꯤꯗ ꯂꯨꯝꯂꯔꯦ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛꯄꯨ ꯉꯥꯏꯕꯒꯤ ꯃꯑꯣꯡ ꯇꯧꯔꯤ꯫ ꯁꯨꯛꯂꯔꯕ ꯎꯃꯪꯗꯅꯤ꯫ ꯃꯆꯤꯜꯅ ꯊꯣꯛꯅ ꯉꯥꯡꯅꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯍꯨꯏꯁꯦꯟ ꯈꯣꯡꯂꯗꯨꯅ ꯏꯪꯒꯤꯠꯁꯨ ꯑꯃꯨꯛ ꯄꯤꯅꯔꯤ꯫
ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯃꯈꯨꯠ ꯑꯗꯨꯅ ꯐ꯭ꯔꯪ ꯐ꯭ꯔꯪ ꯍꯥꯏꯔꯤ ꯎꯊꯛ ꯑꯗꯨꯗ ꯇꯣꯡ ꯇꯣꯡ ꯂꯩꯔꯤꯕ ꯃꯈꯣꯏ ꯃꯉꯥꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯐꯜ ꯂꯥꯎꯅ ꯅꯤꯄꯥ ꯑꯃꯈꯛ ꯎꯈꯥꯗ ꯆꯣꯡꯊꯈ꯭ꯔꯤ ꯃꯈꯨꯠ ꯑꯗꯨꯗ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯅ ꯁꯨꯞ ꯂꯥꯎꯅ ꯌꯨꯡꯈꯤ ꯎꯈꯥꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯟꯗꯪ ꯑꯗꯨ ꯂꯩꯃꯥꯏꯗꯨꯒ ꯄꯥꯅꯅ ꯁꯨꯖꯟꯕꯅꯤ ꯁꯟꯗꯪ ꯃꯆꯥꯅꯤ ꯑꯗꯨꯗꯒꯤ ꯑꯇꯩ ꯇꯣꯡ ꯇꯣꯡꯂꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤꯁꯨ ꯐꯟ ꯐꯟ ꯆꯣꯡꯊꯅꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯄꯥꯏꯕ ꯇꯤꯃꯦꯟꯇꯥꯁꯤꯡ ꯑꯗꯨꯅ ꯁꯞ ꯁꯞ ꯍꯥꯏꯗꯨꯅ ꯊꯤꯟꯕ ꯌꯥꯎ ꯀꯟꯊꯠꯄ ꯌꯥꯎ ꯇꯧꯔꯒ ꯁꯟꯗꯪ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯥꯠꯂꯤ ꯅꯣꯡ ꯉꯥꯜꯂꯛꯂꯕ ꯃꯇꯝꯗ ꯄꯨꯔꯒ ꯂꯥꯛꯂꯤ ꯃꯈꯣꯏꯅ ꯇꯥꯜꯂꯨꯔꯤꯕ ꯁꯥꯗꯨ ꯃꯈꯣꯏ ꯃꯉꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛꯁꯨ ꯌꯥꯎꯏ ꯃꯍꯥꯛꯇꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ ꯄꯥꯟꯊꯣꯏꯅꯤ ꯇꯣꯡꯕꯅ ꯄꯥꯟꯊꯣꯏ ꯁꯥꯁꯤ ꯍꯧꯖꯤꯛ ꯀꯥꯏꯔꯒꯗꯕꯅꯤꯀꯣ ꯅꯪꯒꯤ ꯁꯥꯁꯤꯒꯤ ꯀꯔꯝꯕ ꯖꯒꯥ ꯄꯥꯝꯒꯦ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯍꯥꯏꯔꯣ ꯅꯪꯒꯤ ꯇꯥꯗ ꯊꯦꯝꯕ ꯂꯨꯀ꯭ꯔꯥꯛ ꯑꯃꯨ ꯃꯈꯣꯏꯁꯤꯡꯗꯤꯅꯦ ꯂꯣꯏꯅꯃꯛ ꯅꯪꯅ ꯑꯄꯥꯝꯕꯗꯨ ꯄꯤꯔꯅꯤꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯤꯡ ꯄꯥꯟꯊꯣꯏꯅ ꯑꯩꯒꯤꯗꯤ ꯏꯌꯥ ꯌꯥꯏꯗ ꯇꯥꯄꯣꯡꯕꯅ ꯄꯤꯅꯤꯡꯂꯕꯗꯤꯅꯦ ꯑꯩꯈꯣꯏ ꯄꯥꯗꯣ ꯌꯥꯝꯅ ꯄꯥꯝꯕꯅꯤ ꯃꯁꯤꯒꯤ ꯃꯐꯩꯒꯤ ꯁꯔꯨꯛꯁꯦ ꯈꯛ ꯄꯤꯔꯛꯑꯣ ꯊꯦꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨꯗꯤ ꯃꯐꯩ ꯃꯅꯤꯡꯒꯤ ꯑꯅꯤꯁꯦ ꯃꯁꯤ ꯍꯦꯛ ꯂꯧꯔꯣꯗ ꯏꯆꯟꯅ ꯄꯥꯝꯂꯒꯕꯣ ꯑꯗꯣ ꯏꯆꯟ ꯃꯥꯃ ꯂꯨꯈꯣꯏꯗꯣ ꯈꯔꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ ꯌꯥꯝꯅ ꯋꯥꯖꯔꯛꯂꯕꯅꯤ ꯁꯤ ꯍꯥꯏꯗꯅ ꯃꯐꯩꯒꯤ ꯁꯔꯨꯛ ꯑꯗꯨ ꯐꯛꯂꯔꯦ ꯍꯥꯏꯔꯒ ꯄꯤꯔꯛꯂꯝꯃꯤ ꯃꯐꯩꯒꯤ ꯁꯔꯨꯛ ꯑꯗꯨꯕꯨ ꯄꯨꯅ ꯃꯍꯥꯛ ꯃꯔꯦꯡꯕꯥꯟ ꯑꯗꯨ ꯊꯣꯡꯀꯠꯂꯦ ꯍꯥꯏꯔꯒ ꯂꯥꯛꯂꯤ ꯇꯤꯃꯦꯟꯇꯥ ꯑꯗꯨꯃꯁꯨ ꯅꯪꯒꯜ ꯑꯗꯨꯗ ꯄꯣꯕꯒꯨꯝ ꯇꯧꯏ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯅꯥꯝꯃ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯃꯈꯣꯡ ꯅꯥꯝꯃꯅ ꯀꯣꯟꯁꯤꯜꯂꯒ ꯈꯣꯡ ꯇꯦꯟꯗꯨꯗ ꯉꯥꯅ ꯃꯁꯥꯗꯣ ꯆꯥꯗꯕꯅ ꯃꯌꯥꯡ ꯈꯔ ꯀꯪꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯂꯤ ꯄꯥꯟꯊꯣꯏꯒꯤ ꯃꯄꯥ ꯂꯨꯈꯣꯏ ꯕꯦꯝꯃ ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯄꯥꯕ ꯉꯁꯤꯅꯦ ꯁꯥꯗꯣ ꯀꯌꯥꯝ ꯆꯥꯎꯕ ꯑꯣꯏꯗꯦꯗ ꯇꯨ ꯁꯟꯗꯪꯒꯤ ꯃꯐꯩꯅꯤ ꯁꯟꯗꯪꯒꯤ ꯃꯐꯩ ꯑꯁ ꯏꯄꯥꯗꯤ ꯆꯥꯗꯕ ꯀꯨꯏꯔꯦꯗ ꯁꯟꯗꯪꯗꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯃꯣꯛ ꯍꯥꯠꯄ ꯌꯥꯎ ꯁꯖꯤ ꯍꯥꯠꯄ ꯌꯥꯎ ꯕꯦꯝꯃ ꯃꯁꯤꯗꯤ ꯐꯖꯅ ꯊꯣꯡꯉꯁꯤꯅꯦ ꯄꯥꯕꯅꯦ ꯏꯪꯒꯣꯟꯗꯒꯤ ꯁꯥ ꯃꯔꯣꯏ ꯐꯨꯛꯂꯨꯈꯤꯒꯦ ꯍꯣꯏ ꯄꯥꯕ ꯑꯩꯅꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯔꯨ ꯃꯥꯏꯊꯔꯒ ꯊꯣꯡꯉꯗꯧꯅꯤ ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯅꯦ ꯑꯩꯅ ꯁꯨꯝ ꯊꯣꯡꯉꯁꯨ ꯌꯥꯏꯗ ꯋꯥꯔꯣꯏꯌꯦ ꯄꯥꯕ ꯑꯩꯅ ꯁꯨꯝ ꯊꯣꯡꯉꯗꯧꯅꯤ ꯁꯨꯝꯅ ꯑꯌꯨꯛ ꯑꯗꯨꯗ ꯃꯄꯥ ꯃꯆꯥꯗꯣ ꯊꯣꯡꯂꯤ ꯍꯥꯏꯔꯒ ꯆꯥꯃꯤꯟꯅꯔꯤ ꯂꯨꯈꯣꯏ ꯄꯈ꯭ꯔꯥꯅꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯑꯗꯨꯗꯤ ꯄꯥꯟꯊꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯩꯈꯤꯗ꯭ꯔꯦ ꯄꯥꯟꯊꯣꯏ ꯍꯧꯖꯤꯛ ꯆꯍꯤ 12 ꯁꯨꯔꯛꯂꯕꯤ ꯅꯨꯄꯤ ꯃꯆꯥꯅꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯅꯤꯄꯥ ꯃꯔꯥꯏ ꯑꯃ ꯉꯝꯕꯤꯅꯤ ꯅꯤꯄꯥ ꯃꯔꯛꯇ ꯇꯤꯟꯅ ꯄꯨꯟꯗꯨꯅ ꯑꯗꯨꯃꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯩꯔꯛꯄꯅ ꯃꯍꯥꯛꯀꯤ ꯍꯩꯅꯖꯕꯤꯅꯤ ꯂꯨꯈꯣꯏꯅꯁꯨ ꯃꯆꯥꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤ ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯅ ꯍꯥꯏꯔꯗ꯭ꯔꯥ ꯂꯨꯈꯣꯏ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨ ꯁꯤꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯁꯦꯀꯧ ꯆꯠꯂꯤꯕꯅꯤ ꯃꯌꯥꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯪꯉꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯃꯄꯥꯕꯨ ꯆꯥꯛ ꯄꯤꯖꯔꯒ ꯄꯣꯊꯥꯍꯜꯂꯝꯂꯦ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤ ꯂꯩꯀꯥꯏ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯈꯨꯜ ꯂꯐꯨꯈꯣꯡ ꯈꯨꯜ ꯍꯥꯏꯗꯨꯅ ꯀꯧꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯑꯃꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯕ ꯌꯥꯝꯅ ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯈꯛꯅꯤ ꯌꯨꯝ 100ꯃꯨꯛꯇ ꯇꯥꯕ ꯈꯨꯟ ꯄꯥꯟꯊꯣꯏ ꯊꯣꯛꯂꯛꯄꯗꯨꯗ ꯂꯩꯀꯥꯏꯁꯤꯒꯤ ꯅꯤꯄꯥ ꯃꯆꯥ ꯑꯉꯥꯡ ꯆꯍꯤ 10ꯃꯨꯛ ꯀꯩꯃꯨꯛ ꯁꯨꯔꯕ ꯈꯔꯅꯁꯨ ꯆꯦ ꯄꯥꯟꯊꯣꯏ ꯅꯤꯄꯥ ꯃꯔꯥꯏ ꯉꯝꯕꯤ ꯍꯥꯏꯗꯅ ꯂꯛꯅꯗꯅ ꯍꯧ ꯊꯥꯗꯅ ꯆꯦꯟꯅꯩ ꯄꯥꯟꯊꯣꯏꯁꯨ ꯅꯈꯣꯏ ꯂꯩꯔꯝꯃꯨ ꯈꯪꯒꯅꯤꯗꯅ ꯈꯠꯂꯤꯕ ꯅꯔꯩꯗꯣ ꯀꯛꯊꯠꯀꯦꯕ ꯑꯩꯕꯨ ꯅꯤꯄꯥ ꯃꯔꯥꯏ ꯉꯝꯕꯤ ꯀꯥꯏꯗꯅꯒ ꯉꯥꯏꯈꯣꯅꯦ ꯆꯦꯟꯈꯤꯅꯨꯅꯦ ꯀꯣꯏ ꯇꯥꯟꯅꯔꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯈꯥꯡꯉꯤ ꯄꯥꯟꯊꯣꯏꯒꯤ ꯍꯧꯅꯕꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯅꯔꯒ ꯃꯅꯥ ꯂꯩꯊꯠꯄꯤ ꯑꯁꯤꯃꯗꯤ ꯍꯩꯅꯔꯕꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯅ ꯉꯁꯤꯗꯤ ꯅꯀꯜ ꯈꯥꯏꯗꯣꯛꯅꯔꯒ ꯆꯦꯟꯅꯈꯤ ꯄꯥꯟꯊꯣꯏꯁꯨ ꯈꯔ ꯇꯥꯟꯅꯔꯝꯂꯤ ꯍꯥꯏꯔꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯌꯦꯡꯂꯒ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯈꯪꯅꯤꯗꯅ ꯅꯣꯏ ꯅꯟꯅꯥꯗꯨ ꯂꯣꯏ ꯐꯣꯏꯗꯠꯀꯦꯕ ꯅꯇꯨ ꯊꯤꯕ ꯈꯪꯗꯅꯕ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯇꯣꯡꯕ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯩꯔꯝꯃꯤ ꯏꯁ ꯑꯉꯥꯡꯁꯤꯡꯁꯤꯗ ꯑꯀꯟ ꯁꯥꯔꯤꯅꯤꯅꯦ ꯅꯠꯇꯦ ꯅꯨꯡꯊꯤꯜ ꯄꯣꯁꯤꯗ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ ꯇꯥꯄꯣꯡꯕ ꯃꯣꯏꯅ ꯂꯛꯅꯔꯤꯕꯅꯤꯅꯦ ꯑꯉꯥꯡꯅꯦꯗꯅ ꯑꯍꯜ ꯃꯔꯥꯏ ꯑꯃ ꯉꯝꯃꯤ ꯐꯨꯒꯦꯗꯅ ꯇꯧꯕꯅꯤ ꯑꯗꯣ ꯑꯩ ꯁꯨꯝ ꯊꯣꯔꯛꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ
ꯍꯣ ꯁꯟꯗꯪꯗꯣ ꯊꯣꯡꯉꯒ ꯆꯥꯔꯤ ꯄꯥꯕꯅꯁꯨ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯅ ꯃꯐꯩ ꯅꯥꯀꯜ ꯅꯥꯝꯃ ꯑꯃꯗꯤ ꯊꯣꯡꯕꯗ ꯂꯦꯝꯍꯧꯕ ꯑꯇꯣꯞꯄ ꯁꯥꯁꯤꯡ ꯑꯗꯨꯁꯨ ꯐꯖꯅ ꯌꯥꯏꯔꯒ ꯊꯝꯃꯝꯃꯕ ꯑꯗꯨꯗ ꯁꯥꯗꯣ ꯈꯔ ꯇꯨꯝꯕ ꯋꯥꯕꯅꯤꯅ ꯆꯥꯕ ꯂꯣꯏꯔꯒ ꯑꯗꯨꯝ ꯊꯣꯔꯛꯂꯤꯕ ꯍꯥꯏꯗꯨꯅꯤꯗ ꯑꯗꯨꯗꯤ ꯄꯟꯊꯣꯏ ꯂꯥꯛꯑꯣ ꯈꯣꯡꯅꯥꯡꯈꯣꯡꯁꯤꯗ ꯐꯝꯃꯨꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤꯅꯦ ꯑꯍꯜ ꯃꯈ꯭ꯋꯥꯡ ꯀꯣꯟꯕ ꯀꯣꯟꯕꯤ ꯀꯌꯥꯅ ꯈꯣꯡꯅꯥꯡꯈꯣꯡꯁꯤ ꯌꯣꯡꯈ꯭ꯔꯅꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯊꯣꯔꯛꯂꯒ ꯐꯝꯂꯤ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟ ꯋꯥꯏꯗꯅꯤ ꯄꯥꯟꯊꯣꯏ ꯍꯣꯏꯒꯤ ꯌꯨꯝꯁꯨ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯁꯨ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗꯨꯗ ꯍꯧꯕꯅꯤ ꯀꯌꯥꯗꯤ ꯐꯖꯈ꯭ꯔꯦ ꯄꯤꯛꯇꯛꯂꯕ ꯈꯨꯟ ꯊꯪꯅꯕ ꯈꯨꯜ ꯍꯥꯏꯕꯗꯨꯃꯁꯨ ꯌꯥꯝꯅ ꯇꯥꯝꯅ ꯇꯥꯈ꯭ꯔꯕꯅꯤ ꯂꯤꯔꯤ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪ ꯑꯁꯤꯅ ꯌꯩꯔꯛꯄꯗ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯁꯨ ꯌꯧꯗ꯭ꯔꯤꯕꯒꯨꯝ ꯇꯧ ꯅꯨꯡꯁꯥꯅ ꯈꯔ ꯁꯥꯒꯠꯂꯛꯄ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯀꯌꯥꯗ ꯍꯪꯆꯤꯠ ꯂꯥꯡꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯄꯥꯟꯊꯣꯏꯅ ꯇꯥꯇꯣꯡꯕ ꯑꯗꯣ ꯃꯥꯃ ꯂꯨꯀ꯭ꯔꯥꯛꯀꯤ ꯄꯥꯎꯗꯨꯕꯨ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦꯀꯣ ꯂꯨꯀ꯭ꯔꯥꯛ ꯑꯍꯟꯒꯤ ꯄꯥꯎꯗꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯣ ꯂꯨꯀ꯭ꯔꯥꯛꯇꯤ ꯈꯣꯏ ꯈꯨꯜꯁꯤꯗ 2 ꯁꯨꯔꯤꯗꯅ ꯂꯨꯀ꯭ꯔꯥꯛ ꯃꯆꯥꯗꯨꯗꯤ ꯀꯔꯤꯁꯨ ꯇꯧꯗꯦꯅꯦ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯗ ꯑꯍꯜ ꯑꯉꯥꯡ ꯍꯥꯏꯗꯅ ꯈꯔ ꯍꯥꯏꯕꯅꯦ ꯂꯨꯀ꯭ꯔꯥꯛ ꯑꯉꯥꯡꯗꯨꯗꯤ ꯂꯩꯔꯤꯗꯅ ꯂꯨꯀ꯭ꯔꯥꯛ ꯃꯆꯥꯗꯣ ꯍꯣꯏꯅꯦ ꯃꯥꯕꯨꯗꯤ ꯀꯇꯜ ꯂꯥꯏ ꯆꯨꯕꯗꯅꯤꯗꯅ ꯑꯗꯣ ꯇꯥꯇꯣꯡꯕ ꯑꯩꯈꯣꯏꯅꯤ ꯍꯥꯏꯐꯦꯠꯇꯪ ꯆꯠꯂꯒ ꯌꯦꯡꯕꯤꯔꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯃꯌꯨꯡꯒꯤ ꯃꯇꯨꯅꯦꯅ ꯇꯧꯔꯤꯕꯗꯨꯁꯨ ꯁꯣꯟꯗꯝ ꯅꯥꯗꯝꯂꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯅꯨꯡꯇꯤ ꯆꯥꯒꯤ ꯃꯆꯤꯟꯕꯥꯟꯗ ꯀ꯭ꯋꯥ ꯑꯃ ꯄꯩꯔꯒ ꯑꯗꯨꯝ ꯂꯩꯔꯦ ꯆꯥꯅꯤꯄꯥ ꯑꯃꯈꯛ ꯂꯩꯔꯤꯕꯗꯨꯁꯨ ꯃꯕꯨꯡꯅꯤ ꯇꯣꯡ ꯍꯦꯛ ꯇꯣꯡꯂꯗꯅ ꯇꯥꯇꯣꯡꯕ ꯍꯦꯛ ꯃꯥꯟꯈꯩ ꯍꯩ ꯋꯥ ꯉꯥꯡꯕꯗꯅꯦ ꯃꯤ ꯄꯜꯂꯒ ꯊꯩꯔ ꯉꯥꯡꯅꯨꯅꯦ ꯀꯔꯤꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯃꯈꯣꯏ ꯃꯤꯅꯥꯏꯗꯧꯅ ꯌꯦꯡꯕꯤꯔꯨꯗꯣꯏꯕ ꯃꯈꯣꯏꯅ ꯁꯥ ꯇꯥꯟꯕ ꯆꯠꯄ ꯍꯩꯇꯕꯒꯤ ꯀꯅꯥꯅ ꯈꯪꯕꯅꯣ ꯂꯣꯛꯈꯥ ꯂꯣꯛꯆꯞꯇꯒ ꯌꯩꯁꯜꯂꯒ ꯇꯥꯔꯒ ꯁꯤꯔꯝꯕ꯭ꯔꯁꯨ ꯉꯝꯃꯣꯏ ꯃꯈꯣꯏꯅ ꯆꯪꯂꯤꯕ ꯃꯐꯝꯗꯨꯗꯤꯅꯦ ꯃꯤ ꯌꯥꯝ ꯇꯝꯅꯩꯗꯅ ꯍꯥꯏꯅꯕꯅꯤ ꯁꯤꯡ ꯁꯦꯝꯕ ꯆꯠꯄꯗ ꯃꯃꯥꯡꯗ ꯃꯤꯁꯤ ꯃꯤꯅ ꯍꯜꯂꯛꯈꯤꯗꯕ ꯀꯌꯥꯁꯨ ꯌꯥꯎꯋꯦꯗꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒ ꯃꯌꯥꯝ ꯇꯥꯟꯅꯈ꯭ꯔꯤꯗꯨꯗꯤ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯅꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯄꯥꯕꯅ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯁꯨ ꯁꯤꯡ ꯁꯦꯟꯕ ꯆꯠꯄꯅꯤ ꯍꯥꯏ ꯃꯗꯨꯒꯤ ꯇꯥꯎꯊ ꯂꯧꯈꯣꯟ ꯆꯤꯡꯗꯨꯗ ꯑꯗꯨꯕꯨ ꯏꯃꯥ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯥꯏꯀꯠꯅꯕ ꯉꯝꯗꯅ ꯃꯕꯨꯛꯇꯣ ꯀꯟꯈꯠꯂꯒ ꯃꯌꯥꯗꯩ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯂꯩꯈꯤꯗꯦꯗꯅ ꯍꯥꯏꯕꯅꯤ ꯃꯍꯥꯛꯁꯨ ꯚꯥꯞ ꯑꯣꯏꯗꯗꯅ ꯇꯣꯡꯕꯗꯨꯁꯨ ꯍꯥꯏꯔꯨꯕꯅꯤ ꯄꯥꯟꯊꯣꯏꯒꯤ ꯈꯨꯗꯛꯇ ꯍꯣꯡꯖꯤꯟꯈꯤꯕ ꯃꯥꯏꯊꯣꯡ ꯅꯨꯡꯉꯥꯏꯇꯅ ꯉꯥꯡꯂꯛꯄꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦꯗꯨ ꯈꯪꯂꯛꯂꯗꯨꯅ ꯍꯥꯏꯔꯤ ꯑꯃꯨꯛ ꯄꯥꯟꯊꯣꯏ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯩ ꯆꯤꯟꯁꯤ ꯈꯔ ꯀꯥꯡꯊꯣꯛꯈ꯭ꯔꯤ ꯑꯩꯅ ꯁꯣꯏꯕꯅꯦꯕ ꯃꯤꯒꯤ ꯂꯥꯏꯕꯛ ꯍꯥꯏꯁꯤꯃꯁꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕꯅꯣ ꯍꯧꯖꯤꯛ ꯐꯝꯃꯤꯟꯅꯔꯤꯕ ꯅꯪ ꯑꯩ ꯐꯥꯎꯕ ꯍꯣꯔꯦꯟ ꯌꯨꯝꯗ ꯍꯟꯈꯤꯕꯒ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯩ ꯑꯣꯏꯅ ꯍꯦꯛ ꯂꯩꯀꯠꯅꯕ ꯉꯝꯗꯅ ꯕꯣꯝ ꯇꯨꯔ ꯁꯤꯈ꯭ꯔꯕꯁꯨ ꯄꯥꯟꯊꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯂꯒ ꯇꯥꯇꯣꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯀꯣ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯐꯔꯦꯁꯦ ꯄꯥꯟꯊꯣꯏ ꯑꯩꯁꯨ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯔꯤ ꯆꯪꯂꯒꯦ ꯑꯗꯣ ꯍꯟꯗꯛꯃꯨꯛ ꯁꯥꯗꯥꯟꯕ ꯆꯠꯄꯗꯗꯤ ꯑꯩꯗꯤ ꯁꯖꯤ ꯌꯥꯝ ꯆꯥꯅꯤꯡꯉꯤ ꯁꯖꯤ ꯐꯥꯕ ꯆꯠꯁꯤꯀꯣ ꯁꯖꯤ ꯐꯥꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯍꯣꯏ ꯇꯥꯇꯣꯡꯕ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯍꯣꯏ ꯂꯩꯍꯧꯔꯣ ꯑꯩ ꯆꯪꯉꯒꯦ ꯁꯤ ꯍꯥꯏꯔꯒ ꯇꯣꯡꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯪꯈꯤ ꯄꯥꯟꯊꯣꯏꯅ ꯇꯣꯡꯕꯅ ꯆꯪꯈꯤꯕꯗꯨꯗ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯒꯤ ꯃꯃꯤ ꯑꯁꯤꯅ ꯇꯥꯛꯂꯤ ꯄꯣꯡꯕꯁꯤꯕꯨ ꯃꯍꯥꯛꯅ ꯃꯊꯃꯣꯏ ꯑꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯆꯤꯜꯅ ꯊꯣꯛꯅ ꯅꯣꯡꯃꯇ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯇꯦ ꯃꯇꯝꯅ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯄꯥꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯐꯛ ꯑꯃ ꯊꯥꯔꯦ ꯍꯥꯏꯔꯒ ꯅꯝꯕꯤꯔꯤ ꯕꯥꯕꯥ ꯈꯔ ꯌꯥꯡꯕ꯭ꯔꯣ ꯄꯥꯕꯗꯤ ꯈꯣꯡꯁꯤ ꯅꯝꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗꯒ ꯑꯃꯨꯔꯛꯀ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯩꯅ ꯅꯝꯕꯤꯔꯤꯁꯦ ꯑꯩꯗꯤ ꯅꯨꯡꯇꯤ ꯆꯥꯒꯤ ꯅꯝꯕꯤꯔꯒ ꯊꯥꯕꯨꯝ 2-3ꯇꯪ ꯌꯦꯡꯁꯦꯅ ꯍꯥꯏꯕꯅꯤ ꯕꯦꯝꯃ ꯑꯣꯏꯔꯔꯣꯏꯗꯕ ꯈꯣꯡꯁꯤꯕꯨ ꯀꯩꯗꯧꯖꯔꯨꯅꯦꯒꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯁꯨꯛꯂꯨꯝꯅ ꯆꯤꯡꯅ ꯆꯠꯇꯣꯏ ꯁꯛꯄꯗꯤ ꯊꯣꯛ ꯀꯛꯊꯠꯄ ꯌꯥꯗꯤ ꯀꯛꯊꯠꯈꯤꯕꯅ ꯐꯔꯦꯕꯨ ꯈꯜꯂꯤꯗ ꯏꯕꯦꯝꯃ ꯑꯁ ꯕꯥꯕꯥ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯉꯥꯛꯇ ꯍꯦꯛ ꯉꯥꯡꯉꯤ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯅꯨꯀꯣ ꯕꯥꯕꯒꯤ ꯈꯣꯡꯁꯦ ꯀꯛꯈ꯭ꯔꯦꯅ ꯈꯜꯂꯣꯅꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯍꯤꯡꯗ ꯑꯩꯕꯨ ꯀꯛꯄꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯟ ꯆꯣꯡꯂꯒ ꯂꯥꯛꯑꯗꯤ ꯀꯤꯅꯦꯍꯦ ꯏꯕꯦꯝꯃ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅꯦ ꯍꯥꯏꯗꯨꯅ ꯄꯥꯟꯊꯣꯏ ꯅꯣꯛꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯅ ꯑꯊꯥꯞꯄꯗꯒꯤ ꯁꯥ ꯑꯃꯈꯛꯅ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤ ꯄꯥꯟꯊꯣꯏꯗꯤ ꯃꯅꯥ ꯊꯥꯡꯒꯠꯇꯅ ꯇꯥꯔꯤ
Mapa ibang ulukoy na. Bema, lamhuy ni hausikito ba? Haudi haukran hita. Baba kay di lamhuy no. Saji na kong bay makol ni. Saji niya ba? Hoy mani baba. Pare, may kay si... awang mayram mo ito'y rasi ba? Awang mayram di mali niya. Hoy da, asidag hayang salay. Kari, hayang siya sa tawri ba? Hay, ipadi pamde ko. Baba, sida sa tuwi niya ba? Tatong mo sa saji siya ningi hay ba ni? Hayang di saji siya parugi. Hado mo ibe ma. Asok ko'y na ipa na, layrak pa sibo. Numidaang imatam na saji kong ba sibo. Kaya di tada ba ni siya? Ngasi tarak li ba sibo? Ipadi pungning serum lumdeda. Saji na numidaang da sum na kong ba kukong si di. Kay nung di sum layram nida. As ko'y pa ba sinamaro lama? Ay di yam na tari. Umang da niya. Ahing leng na utak talay ringay saji kaya na kong na na ukado da siyan kiba kong gay ni. Baba di kang liroy niya. Naha uwi ngay sadan ba di layra da na. Baba di katan sada na layrak pa do. Lukrak masadog na. Hay. Tingkil ay kay kanon ni pagi biyama. Lamoy na kung na saji mahang nang katan na kong usibo. Pare siya baba. Baba gi kong siya. Namba si loy ba nina baba su pothabiro ro. Ay su hayeng niya nganta na sa nabagi damagda tumuraw daw ni. Pagi biyama. Hay na sing na tsalo ko. Ipahang takti mangha siya. Nungay pa mama ikang-kang ti. Baba gi mangbuwa. Nung matakari nungay ba yaw niya. Asibi imado karau. Ipu iben karau. Ado da sunata na. Ahingi matamda baba na loli ba soyron miyam dubu kaino hay banida. Mina o magalak na yung sida thong na ahing nga malek la din na ahing ne lek pangamda na hau thada na sin kini. Kanai ahing duda bo khut kakke khong kakke khut chagi khong chagi na bulawi niya. Lai ko sang bigi masara hay banida khoi pa ba si. Nangangang na ngamja poti. Mangdangang ba mangdulon ba soyon dubu ay na karam na kang dugi na. Ay tumba changi ko. Si hay raga prap hawa laga changki. Mahak sungi hang nanglam le hay raga tumba sangay. Irian na pamungno kakat li hayraga dumtakri. Ahingi matamni, pantoy, ang agpaakibatan na talaraba, mga makakmanglam, mamang sida mahang uwaribasi. Kanagumbi, nipiya magisakdam. Maki mamang aduda, karalaptak na liap li hayraga, pungaw fanig siet na, mafifurit ang uba mo sulit na. Kasing layra karino kangda ba kasing lay saktaman ba wit masugi ama kung ado da suubli. Ato ka makul ani magto sathek nai na katla to na laklo hay bagum kauri. Tang na bamikupta mangpaw na ray. Mangpaw na rakpaga masyado ikang amukhang bani. Kasi di may pung mamamdo na layramli. Tak na. Maraga haukalak lihay raga, kang tol makongda tamlari ba, may ket adulam laraga, may ket kili. Masigi ugi may ket sa, yati ba masi? Makoy gidukani na, may ket sa taba, sosol abu magtayo labar kang dihay. Umlak mariyak may ket masakto lam na nagket tagiyari. Tang may puto dudi, tau kang nagalayramin. Madudaki mara tork laga, paglang gari tiyali ba dudi yung lupa matam dadi, nong alam dagi pung akum tado na layram. Hais, matam si di tiyangi na. Adoy tara di, ay, sana ba tawra ka? Naragi doa, tatong basu kangang bayaya ba? Baba, ay setlay ko. Ay, kanano me? Baba ay ni, mitching dribro. Yema, asay lao yana. Nang alam dahil sida na magawari siya narambanin. Ay ko'y pabasima. Kaday diging imano si krabido ba? Kaya kiganti pantoy dong ngang manupi machan. Hay, nama si sida pamni si udrani nang ba? Wahay duda na makariga mana na swailaw. Prap sangay, taway dito magtala kalayrami. Ato ngagli ba di, mapahay bangolo ko'y di, makhongiyet ang mututing toklaga, oy do na konchan faklang adu da ngari hayraga mamitu isan kanago mamaga faminaraga wari sabagi maung ni tawramli madudagi pantoy prapapjang selaga
Papa haidana mapagi makhudangdu laktuna sing madudagi wakhal khangta taraklabra khangti ngasai ahanba kaubada kumnak libadudi taseng na taibangda kumnak pa mahalurabani adupu mapa sidi mangla namada tawugum tawraga leiramli mapa aduna mikap ek thoglakpaga ako haibadudi karisu leiramdi bema ash mangwairaba mahaline taseng na taibangda sa manaruredana adu papa wathi warem tawrunu se makumang mai thana kadai digi noi khoi papa na khalamni siba phaglang sidanga nga dana papa gi do ai ja yam khali ko matung adumai na ga taw ai sachi tan mu du satlage bema asana ta ha hari bu tu kari gino khangde yen bala bu chu khonglak le ai thoi ko papa nang bu sa na thangna ba pura bro hongarang ai na yomaga thamlabani hayeng setna bani dana adu pure papa chatle yairam laga makhududa thang ten kaya su pairaga yep dana thongala dum thokri hauna ruba naidana makhoi kaya su thorai ngasina makhoi taruk sugadawri marin yamna talliba adumak makhoi na satan busat padasu marak tadumak yauriba lukrak hairiba lukrak masadu su yaurak sajina kongi haikiba singola du tamna lakli Singgol si asuki matik shuklaba umang kaya na question ba singgol na makang. Noong ngandringin matamda adumak iyawi inak nagnaba mafam oy ba niya. Umang nadugi akoy bada makoy singdo sum santok na rihairaga singgol nadugi umang duda sangakli. Saji na kongbagi makol hausikti amata tadi. Adubu mafam asidagi konglakliba ni haibadi lakminariba makoy loin makangi. Matamaduda tongba mangna sanguk liba mafamado wa sukhara hoba umangi saruk amadan shomna jara sangak aman adubu wakhong mapado yaurak pagani shablek mashada mahushaga iman manadaba samilla mafangli haura riba wa singado pere hai mamai nu khalaga watola domde yengi adubu Watu ladugi marak aduda mioi bagi samlang manba joy ta basu nuksin na sila kumay kaida hairari haipet yeng lupa matamda taibang mioi bagi saban manba hingsaba amang nalipaga pangkakway shum na lairingay asom na husiyan kongaglay hairaga lao haidan ingitori matudagi tongba parap thima na kaurak liba nakala somba sinkri mahang ni heksin kibagani wapal marak adudagi mahang na ningliba dumak kaliba dumak sumladuna wang prang wang ba watu ladugu wang mana ba masam na sang na pre haiba makag makong pakli thorakli hairaga gam makoy na udringay duda saki themba amadi tongba na nakalamarom na makutilaga yengningay makoy gi matung madomda satkriba dudi uhawdri Tongbana, itaw, karino haidubu, hemana, yengu itaw, ashidala iriba sajishi, namitu udabrane. Oh, kaya ada pajina kungsida kullaga lairibana, aidiya songi nung songsidi yenguridana. Itaw, masimadi aitawar, ngarangi sandang nusun nang ina kutare. Yengu ko itaw, karom daga sen higi haibado, kariga manang tokra sultana ba. Shumna hairaga themba makuda paiba timen tado khutpham semle hairaga khara changsilakpaga miting tamna hutlong langki apa sanangi saji adugi mathada sup yungle hairaga saji to pring kauraga laire nakala shomna kamdaura riba panthoi mahakna lakliba mafam masidi uwa marang kain sukaya haudi masida aduma kokna sulairi makna lakliba sina maki kupu atay singadugadi hara kanakre hara lanthokre makri timenta adudi adumak iepli hairaga makhul animaktuda thang pairi hairaga lakli nakaldagi song sela kadra haibagi matago lumlaga tamasida khangawdana karigumba napi hagung oina lairriba manhakada mahangna laiselakpada saji yama mangal naina irenjina kullaga lairamlibada uri
Madubada makisap liplaga. Thang asina yarari khanglaraduna timen tado paikatri. Saji adugi manakta sangai. Adabu saji dunadi mangonda dumak munna yenglaga laithokri. Masu changsenbada lepla tapna tapna. Saji adugi mamitusa masu munna yengsal. Dubu hik ubada masadu tu sungbusu khangawdi. Masagi mafam kudingmag madu kado irang-irang langlaradana. Nuga masi konkatlibadusu marong-marong atay sajidagi hentok na kuwali. Sikap tu sunatana. Saji asigi masagi mafam kudingmagta marang-marang tangsilin gumnasu tawbugum tawri. Palang na song salakli hairaga sajidogi matadu da magtimen tadu na sabyungi. Adabu ngaklibadi timen tadu na yung lapaw ba sajido sinakul pang na pring-pring songgadabado madum na songbagi mangutta. Masi lengdana mamitudagi mapita na adumag yenglaga layni Pantoy. Pantoy su timen tadu mong sali hairaga mafumamada mong sok laumiyong. Madudagi sajido mamito tabno shankri. Masagi matu mamalda mangal nairambadu sulekri. Fasiraba sajigi maida kokta ado tabno shankibadagi laimaiduda pop taraga lekri. Shumna tawringai. Aina hale, aina saji pangedana lauri. Lauraga laithorakpadani. Ushu kaya haudaba iko kukliba mafam. Ulekang ama yunglaga lairibadogi marum maduda taibang niyo suman bugum taw. Wang di suki matik uduga lek mana na wang ba. Masam joy taba. Ngasay tong ba na warak pe uki baduga chap mana ba. Ama kaklipagalay. Masado hairaga timentado sajiado da nung yungdaga tamlaga thangani magtopayraga karino itar munna yang sali. Sumna layringay som nakaldagi su laurak lido. Temba amadi tongbana. Saji paglay, saji do ay nahalin hinangbo, Pantoy. Saji halay, ay na laurak li. Ngasidi, hek lakbaga, makoy na saji pangba hatpa na hanbugum tawri. Nahan makaydi, numitsupa am takdaga tonggana sa pawat chatpani. Ngasidi harawri. Pantoy na su saji yama famni. Sida sunatana, tongba amadi temba na su saji yama hali. Ngasi numit aduda saji yama na. Yam na wana mahaki arayba mapangal putok li hayraga Pantoy mayom taba duda purakli. Tong man di hay sabani mahak na tanggi haydan. Ado Pantoy ni yaba kauba laiti. Makoy na parakiba saji ito budi tema na puto na lakli. Lambi aduda tong manadi Pantoy digi kayarak munlaga mahak na tanggi ito na haybani ado Pantoy na sikang kanga yadrabani na kari di upay laiti. Maril tan kraba lukrak na amuk solak. Pantoy gise ay koy na magi saji sikara sage ka hayrak kanika ka ay naga tauri maliko. Hoy bema sajaruye. Ay gidi tema na pari basidagi oy na sara dawni. Natrani tongba. Tongba makatarak lagano. Pantoy si masinga matawe na ingit pi. Pantoy na. Is katan nang na aduk yam na saning iduna kariya. Nang mga say satan ba sajitan ba buyaw ba na? Thog thag ado magtawraga layba nang na. Tabag sura ba su laythokam da tiraga layba nang ba? Tema nang makataray. Kariyay ba nang nido, lukra? Ha? Nanggi bo ay na mo pidori ba? Ha? Nanggi mo pigidori bro ay na? Wakal da ba hukalunoy ba nga? Nanggi saji masila mapawahik piron. Madu taro ba da lukra? Masado inang ngay tabagi maong da peri tawrakli. Tong mana, yari bang ulukra, nanggi angang masyadong natatpa tawdo torakano. Ore, nesaning nga ganyan. Saji say. Tong mada, sangga da ba pulam sayram loy na pura galaka da ba. Lukra na. Ado budi, poy ba amu makoy digi may pujarak sinikay no. Poy ba madi amu na su. Ado su koy nga moy. Nang topa na koy di puro na trade pijaroy. Lukra su, maray turay taw naraga makoy laki. Pantoy di konjil yauraduna saji itu mareng bandu da haplaga dumuk pusyanki. Tema na purak liba saji itu di laikay kulaki angang singsu matung adu mag inarak laga. Tong bukhoy de kay. Aduga makoy machin iyalaga chamine. Pantoy saji itu purak laga mangwala du da hek dam taday.
ꯃꯄꯥꯗꯨꯁꯨ ꯃꯪꯒꯣꯜꯒꯤ ꯈꯣꯡꯇꯦꯟꯗꯨꯅ ꯉꯥꯔꯒ ꯃꯍꯧꯁꯥꯒꯨꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯇꯧꯔꯛꯂꯤꯕꯗꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯄꯥꯟꯊꯣꯏꯅ "ꯄꯥꯕ ꯑꯁꯤ ꯑꯣꯏꯔꯕꯗꯤ ꯄꯥꯕ ꯄꯦꯜꯂꯅꯤꯗꯅ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯁꯨꯃꯥꯡꯁꯤꯗ ꯊꯝꯕꯁꯤ ꯅꯠꯇꯦ ꯃꯪꯒꯣꯜꯁꯤꯗ ꯊꯥꯒꯠꯂꯤꯕꯁꯤꯕꯣ ꯅꯪꯒꯤ ꯁꯖꯤꯁꯤꯗꯤ ꯃꯔꯥꯡ ꯃꯔꯥꯡ ꯂꯤꯟꯗꯧꯅꯒ ꯇꯧꯏꯅꯦ ꯍꯣ ꯄꯥꯕꯅ ꯍꯥꯏꯕꯗꯥꯏꯅꯦ ꯃꯇꯨꯡ ꯃꯅꯥꯎ ꯁꯥ ꯇꯥꯟꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯀꯅꯣꯏꯗꯅ ꯑꯗꯨꯅꯅꯦ ꯉꯁꯤꯗꯒꯤ ꯑꯩ ꯁꯥ ꯇꯥꯟꯕ ꯆꯠꯂꯔꯣꯏ ꯑꯗꯨꯅ ꯁꯥ ꯃꯄꯨꯝꯁꯦ ꯃꯈꯣꯏ ꯀꯅꯥꯗꯁꯨ ꯄꯤꯔꯝꯗꯅ ꯑꯩꯅ ꯄꯨꯔꯒ ꯂꯥꯛꯂꯤꯁꯤꯅꯤ ꯈꯔ ꯀꯨꯏꯅ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯄꯥꯕ ꯁꯗꯟꯒꯅꯦ ꯊꯥꯡꯒꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯑꯩꯅꯦ ꯐꯤꯖꯣꯜꯁꯤ ꯍꯣꯡꯈꯤꯒꯦ ꯑꯗꯨꯒ ꯁꯨꯃꯥꯡꯁꯤꯗ ꯍꯦꯛꯇ ꯀꯛꯊꯔꯒ ꯁꯦꯝꯊꯔꯗꯧꯅꯤ ꯃꯇꯨꯒꯥꯁꯤ ꯃꯩꯅ ꯍꯦꯛꯇ ꯂꯧꯔꯒ ꯐꯣꯏꯔꯗꯧꯅꯤ ꯑꯩ ꯁꯔꯨ ꯃꯄꯨꯜꯁꯤꯡꯗꯣ ꯐꯤꯖꯣꯜꯁꯤ ꯍꯣꯡꯗꯣꯛꯂꯒ ꯑꯃꯨꯛꯇ ꯍꯣꯜꯂꯨꯈꯤꯒꯦ ꯁꯤ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯁꯨ ꯊꯣꯛꯄ ꯇꯧꯈ꯭ꯔꯤ ꯁꯖꯤ ꯑꯗꯨ ꯐꯖꯅ ꯃꯇꯨ ꯃꯃꯥꯜꯁꯤꯡ ꯑꯗꯨ ꯁꯔꯨꯗ ꯂꯧꯔꯔꯦ ꯍꯥꯏꯔꯒ ꯁꯦꯝꯅꯕ ꯇꯧꯏ ꯃꯀꯣꯛ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯀꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥ ꯑꯗꯨꯃꯛꯇꯗ ꯐꯛꯂꯥꯡꯗ ꯊꯦꯠꯂꯒ ꯊꯝꯈ꯭ꯔꯦ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯅ ꯊꯦꯠꯄ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯕꯗꯨꯗꯒꯤ ꯁꯦꯝꯕ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯗ ꯅꯨꯡꯊꯤꯜꯐꯥꯎꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨꯃ ꯑꯣꯏꯔꯝꯃꯤ ꯂꯨꯈꯣꯏꯗꯨꯁꯨ ꯃꯈꯣꯡꯒ ꯁꯤꯛꯂꯤ ꯁꯤꯛꯂꯤ ꯁꯖꯤꯁꯤꯡ ꯑꯗꯨ ꯌꯥꯏꯕꯗꯗꯤ ꯊꯋꯥꯏ ꯌꯥꯎꯔꯤ ꯁꯣꯝꯗꯅ ꯄꯟꯊꯣꯏꯗꯤ ꯋꯥꯕꯒ ꯀꯔꯤꯒ ꯃꯄꯥꯅ ꯊꯣꯡꯂꯝꯕ ꯆꯥꯛ ꯑꯗꯨ ꯁꯥꯗꯨ ꯁꯦꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯎꯅ ꯆꯥꯔꯤꯉꯩꯗꯅꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡ ꯇꯧꯕ ꯑꯃꯒꯨꯝ ꯐꯥꯎꯏ ꯃꯄꯥꯅ ꯑꯁꯣꯝꯗ ꯃꯩ ꯇꯣꯉꯥꯟꯅ ꯊꯥꯒꯠꯂꯦ ꯍꯥꯏꯔꯒ ꯁꯖꯤ ꯌꯥꯏꯔꯤꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯆꯥꯛꯆꯥ ꯈꯨꯠ ꯑꯗꯨ ꯂꯣꯏꯅꯅ ꯊꯣꯔꯛꯂꯒ ꯃꯌꯥꯏ ꯀꯥꯗꯨꯗ ꯊꯦꯠꯂꯤꯕ ꯁꯖꯤꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯨꯝ ꯇꯧꯔꯛꯄꯗꯨꯗꯒꯤꯅꯤ ꯃꯍꯥꯛꯅ ꯍꯧꯒꯠꯂꯛꯈꯤꯕ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯤ ꯍꯥꯏꯔꯒ ꯆꯥꯔꯤ ꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯤ ꯑꯣꯏꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯇꯣꯡꯕ ꯊꯦꯝꯕ ꯂꯨꯀ꯭ꯔꯥꯛ ꯄꯣꯏꯕ ꯑꯃꯨ ꯃꯈꯣꯏ ꯃꯉꯥ ꯑꯗꯨ ꯄꯨꯂꯞꯅ ꯊꯦꯝꯕ ꯍꯣꯏꯗ ꯄꯨꯜꯂꯔꯤ ꯊꯦꯝꯕ ꯍꯣꯏꯒꯤ ꯃꯃꯥꯡ ꯁꯪꯒꯣꯏꯗꯨꯗ ꯉꯁꯥꯏꯒꯤ ꯁꯖꯤ ꯑꯗꯨ ꯅꯨꯃꯤꯗꯥꯡꯁꯤꯗ ꯊꯣꯡꯗꯅ ꯆꯥꯒꯗꯕꯒꯤ ꯇꯧꯔꯤ ꯃꯔꯤꯟ ꯇꯟꯈ꯭ꯔꯕ ꯂꯨꯀ꯭ꯔꯥꯛꯇꯨꯅ ꯃꯆꯤ ꯑꯃꯗ ꯐꯝꯂꯦ ꯍꯥꯏꯔꯒ ꯉꯥꯏꯔꯒ ꯂꯩꯔꯤ ꯆꯥꯅꯅꯕꯅꯤ ꯍꯥꯏꯗꯅ ꯑꯦꯟꯁꯥꯡ ꯑꯁꯤ ꯇꯣꯡꯕꯅ ꯊꯣꯡꯒꯗꯧꯔꯤꯕꯅꯤ ꯄꯣꯏꯕ ꯑꯃꯗꯤ ꯑꯃꯨꯗꯤ ꯍꯤꯗꯥꯛ ꯈꯔ ꯄꯥꯏꯁꯤ ꯍꯥꯏꯗꯨꯅ ꯍꯤꯗꯥꯛ ꯂꯧꯕ ꯆꯠꯈꯤ ꯂꯨꯀ꯭ꯔꯥꯛꯅ "ꯏꯇꯥꯎ ꯊꯦꯝꯕ ꯍꯧꯖꯤꯛꯄꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ ꯃꯇꯣꯡ ꯑꯃꯅꯤꯗꯪ ꯀꯣꯊꯔꯛꯀꯦ ꯍꯥꯏꯕ꯭ꯔꯣ ꯃꯍꯥꯎꯇꯪꯒꯤꯅꯦ ꯊꯦꯝꯕꯅ ꯍꯣꯡꯂꯤꯕ ꯃꯤꯁꯤꯗ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤꯅꯣ ꯍꯦꯛ ꯇꯜꯂꯤꯗꯅ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯃꯛꯅꯦ "ꯏꯇꯥꯎ ꯊꯣꯡꯕ ꯃꯇꯣꯡ ꯑꯃꯅꯤꯗꯪ ꯀꯣꯊꯔꯛꯎꯗꯅ ꯏꯇꯥꯎ ꯊꯦꯝꯕꯁꯤ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯊꯦꯝꯕꯅ "ꯀꯔꯤ ꯍꯥꯏꯕ ꯃꯥꯅ ꯆꯥꯅꯤꯡꯉꯦ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯁꯤꯟꯅꯗꯅ ꯃꯁꯤ ꯐꯔꯣꯏꯗꯧꯔꯤ ꯇꯣꯡꯕꯅ "ꯑꯣ ꯆꯥꯔꯨꯔꯅꯨ ꯌꯥꯔꯦ ꯇꯧꯕꯗꯤ ꯃꯍꯥꯎꯁꯦ ꯑꯃꯨꯛ ꯌꯦꯡꯕꯅꯗꯤ ꯐꯕꯅꯤ ꯍꯥꯏꯔꯒ ꯇꯦꯡꯀꯣꯠ ꯑꯃꯗ ꯈꯔ ꯀꯣꯊꯔꯤ ꯍꯥꯏꯔꯒ ꯃꯥ ꯃꯊꯟꯇ ꯐꯝꯂꯒ ꯆꯥꯈꯤ ꯃꯗꯨꯗꯒꯤ ꯊꯦꯝ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯛꯂꯒ "ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯅꯤ ꯅꯍꯥ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏ ꯉꯥꯏꯔꯤꯕ ꯑꯩꯈꯣꯏꯗꯒ ꯄꯤꯖꯗꯗꯅ ꯃꯥ ꯃꯊꯟꯇꯒ ꯀꯣꯠꯂꯒ ꯆꯥꯏꯌꯦ ꯅꯪꯕꯨ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯆꯥꯛꯊꯣꯡ ꯆꯪꯕ ꯃꯤꯅ ꯀꯣꯊꯔꯒ ꯃꯍꯥꯎꯇꯪꯒꯤ ꯀꯀꯥꯏꯗꯣ ꯐꯝꯂꯤꯕ ꯑꯀꯣꯏꯕꯗꯨꯗ ꯂꯩꯔꯤꯕ ꯃꯤꯗ ꯃꯍꯥꯎꯇꯪ ꯑꯣꯏꯅ ꯄꯤꯕꯗꯤ ꯆꯠꯅꯕꯤ ꯅꯪ ꯑꯃ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯄꯣꯏꯕ ꯑꯃꯗꯤ ꯑꯃꯨꯁꯨ ꯑꯩꯈꯣꯏꯅ ꯁꯦꯠꯂꯔꯤꯕ ꯈꯨꯗꯩꯗꯨꯗ ꯌꯣꯝꯂꯤ ꯍꯥꯏꯔꯒ ꯄꯨꯔꯒ ꯂꯥꯛꯂꯦ ꯍꯤꯗꯥꯛꯇꯣ ꯄꯣꯏꯕꯅ "ꯏꯇꯥꯎ ꯊꯦꯝꯕ ꯀꯝꯗꯧꯗꯣꯔꯤꯕꯅꯣ ꯁꯤꯕꯨ ꯐꯣꯡꯅ ꯄꯥꯏꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯉꯥꯛꯇꯅꯤꯅ ꯍꯣꯔꯦꯟꯅꯦ ꯅꯣꯏ ꯃꯥ ꯃꯆꯤꯡ ꯐꯠꯇꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯇꯅ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯀꯥꯏ ꯁꯔꯥꯁꯅ ꯎꯔꯥꯎ ꯊꯔꯥꯎꯗꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯤꯀꯣ ꯑꯩꯗꯤ ꯃꯗꯨ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯂꯨꯀ꯭ꯔꯥꯛꯅ "ꯑꯗꯨꯒꯤꯗꯤ ꯄꯤꯔꯨꯅꯦ ꯑꯩ ꯇꯧꯏꯅꯦ ꯍꯥꯏꯗꯅ ꯂꯧꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯍꯤꯗꯥꯛꯇꯣ ꯊꯛꯃꯤꯟꯅꯔꯦ ꯍꯥꯏꯔꯒ ꯁꯖꯤ ꯊꯣꯡꯕꯗ ꯍꯥꯎꯅ ꯆꯥꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯣꯡꯕ ꯃꯁꯥꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯨꯝ ꯇꯧꯏ ꯁꯤꯗꯁꯨ ꯅꯠꯇꯅ ꯊꯣꯡꯂꯤꯕ ꯁꯖꯤ ꯑꯗꯨ ꯃꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩ ꯑꯁꯦꯡꯕ ꯇꯦꯡꯀꯣꯠ ꯑꯃꯗ ꯄꯥꯟꯊꯣꯏꯒꯤꯗꯃꯛ ꯊꯤꯟꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏꯅ ꯁꯪꯗꯣꯛꯂꯒ ꯊꯝꯈ꯭ꯔꯕꯅꯤ ꯈꯔ ꯃꯈꯩ ꯆꯥꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯇꯤ "ꯏꯇꯥꯎ ꯑꯩ ꯆꯠꯂꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯆꯥꯅꯤꯡꯗ꯭ꯔꯦ ꯏꯁꯥꯁꯦ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏ ꯇꯦꯡꯀꯣꯠꯇꯣ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕꯗꯨꯗ ꯊꯦꯝꯕꯅ ꯂꯥꯎꯔꯛꯏ "ꯍꯣꯏ ꯅꯇꯨꯗꯨ ꯌꯥꯝꯅ ꯄꯤꯖꯅꯤꯡꯉꯝꯅꯤꯅꯦ ꯍꯥ ꯀꯗꯥꯏꯒꯤ ꯏꯇꯨꯅꯣ ꯏꯆꯟꯅꯨꯄꯤꯅꯤꯅꯦ ꯃꯥꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯆꯥꯕꯁꯨ ꯌꯥꯎꯗꯦ ꯑꯗꯨꯒꯤ ꯊꯤꯟꯕꯤꯒꯦ ꯇꯧꯕꯅꯤ ꯏꯁ ꯃꯥꯒꯤꯁꯨ ꯁꯖꯤ ꯑꯆꯧꯕ ꯑꯃ ꯐꯥꯈ꯭ꯔꯤꯕꯗꯨꯗꯤ
ꯂꯨꯀ꯭ꯔꯥꯛꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯃꯥ ꯌꯥꯎꯕꯁꯨ ꯅꯨꯄꯥ ꯃꯔꯛꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯅ ꯌꯥꯎꯍꯟꯗ꯭ꯔꯦꯗꯅ ꯃꯁꯤꯃꯗꯤ ꯊꯤꯟꯕꯤꯔꯨꯒꯦ ꯇꯧꯕꯅꯤꯅꯦ ꯑꯣ ꯆꯥꯖꯍꯧ ꯈꯥꯡ ꯇꯪꯈꯥꯏ ꯑꯃ ꯂꯦꯝꯂꯤꯕꯗꯣ ꯅꯈꯣꯏ ꯃꯔꯤꯅ ꯂꯣꯏꯅ ꯇꯨꯝꯍꯧꯔꯣ ꯑꯩꯗꯤ ꯃꯁꯤꯅ ꯌꯥꯖꯔꯦ ꯃꯁꯤ ꯊꯤꯜꯂꯝꯂꯦ ꯍꯥꯏꯔꯒ ꯌꯨꯝꯗ ꯑꯗꯨꯝ ꯆꯪꯒꯗꯧꯅꯤꯀꯣ ꯅꯈꯣꯏꯁꯨ ꯉꯟꯅ ꯆꯪꯅꯣꯏꯕꯣ ꯍꯌꯦꯡ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯟꯅꯕꯩ ꯊꯕꯛꯇꯨꯃꯗꯤ ꯇꯣꯛꯁꯤꯀꯣ ꯂꯩꯀꯥꯏ ꯈꯨꯜꯅꯒ ꯄꯤꯛꯄꯅꯦ ꯋꯥ ꯂꯥꯎꯅꯈꯤꯕꯗ ꯃꯤꯁꯤꯡ ꯂꯣꯏꯅ ꯈꯪꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯩ ꯆꯠꯂꯦ ꯁꯤ ꯍꯥꯏꯔꯒ ꯇꯣꯡꯕ ꯇꯦꯡꯀꯣꯠ ꯃꯆꯥꯗꯨ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯈꯟꯕꯣꯏ ꯀꯩꯕꯣꯏ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯂꯝꯕꯤꯗꯨꯗ ꯏꯁꯩ ꯉꯪꯗꯅ ꯂꯥꯛꯂꯦ ꯊꯥꯕꯜꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯪꯅ ꯐꯕ ꯃꯇꯝ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯩꯔꯛꯇ ꯇꯥꯔꯝꯕ ꯅꯨꯡ ꯀꯥꯎꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯕꯥꯛꯇ ꯇꯪꯈꯥꯏ ꯑꯃ ꯐꯨꯝꯃꯒ ꯂꯩꯕ ꯅꯨꯡꯗ ꯈꯣꯡꯕꯤ ꯑꯗꯨꯅ ꯀꯥꯎꯔꯨꯗꯨꯅ ꯈꯣꯡꯕꯤ ꯑꯗꯨ ꯍꯦꯛꯇ ꯃꯍꯥꯛ ꯇꯔꯪ ꯍꯧꯉꯩ ꯎꯞꯄꯗꯨꯗꯤ ꯈꯛ ꯈꯥꯛꯄꯅꯤ ꯆꯩꯅꯥ ꯈꯣꯜ ꯑꯗꯨꯒ ꯀꯔꯤꯒ ꯄꯥꯏꯔꯤꯕ ꯇꯦꯡꯀꯣꯠꯇꯨꯗꯤ ꯍꯥꯏꯗꯣꯛꯍꯧꯗ꯭ꯔꯦ ꯃꯁꯥꯗꯣ ꯑꯁ ꯀꯔꯤꯅꯣꯅꯦ ꯅꯨꯡ ꯀꯥꯎꯕ꯭ꯔꯕꯨ ꯑꯐꯨꯝꯕ ꯅꯨꯡꯗ ꯍꯦꯛ ꯀꯥꯎꯔꯤꯗ ꯑꯩꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯁꯥ ꯇꯟꯕ ꯆꯠꯄ ꯃꯇꯝꯗ ꯎꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯐꯠ ꯂꯥꯎꯅ ꯂꯝꯕꯤ ꯅꯥꯀꯜꯗ ꯊꯩꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯏ ꯇꯁꯦꯡꯅ ꯎꯍꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯃꯗꯨꯗ ꯈꯣꯡꯕꯤꯗꯨ ꯈꯨꯗꯤ ꯊꯤꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯇꯟꯗꯟ ꯄꯥꯏꯕꯣꯏ ꯀꯩꯕꯣꯏ ꯃꯃꯤ ꯁꯥꯃꯤ ꯎꯈꯤꯕꯣꯏ ꯈꯜꯂꯔꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗꯗꯤ ꯍꯧꯔꯤꯕ ꯎꯔꯛ ꯋꯥꯔꯛ ꯑꯗꯨꯗꯗꯤ ꯌꯨꯡꯅ ꯂꯦꯞꯄꯒ ꯂꯩꯍꯧꯔꯤ ꯏꯁꯩꯒ ꯉꯪꯗꯅ ꯇꯣꯡꯕ ꯂꯥꯛꯂꯤꯕꯅꯤ ꯌꯧꯔꯔꯤ ꯄꯥꯟꯊꯣꯏ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯌꯧꯗꯤ ꯌꯧꯔꯦꯗꯅ ꯀꯣꯟꯊꯣꯡꯁꯦ ꯑꯗꯨꯝ ꯃꯈꯨꯠ ꯅꯥꯝꯃꯅ ꯁꯠꯂꯦ ꯍꯥꯏꯔꯒ ꯆꯪꯉꯛꯏ ꯑꯗꯨꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗꯒꯤ ꯂꯦꯞꯄꯒ ꯀꯧꯒꯦ ꯇꯧ ꯍꯩ ꯅꯨꯃꯤꯗꯥꯡꯅꯤꯀꯣ ꯁꯨꯝꯅ ꯀꯧꯔꯨꯔꯕꯗꯤ ꯃꯤꯅ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤ ꯄꯔꯄꯛ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨꯗ ꯊꯤꯟ ꯄꯥꯟꯊꯣꯏ ꯇꯥꯕ꯭ꯔꯣ ꯑꯩ ꯅꯪ ꯇꯥ ꯇꯣꯡꯕꯅꯤꯅꯦ ꯐꯅ ꯀꯟꯅ ꯀꯧꯏ ꯇꯥꯗꯦ ꯄꯥꯟꯊꯣꯏꯗꯤ ꯑꯁꯣꯝꯗ ꯃꯍꯥꯛ ꯇꯨꯝꯅꯅꯕ ꯍꯥꯏꯗꯨꯅ ꯐꯝ ꯁꯦꯝꯂꯤꯕꯅꯤ ꯃꯄꯥꯗꯨꯅ ꯑꯗꯨꯃꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯁꯥ ꯌꯥꯏꯔꯤꯕ ꯃꯇꯝꯅꯤ ꯀꯟꯅ ꯍꯟꯖꯤꯟ ꯀꯧꯔꯛꯄꯗꯒꯤ ꯄꯥꯟꯊꯣꯏꯁꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯊꯣꯡ ꯍꯥꯡꯇꯣꯛꯂꯤ ꯇꯥ ꯇꯣꯡꯕ ꯆꯪꯉꯛꯎ ꯀꯔꯤꯅꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯕꯣ ꯄꯨꯔꯞ ꯆꯪꯉꯒ ꯁꯤ ꯅꯪꯒꯤꯅꯦ ꯁꯖꯤ ꯊꯣꯡꯕ ꯊꯤꯜꯂꯛꯏꯅꯤ ꯑꯩꯈꯣꯏ 5 ꯆꯥꯛ ꯆꯥꯅꯕꯅꯦꯕ ꯑꯗꯨꯗ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏꯅ ꯍꯥꯏꯗ꯭ꯔꯕ ꯅꯈꯣꯏ ꯄꯥꯕꯅꯒ ꯃꯊꯟꯗ ꯂꯩꯕꯁꯤꯗ ꯑꯩꯁꯨ ꯆꯥꯛ ꯆꯥꯒꯦꯅ ꯇꯧꯔꯝꯂꯤꯕꯅꯤ ꯇꯨꯝꯅꯅꯕ ꯐꯝ ꯍꯥꯟꯅ ꯁꯦꯝꯂꯒꯦꯗꯅ ꯁꯦꯝꯂꯤꯕꯅꯤ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯃꯤꯅ ꯊꯣꯡꯕꯒꯗꯤ ꯄꯨꯔꯛꯂꯣꯏꯗ ꯑꯩꯅ ꯊꯣꯡꯕꯒꯤ ꯄꯨꯔꯛꯂꯤ ꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄꯗ ꯃꯍꯥꯛꯇꯤ ꯑꯃꯨꯛ ꯈꯪꯈ꯭ꯔꯦ ꯃꯤꯑꯣꯏꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯟꯕ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯆꯞꯇꯤꯡ ꯃꯌꯥꯏ ꯀꯥꯗꯨꯗ ꯂꯦꯞꯂꯝꯕꯗꯨꯗ ꯀꯔꯤꯅꯣ ꯈꯪꯉꯤꯗꯨꯕꯣ ꯇꯣꯡꯕ ꯑꯃꯨꯛ ꯌꯦꯡꯂꯨꯕꯗꯗꯤ ꯉꯁꯥꯏꯒꯤ ꯁꯖꯤ ꯃꯀꯣꯛꯇꯣ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯦꯠꯂꯒ ꯂꯩꯕ ꯑꯣꯏꯔꯝꯂꯤ ꯑꯗꯨꯒ ꯃꯄꯥꯜꯗꯒꯤ ꯆꯪꯂꯤꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯅ ꯃꯁꯥꯗ ꯌꯩꯕꯗ ꯃꯍꯥꯛ ꯃꯁꯥꯒꯤ ꯃꯔꯨꯝꯗꯨꯅ ꯁꯖꯤ ꯃꯀꯣꯛꯇꯨꯒꯤ ꯃꯈꯥꯗ ꯃꯃꯤ ꯑꯗꯨ ꯇꯥꯕꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯕ ꯃꯥꯜꯂꯨꯕꯅꯤ ꯍꯩ ꯅꯣꯏ ꯁꯖꯤ ꯃꯀꯣꯛꯁꯤꯗ ꯈꯪꯉꯨꯔꯦ ꯑꯩꯗꯤ ꯏꯁ ꯁꯖꯤ ꯃꯀꯣꯛꯅꯦ ꯉꯁꯥꯏ ꯑꯩꯅ ꯍꯥꯠꯄꯗꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯄꯥꯝꯃꯦꯅꯅꯦ ꯃꯌꯥꯏ ꯀꯥꯁꯤꯗꯤ ꯍꯦꯛ ꯊꯦꯠꯄꯅꯦ ꯑꯩꯅ ꯑꯗꯨ ꯐꯔꯦ ꯑꯩꯁꯨ ꯊꯣꯛꯂꯨꯈꯤꯒꯦ ꯑꯗꯣ ꯐꯖꯅ ꯏꯔꯦꯟꯖꯅ ꯍꯥꯎꯅ ꯆꯥꯔꯨꯀꯣ ꯑꯗꯨꯒ ꯍꯌꯦꯡꯁꯨꯅꯦ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯍꯪꯆꯤꯠ ꯂꯥꯡꯕꯣꯏ ꯀꯩꯕꯣꯏ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗ ꯐꯝꯕꯤꯗꯨ ꯈꯪꯉꯤꯗꯅ ꯍꯣꯏ ꯇꯥ ꯇꯣꯡꯕ ꯑꯗꯨꯗꯤ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ ꯊꯣꯛꯑꯦ ꯄꯔꯞ ꯊꯣꯛꯈꯤ ꯃꯍꯥꯛ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯐꯅ ꯀꯨꯏꯅ ꯂꯦꯞꯄꯤ ꯇꯣꯡꯕꯅ ꯃꯈꯣꯏꯒꯤ ꯀꯨꯟꯊꯣꯡꯁꯦ ꯑꯗꯨ ꯂꯣꯟꯁꯤꯜꯂꯒ ꯊꯣꯛꯈꯤꯗ꯭ꯔꯤ ꯐꯥꯎꯕ ꯊꯣꯛꯈꯤꯕꯒ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯄꯔꯞ ꯃꯄꯥꯒꯤ ꯃꯅꯥꯛ ꯆꯪꯉꯛꯏ ꯃꯄꯥꯗꯨꯗꯤ ꯏꯁꯩꯒ ꯉꯪꯗꯨꯅ ꯔꯥꯒ ꯑꯃꯗ ꯌꯩꯔꯝꯂꯤ ꯄꯥꯕꯥ ꯆꯥꯛꯁꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤꯗꯅ ꯂꯣꯏꯅ ꯊꯤꯔꯒ ꯊꯝꯃꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯏꯪꯈ꯭ꯔꯅꯤ ꯕꯦꯝꯃ ꯆꯥꯕꯨꯗꯤ ꯆꯥꯔꯅꯤ ꯍꯥꯏꯕꯕꯨ ꯍꯦꯟꯁꯥꯡꯁꯤꯕꯨ ꯍꯦꯟꯁꯥꯡꯒꯤꯗꯤ ꯀꯩꯝ ꯋꯥꯔꯨꯔꯅꯨꯋꯣ ꯄꯥꯕꯅ ꯑꯌꯥꯏꯕꯗꯨ ꯈꯔ ꯆꯥꯅꯤꯡꯉꯒꯅ ꯍꯦꯛ ꯂꯧꯔꯣ ꯑꯊꯣꯡꯕꯗꯤꯅꯦ ꯅꯃꯥꯛ ꯅꯨꯄꯥꯅ ꯊꯤꯜꯂꯝꯃꯦ ꯀꯅꯥ ꯏꯃꯥꯛ ꯅꯨꯄꯥ ꯍꯥꯏꯕ ꯍꯩ ꯉꯥꯏꯈꯣꯅꯦꯍꯦ ꯀꯅꯥꯅ ꯊꯤꯜꯂꯝꯃꯤꯅꯣꯅꯦ ꯀꯅꯥ ꯑꯣꯏꯅꯤ ꯇꯥ ꯇꯣꯡꯕꯅ ꯊꯤꯜꯂꯝꯕꯅꯤꯗ ꯏꯃꯥ ꯍꯩ ꯁꯥ ꯇꯥꯟꯕ ꯆꯠꯃꯤꯟꯅꯔꯒ ꯅꯈꯣꯏꯗꯤ ꯀꯣꯏꯅꯕꯤ ꯁꯥꯟꯅ ꯂꯩꯔꯕ꯭ꯔꯣ ꯅꯨꯃꯤꯗꯥꯡ ꯆꯠꯃꯤꯟꯅꯔꯒ ꯍꯩ ꯇꯧꯅꯨ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯏꯔꯥ ꯑꯃꯁꯨꯡ ꯄꯥꯛ ꯅꯥꯏꯗꯕ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤ
Isay ko'y pabasi mapagi ka taw yapote ko. Ado pabagi saruk si hapagi ay na matong karalauragi ko. Pabasar sila ako na tawro da. Siya hayra mapamasa sakto siyom na sami na rin matamdan. Arapada kanagumum na haw na lauki bagi makultay. Luga tawoy sa kan na kongki. Parap torli. Mamang tong dohang to ulaga manggol tilipi. Mapalo ko ay supakat na tulay. Baba, hoji kito tatong umali. Ay magtasa lukiki. Mapa na makudang tapay raka. Yema, namitang ninang bo. Yaro lo. Ay, oyram daw kang manati. Nupani ni makoy dia. Lo, yamong daw sang silo. Mapa na sing sankre. Tonglon sankre. Bema, nang nupini ka obra. Ha? Nupa masaw iram masuwa to kung umanaba singa lang na panada na sana boyram. Matungga na taping mataw ko no. Wakal rin nata na kalaga na isa nupini haybasi matampum na magtakawa yari ko'y pagi bema. Si ko'y pabasi ma. Ay petang tuo yung birugi hayraga. Ay, yadi. Siyom na nakamdawri. Lamlong aung pang ba makoy lapu kong kulasigi. Chap sana layri yung mapamadudani. Masay mahak na tausada na iyeng kitabado hausik mamang magtuda sapting na lipli hayraga tabal mangal marak aduda masamdo para law na hayraga na ita makukado prang hayraga layram liba. Madu ubda ekta mihul sikalaga lawrupani. Hangnaba may kupta di tuongba siyan masung namdaguptaw longkrak long adu wakal mang na lektak rin mafumaduda. Matam dia to magsara-sara huksenki. Matang ginamit ni. Tung bagi paudo laikay sarasa na tari. Ngantado da selak li mahaksu yung gitabaka lang tok lang ngay pantoy do. Tung bado manggola do da mamana ba singa do gataw na laikay kulgi miyoy karasu layram lak narami. Hausik pawo tung ba wakal lakri haydan. Aduga ngarang tokiba wari singa dusu makol tanakiba singa dusu loy na makhainaray. Mamana ba mga aduna sakto narakwaga tolga kumatamda kung manilayram libuto tiyang nabadagi mayom tam na purapan. Mga lao kibagi konjela dudi kulmiyoy pum na magnadi loy na tay. Adugo yung aw yutak pa kanana lao oyram gani kalarado na amat na tok narakidaman. Mamana ba makoy mga adudi adu magtong bagi mayumda ahing liak larabani. Prabab sang silak le hayraga pantoy na tong bugi mihul yeng ubadati mihul pao badi mapangal kan na chong le. Ngihaki matungda. Makwang ikon ko laraba hanubiya makaksangak le. Aduga. Bema. Ay bu kaururi budu bu yung sidara niya. O mani abok tambal nulak le. Abok tambal nulak le mayam kara lay tong no. Sige kway digi al oy lebi hanubini. Mahag asibu kaururi bani yang hanna ba hay na tuong basibu tabal no prep sangak le hayraga nakal da phamlaga kudang ta phairu bada phat law ni mayama pai bagum maitan araga pai bagum inthok na lang thorapan kangpre kang manak ta lairi ba miyama da suloi ni oi tong bagi mamai be matamu bina kai daw re habo ni haktang di singsa mapi ho na lairi thambal mo Wangang Anjil tong bagi mamai biya matamu bigano hangsilak patudadi miya matudalakak yang bagal loy na natambal nuna ikag tau na source hang na huntari hayraga. Ibiya ma, nasano pa sidi layong na banita na kari hayba ibo layong na bani hayba. Mani kun gilamlong humpang mayaga sida layong na ba oy tori bani. Hasigbudi na oren yasang lakpatuta niya sabala matadok lagapagani. Adu wabo isa si wakal lakpadi karong kanalakani. Adu di ay na sapsana haybadi ngang di biyama. Narirbalaya si Shu hason hokanida. Ay na suan budi sualam lagi ising asing maduk hara putora uni biyama nang ba. Aw putora agi abo. Prob sangang putoray. Masila do kara suwali hayraga ising do tong bagi maya kara tadaraba matungda laway do sunan tabiri. Aduga amu hanubito na sumna hayri. Bema, nakoy bu masibu. Doktor da kati puro dabra. Abo koy kul sidagi. Sarta na doktor da pukat pinaba
มีสุไลเตมิโรกะไลตะบะนี่ให้คอยคุลสิดาฮวากะริเซนบะสุนัตติอะดุนะอะบุกนะลายกิโอยระบะดิลายกิตุไขดอกปิระกะหานามุกตะดิเยงกิสิฮะบุอะดุนีเปียมาให้ลายกินี่โกสิเดียนักคอยกิดอกตาระกันนัตเตโกIhayam laga maagsu akat senga lauram dabida prap hanuwido bakat poi lakpoi chatki hanuwido gi mawong aduda banthoi di mathamoi du singni lakak satkribi hanuwido bu yengli adubu tongbagi mamai bi madi masanu pa adabu kon khatlaga masam ka to nan thabidana wakhal tarak bu ngai tongbu wakhal tarakte adum Pana ko inangayam li pantoy su mapamatan tamayum da tambaya da banin na mahaksu lalak lang. Mapayabong osu maunga maitaw tawrarabani. Handak parks. Karihong matamdamatan talayam bada nakaldal pambaga kanagum mamada iyeng na wari sana bagum hekta tawram. Ngarang su nongalam day mamangda satan basalam daya tawram di batan. Namit karani suri mapanasum na tawrak liyo. Perprop sang silak li hairaga bantoy na Baba hayo naman ako dali pagkakangaw lawan Ay kangina nang ba Karino ni masinupi si ba Baba na wari hiyak siya narito ka na ano hay banida Ahang ba ka na asulay ta ba sida Ipa isak tagalay ba ni ko Baba Ay sumhay narakloy dari Baba gimong si Bima Kayo ragi ni Baba ba Ay saktum lami Sakti loy rama ba ni Ayna Kung si kapay thang laga thong li ba Chalo, sakto tiruro chalo. Aduga ay kauro ko. Koy baba sima ko, ngang na wakraba. Prabab sa ngai, sajima ko kada damahagsu hayrap yengam laga sa komda sang laga sak tiri. Matama sida shom dana, buong bado, hayana shordo sang na sangit sing kalaba matungda, mamilaw na pang thorakli. Masyado tap na, akiba sakta mamada karigo mamada yeng bakum tawal. Mama na ba singa do na pasana tiyan na wahay haybi badagi tong mamamay tang na di wakal kang laglakli. Yaktang di maray pajan do na wangang bagang amdi. Adabu, mikup karagi matong dadi maak na ngarang tiyang nakiba ukiba. Yan sang tiyan ba halag luraga. Bantoy hoy dagi lamlong ahong pang bado ukiba do hak tiyang na nawarisay. Adubu, maruk loy singa madi mama tilariba layrariba laykay kolgi mi kara singa do na su mahak na ngangliba si lay ong na bagi mamita siran turan urariba ni adugu may koy kulsida layba hauna diyeda na aduma kalami hoy hayda na mataraba su shumna nung tilgi matamado da thorakli bantoy do matanga sida tongba su masado kari su tawdana mahak mama na di thokinu haibani adubo swai phautang ni hairam laga mahaki maruk loi manga aduga loi na thongal tholakpa mapa chari panthoi su makhoi dom da lakpan tong bana panthoi nang la ibro panthoi di inganga I tong ba kari su tawdana thorak laga mahak pu kawrak pasida ta tong ba kari su tawdra bro tawdre ado hangsik langu siro ai su isa si humang yam sawi ta tong ba Saban tagni hayram libado madu hana horen tadok laga hayeng oina kongang kong pamasida. Mama na ba singa do na su. Ito hayeng oina pamudana. Ngasidi na sasyo nung aite. Hera itang noy na kay kang na ay kayim tawdri haybani. Ay chale ko. Nakoy imay manapag karalay mo. As ito. Untok pa. Imana sa iyo daloy na ni. Ay ko siyo inaraki. Si hayda na nipa makoy taruk ka. Loy na do na bantoy silak. Kong lang kong aduda makoy pulap na machi masida pamli. Ing lao malang mana yayak pada madugi may kahita bu yeng na tong badi nukmi layri. Pantoy na. Tatong ba? Nung siko ay koy gi lapu kong kulsen. Nak na ba kulo na ba kulsu. Lap na layki ba? Aduga arigi nil kong musu pangda ba? Mafamasida ay koy na piklingay dige loy na rakto na sa talaga sa amin na rakpo da ningsing lubada nung sidra niya. Ti mo na umarakta na. Pantoy, nang bu asar daga satkra bro. Yam nung ay hainay niya. Pantoy na. Ay di amuk ta satriye ta temba. Ta tong wadi sa alamani. Tong ba na. Kahit ay no da. Ay su satri da. Ato ay koy madi nahaway yam na toy na sa layi. Ato na ay koy manaliba wari to da taba da niya. Mitaga sang uza ningo.
ꯍꯦꯛꯇ ꯐꯨꯔꯥ ꯗꯣꯂꯥꯟ ꯀꯥꯁꯦ ꯃꯊꯣꯟꯒ ꯁꯥꯏ ꯍꯥꯏꯔꯤꯉꯣ ꯑꯗꯨꯗꯒꯤꯗꯤꯅꯦ ꯃꯈꯣꯏ ꯁꯍꯔꯗꯗꯤꯅꯦ ꯀꯔꯤ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤ ꯍꯥꯏꯕ꯭ꯔꯥ ꯃꯩ ꯉꯥꯟꯕꯗꯣ ꯑꯗꯨ ꯉꯥꯜꯂꯦ ꯍꯥꯏꯅꯦ ꯃꯣꯏꯗꯤ ꯃꯩꯒ ꯉꯥꯟꯗꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯌꯦ ꯅꯨꯃꯤꯗꯥꯡꯒ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯂꯥꯔꯇꯦꯟ ꯊꯧꯃꯩ ꯄꯨꯗꯣꯟꯅ ꯃꯍꯨꯠ ꯁꯤꯜꯂꯤꯗꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯌꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯅꯤꯉꯣ ꯑꯩꯗꯤ ꯍꯌꯦꯡꯋꯥꯏꯅꯦ ꯌꯨꯝ ꯄꯥꯜꯂꯁꯨ ꯁꯍꯔꯗ ꯍꯣꯡꯒꯠꯂꯒ ꯂꯩꯕ ꯉꯝꯒꯗꯕ ꯅꯤꯄꯥꯗ ꯌꯨꯝ ꯄꯥꯟꯅꯤ ꯄꯥꯟꯊꯣꯏꯅꯅꯤ ꯍꯥꯏꯔꯛꯂꯤꯕ ꯊꯦꯝꯕ ꯑꯃꯗꯤ ꯅꯨꯄꯥ ꯑꯇꯩꯁꯤꯡꯅꯤ ꯅꯣꯛꯂꯤ ꯇꯣꯡꯕꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯍꯤꯁ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗꯒꯤ ꯁꯍꯔꯗ ꯍꯣꯡꯒꯠꯂꯒ ꯂꯩꯒꯗꯕ ꯅꯤꯄꯥꯕꯨ ꯐꯪꯗꯧꯔꯤꯕ꯭ꯔꯣ ꯁꯍꯔ ꯅꯨꯄꯥꯅ ꯁꯤꯗ ꯍꯥꯏꯊꯔꯛꯂꯒ ꯅꯪꯕꯨ ꯀꯣꯏꯕꯤꯅꯦ ꯂꯧꯕꯤꯅꯦꯁꯨ ꯅꯠꯇꯦ ꯏꯕꯨ ꯏꯀꯥꯏꯖꯩ ꯏꯕꯦꯝꯃ ꯈꯨꯃꯨ ꯊꯣꯛꯑ ꯑꯗꯨꯝ ꯂꯩꯖ ꯇꯥꯕꯅꯤ ꯑꯗꯨꯒ ꯄꯥꯟꯊꯣꯏꯅ ꯑꯃꯨꯛ ꯄꯥꯈꯨꯝ ꯑꯣꯏꯅ ꯑꯣ ꯑꯩꯗꯤ ꯈꯪꯉꯦ ꯁꯍꯔꯗ ꯍꯣꯡꯒꯠꯂꯒ ꯂꯩꯕ ꯉꯝꯒꯗꯕ ꯅꯤꯄꯥꯗꯤ ꯍꯥ ꯋꯥꯍꯩꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯊꯥꯡꯂꯕ ꯃꯤꯀꯨꯞꯇ ꯃꯃꯤꯠ ꯃꯅꯪ ꯉꯣꯔꯣꯡ ꯑꯣꯟꯈꯠꯂꯒ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯌꯦꯡꯈꯠꯈꯤ ꯇꯣꯡꯕꯗꯨ ꯃꯈꯣꯏ ꯃꯤꯌꯥꯝ ꯑꯗꯣ ꯅꯤꯄꯥꯁꯤꯡ ꯑꯗꯨꯗꯤ ꯅꯣꯛꯂꯤ ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯗꯤ ꯎ ꯃꯁꯥꯗꯣ ꯃꯊꯕꯥꯛꯀ ꯆꯞ ꯇꯤꯡꯈꯠꯂꯒ ꯈꯣꯡꯅꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯈꯠꯂꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯃꯁꯥꯟ ꯖ꯭ꯋꯥꯏ ꯇꯥꯕ ꯃꯍꯥꯛꯅ ꯉꯔꯥꯡ ꯂꯝꯂꯣꯡ ꯐꯥꯡꯕꯗ ꯊꯦꯡꯅꯈꯤꯕꯗꯣ ꯃꯀꯣꯛꯇꯣ ꯍꯥꯏꯊꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯍꯦꯛ ꯂꯨꯈꯝ ꯃꯄꯥꯗꯨꯗ ꯃꯌꯥ ꯍꯤꯈꯤꯒꯠꯅꯣꯏ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯆꯞ ꯇꯤꯡꯈꯠꯀꯩ ꯃꯈꯣꯡꯒ ꯐ꯭ꯔꯤꯡ ꯀꯥꯎꯏ ꯇꯣꯡꯕꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯄꯥꯟꯊꯣꯏꯁꯨ ꯇꯥ ꯇꯣꯡꯕ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯀꯟꯅ ꯂꯥꯎꯔꯛꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯡꯕ ꯃꯃꯥꯟꯅꯕ ꯊꯦꯝꯕ ꯍꯣꯏ ꯑꯃꯗꯤ ꯂꯨꯀ꯭ꯔꯥꯛ ꯄꯣꯏꯕ ꯑꯃꯨ ꯃꯈꯣꯏꯁꯤꯡꯅ ꯅꯥꯀꯜꯗ ꯃꯈꯣꯡ ꯃꯈꯨꯠ ꯑꯗꯨ ꯐꯥꯔꯤ ꯑꯣꯟꯊꯣꯛꯅ ꯋꯥꯅ ꯃꯍꯥꯛ ꯐꯥꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯇꯣꯡꯕ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯍꯥꯛ ꯍꯧꯖꯤꯛ ꯋꯥꯈꯜ ꯑꯃ ꯇꯥꯗ꯭ꯔꯦ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯄꯨꯡꯂꯣꯟꯗ ꯂꯣꯜꯂꯤ ꯃꯃꯤꯠꯇꯨꯗꯁꯨ ꯀꯔꯤ ꯎꯔꯤ ꯍꯥꯏꯗꯅ ꯃꯇꯝ ꯑꯁꯤꯗ ꯆꯕꯥꯟ ꯊꯥꯅꯕꯁꯨ ꯍꯣꯠꯅꯔꯤ ꯏꯕꯦꯝꯃ ꯆꯕꯥꯟꯁꯦ ꯈꯔ ꯊꯨꯅ ꯊꯥꯕ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯅꯦ ꯑꯩꯅꯦ ꯌꯨꯝꯗꯁꯨ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯕꯣ ꯈꯔ ꯊꯨꯅ ꯇꯧꯅꯕ ꯇꯧꯔꯁꯤ ꯇꯃꯨꯕꯤꯅ ꯃꯆꯥꯁꯤꯗꯕꯨ ꯐꯔꯕꯗꯤ ꯍꯥꯏꯗꯅ ꯃꯍꯥꯛ ꯄꯨꯔꯞ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯃꯩ ꯍꯧꯒꯠꯄꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯆꯦꯟꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯄꯨꯁꯜꯂꯛꯂꯤ ꯐꯨꯡꯒꯥꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯀꯤꯅ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯦꯡ ꯑꯃꯗꯤ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯐꯖꯅ ꯂꯪꯗꯕꯤꯗ ꯁꯣꯏꯗꯅ ꯆꯥꯏꯊꯣꯛꯂꯤ ꯌꯣꯠꯁꯕꯤꯗꯨꯒꯤ ꯃꯈꯣꯡꯗ ꯀꯔꯤ ꯆꯕꯥꯟ ꯈꯨꯊꯥꯅꯣ ꯍꯥꯏꯗꯅ ꯇꯃꯨꯕꯤꯗꯨꯅꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯎꯆꯤꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯅꯨꯕꯤꯗꯣ ꯑꯀꯠꯁꯦꯟ ꯀꯔꯤꯃꯠꯇ ꯂꯧꯗꯕꯤꯗ ꯄꯨꯔꯞ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤ ꯆꯕꯥꯟ ꯊꯥꯕ ꯂꯣꯏꯔꯦ ꯐꯔꯛꯂꯒꯅꯤ ꯈꯛ ꯍꯥꯏꯔꯝꯂꯒ ꯇꯃꯨꯕꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯃꯊꯥ ꯁꯥꯕꯗ ꯂꯣꯏ ꯊꯦꯝꯕꯅ ꯏꯃꯥ ꯑꯁꯨꯝꯅ ꯏꯇꯥꯎꯁꯦ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯗꯣꯛꯇꯔ ꯑꯃ ꯇꯥꯟꯅꯔꯒ ꯁꯍꯔꯗ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯅꯦ ꯇꯣꯡꯕꯒꯤ ꯃꯃꯥ ꯇꯃꯨꯕꯤꯁꯨ ꯑꯗꯨꯅꯗꯤ ꯐꯒꯅꯤ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯅꯣꯡ ꯅꯤꯅꯤꯗꯤ ꯌꯦꯡꯈꯤꯁꯤ ꯏꯆꯥꯁꯦ ꯂꯥꯏ ꯇꯤꯟꯒꯤ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤꯉꯩ ꯗꯣꯛꯇꯔ ꯍꯥꯟꯅ ꯌꯦꯡꯂꯨꯔꯕꯗꯤ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯛꯄ ꯀꯣꯡꯒꯥꯏ ꯌꯥꯎꯏ ꯍꯥꯏꯗꯅ ꯃꯤꯅꯁꯨ ꯍꯥꯏꯅꯔꯤꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯇꯣꯡꯕꯒꯤ ꯀꯥ ꯑꯗꯨꯗ ꯉꯁꯤꯗꯤ ꯑꯍꯤꯡ ꯑꯗꯨ ꯂꯦꯟꯕ ꯇꯥꯔꯝꯃꯤ ꯁꯣꯝꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯄꯥꯟꯊꯣꯏ ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯍꯧꯁꯥꯒꯨꯝ ꯃꯍꯥꯛꯀꯤ ꯇꯨꯝꯐꯝ ꯐꯃꯨꯡ ꯑꯗꯨꯗ ꯆꯪꯂꯦ ꯍꯥꯏꯔꯒ ꯂꯣꯡꯅ ꯍꯤꯞꯂꯒ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯗꯤ ꯑꯁꯣꯝꯗ ꯃꯌꯥꯏ ꯀꯥꯗꯨꯗꯒ ꯐꯝꯗꯅ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯆꯤꯜ ꯑꯗꯨꯗ ꯃꯨꯔꯨꯝ ꯁꯣꯟꯕ ꯀꯟꯅ ꯇꯧꯔꯤ ꯉꯥꯏꯍꯥꯛꯇꯤ ꯃꯄꯥꯅ ꯁꯣꯜꯂꯔꯤꯕꯁꯤꯡ ꯑꯗꯣ ꯇꯁꯦꯡꯅ ꯄꯥꯟꯊꯣꯏ ꯇꯥꯔꯨꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯍꯧꯖꯤꯛ ꯈꯟꯅ ꯃꯪꯂꯔꯤꯕꯁꯤ ꯇꯥ ꯇꯣꯡꯕꯗꯨꯕꯨ ꯀꯔꯝꯅ ꯇꯧꯔꯝꯒꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤꯗꯅꯤ ꯃꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ ꯈꯟꯕꯗ ꯅꯠꯇꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯈꯣꯡꯅꯥꯡꯈꯣꯡꯗ ꯐꯝꯃꯤꯟꯅꯔꯤꯉꯩ ꯇꯣꯡꯕꯅ ꯇꯧꯔꯛꯈꯤꯕꯗꯨ ꯃꯤꯠꯃꯥꯡꯃꯛꯇꯗꯅꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛ ꯇꯣꯡꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯩꯔꯨꯕꯁꯨ ꯉꯝꯗ ꯃꯄꯥ ꯁꯣꯗꯕꯁꯤꯕꯨꯁꯨ ꯂꯪꯊꯣꯛꯂꯝꯕ ꯉꯝꯗꯕꯒꯨꯝ ꯇꯧꯔꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯄꯥꯒꯤ ꯃꯈꯣꯜ ꯅꯠꯇꯕ ꯕꯣ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯈꯛ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯃꯑꯣꯡꯗ ꯃꯌꯥꯏ ꯀꯥꯗꯨꯗꯒꯤ ꯇꯥꯔꯛꯈꯤ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯕꯅꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯑꯗꯨꯕꯨ ꯃꯌꯥꯏ ꯀꯥꯗꯨꯗꯗꯤ ꯃꯄꯥꯗꯣ ꯃꯇꯣꯝꯅꯇ ꯐꯝꯂꯒ ꯅꯣꯛꯐꯤ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯁꯖꯤ ꯃꯀꯣꯛ ꯊꯦꯠꯂꯤꯕꯗꯨꯗ ꯐꯛꯂꯥꯡꯗ ꯕꯥꯕꯥ ꯀꯅꯥ ꯂꯥꯛꯀꯦ ꯍꯧꯖꯤꯛ ꯀꯅꯥꯒꯤ ꯈꯣꯟꯖꯦꯜꯅꯣ ꯇꯥꯈꯤꯅ ꯏꯕꯦꯝꯃ
Numidang sida po kanalak to ribano. Ipa itom da masida lay ribasini. Yemoni ibiyama. Nang naparakhiba sajisa masigi makokse mara sidum lay pajadrane. Koi paba simako. Makon go olaga wangang bayam hayemni. Ado paba thenge chalo. Tumro chalo. Prabab chang silaga mapabu hugatlaga. Mapagi tumhamduda puselakli hairaga kangkhal yep silaga phajana mapadu bu thambiram. Tuga mahaksu kaada parapar changkre. Ukhal khanna mahaksu hayeng numit asirabu yaurabadi tongbogi manakta satchagadabani haiduna ngaingamduna dumak pot hakraboy. Mahak tongkiba pungkhai muki matungdan. Nasai mahak na takiba konjela dumakni. Bobo lao kai karigumba wahi kara sontangna nangangli. Aduga lukhoisu nokrem haikrem naboy mahaki phamungdudagi khumle. Ani se awaya khumnana wari sanabagi mawongdani tawrakleba. Adubu khangkhiredo panthoi mahakti. Si khakta sunattana kangkhal yep selaga thamlamba lukhoi phamung adudagi kumtharakli. Adubu yamna ngaklibadi makhong ye thangba chingliba mahak adu karisu tawdaba miyoy amagumna makhongdo thorakli mong hadana. Duga mayai kaduda ngasai phamlama mafam aduda famlaga kanagumba amaga wari sanabagi mawongda hauna launa wa ngangli. Panthoi irenjana tungkrabanina tumba fabi oibanina tadre. Matam asidani lukhoi phamlamadagi amuk fuklauna haugalai. Adubu masasi kari tawjaramlibano mafam asida karamna famlamlibano haibado hagulaku matam asidadi khangjedabagum tawri. Makhong ye thangbadusu sekli tawre mahang haugalakpana. Ibema kauraga sakhumda sangai. Sakhum maduda masanupi laibagi samil fanglakpadudani. Adubu sakhumdudadi kanashu layamdi. Kanano ni husikidubo. Bema amai fal laisilaka matamda mahaki hekkaagi thongjin mapanduda taibang miyoibagi saban manma makhak lepaga lairibada uri. Pudongi manganduda adubu ngaklibadi pudongi ngalaba mangaladuda saktamdi uba fangdi musinik mubani. Mamaidu laithorakli hairaga lukhoi tapna sangsilai. Duga mayai ka sabuk adumakta lepli hairaga mamituna sangtoklaga yenglay. Munna yang siluragadi kari soma laitabagum tawrakli. Madudagidi makitong madomdagi. Sasor puina holakpagumna mayai ka simakdada tawrakpani. Mamaidu tung madomda laithoraklaga ibe ama haidana kaubagadi. Chasigi makok thelamliba mapaduda kanaguma makhak lepaga lairamlaga mahonda fallang song silaklaga laimaiduda kitnamki. Lukhoisu ek dauna masado sakting thokre. Mamituda aroiboina uribadi sajigi makok panba. Shabana taibang miyoibaga manaba masamayang kangna sakna wangba madumang ni uri. Mathangi nonganamday matamni. Mikap thorakli hairaga panthoi mak nakalamada muksip amada muksip lay. Pungbu kaya takrabano khangdene. Ngandi ngalam gidong mali. Nahanway sa tanma matamda hek hawat pa matamduni niya. Ay bu hawalaga hek tatong buhoy da saluradra niya. Ay nupini ko. Salubudi ay babu. Ay bu fajana matangang nabiro. Namin na mapungpa na paraba kanda. Yang witawing kangloy silam lagat lagi. Siyom na mahak na matsila do da so na mamitu uirom uitarak bagani. Karigumba makoygi ngayay ka asida ning sasura masaw no honogum tawraklim. Masado to kyauksungi holriba ning sasur kuondo taibang miway bagiti mandi. Sasan ginum sasur kuon. Mamay do laithoklaga mayay ka ato da yenglobada may di pumamamagalay. Maki kagi taumaya siri mangal nga na ngalay. Kanano ni? Tapna kumtharakli hayraga pudono thangsilaga mahang na sanglaka matamdodi. Maki mamit mga udri na ida. Mayay ka ato da kullaga layramba karigo mamakag mamiyoy na hawat kri hayraga faklang duda tapnam na laykibagam tawki. Sang silagpa kanda di mapadolong kraklong na taraga layram libata uri. Matin ga araratakay. Baba! Pai manak sang sil.
ꯑꯗꯨꯕꯨ ꯃꯄꯥꯗꯨꯗꯤ ꯀꯧꯕ ꯂꯥꯡꯕ ꯑꯗꯨꯃꯛ ꯇꯥꯈꯤꯗ꯭ꯔꯤ ꯅꯥꯀꯜꯂꯀꯣꯏꯕꯗꯨꯗ ꯀꯅꯥꯒ ꯂꯩꯔꯝꯕ ꯖꯥꯠꯅꯣ ꯑꯣꯏꯗꯨꯅ ꯁꯤꯡꯅꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯗꯦ ꯈꯨꯠ ꯂꯩꯁꯤꯜꯂꯛꯄꯗ ꯁꯖꯤꯒꯤ ꯃꯀꯣꯛ ꯐꯛꯂꯥꯟꯗ ꯊꯦꯠꯂꯤꯕꯗꯨꯗ ꯑꯃꯨꯛ ꯃꯍꯥꯛ ꯌꯦꯡꯁꯜꯂꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯄꯥꯕꯥ ꯄꯥꯕꯥ ꯍꯥꯏꯗꯅ ꯍꯔꯥꯎ ꯊꯔꯥꯎꯅ ꯀꯞꯄ ꯍꯧꯔꯛꯂꯦꯗꯣ ꯅꯣꯡ ꯃꯄꯨꯡ ꯐꯥꯅ ꯉꯥꯟꯈ꯭ꯔꯦ ꯅꯨꯡꯁꯥꯅꯒ ꯌꯥꯡꯅ ꯁꯥꯔꯛꯂꯕ ꯃꯇꯝꯅꯤ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏ ꯈꯔ ꯃꯍꯥꯛꯅ ꯀꯞꯄ ꯊꯥꯕꯗꯒꯤ ꯆꯪꯁꯤꯜꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯏꯀꯠꯅꯔꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯅ ꯏꯕꯦꯝꯃ ꯅꯄꯥꯒꯤꯁꯦ ꯅꯤꯡꯁꯥ ꯁꯨꯔꯕꯛꯇꯤ ꯍꯣꯜꯂꯦ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯝꯇꯪ ꯀꯧꯔꯒ ꯌꯦꯡꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯈꯤꯁꯤ ꯄꯥꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯦꯛꯊꯒꯟꯕꯁꯨ ꯌꯥꯎꯕꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯕꯦꯝꯃ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯃꯥꯡꯗꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀ ꯊꯥꯗꯅ ꯅꯄꯥꯁꯦ ꯌꯦꯡꯉꯦꯗꯅꯤ ꯄꯥꯎ ꯇꯥꯏ ꯌꯦꯡꯉꯦ ꯃꯥꯃ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏ ꯁꯍꯔꯔꯣꯝꯗ ꯐꯠꯂꯒ ꯗꯥꯛꯇꯔ ꯑꯃꯒ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯁꯨꯝꯅ ꯁꯨꯝ ꯅꯝꯖꯜꯂꯒ ꯊꯝꯕꯁꯦ ꯅꯨꯡꯉꯥꯏꯕ ꯍꯧꯅꯗꯦ ꯅꯄꯥꯁꯤꯁꯨ ꯑꯍꯜꯒꯤ ꯃꯇꯝꯒ ꯑꯣꯏꯁꯤꯜꯂꯛꯄꯅꯤ ꯃꯁꯥꯁꯤꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯟꯖꯟꯕ ꯍꯦꯟꯖꯜꯂꯛꯂꯤꯕꯅꯤꯅꯦ ꯁꯨꯝꯅ ꯍꯥꯏꯔꯤꯉꯩꯗ ꯑꯁꯣꯝꯗꯒꯤ ꯀꯞꯅ ꯂꯥꯎꯅꯔꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯈꯨꯜꯁꯤꯅꯒ ꯄꯤꯛꯄꯅꯤ ꯍꯧꯅ ꯂꯥꯎꯅ ꯇꯥꯔꯤ ꯃꯍꯩ ꯆꯦꯟꯊꯣꯛꯅꯔꯒ ꯁꯨꯃꯥꯡ ꯃꯇꯣꯜꯗꯨꯗ ꯂꯦꯞꯂꯒ ꯇꯥꯅꯔꯤ ꯍꯩ ꯑꯁꯤꯗꯤ ꯏꯅꯦ ꯇꯃꯨꯕꯤ ꯈꯣꯏꯗꯅꯤꯅꯦ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯅꯈ꯭ꯔꯦ ꯂꯣꯏꯅꯃꯛ ꯃꯁꯤꯗ ꯃꯍꯥꯛꯇꯤ ꯃꯄꯥꯕꯨ ꯊꯝꯂꯝꯂꯒ ꯆꯦꯜꯂꯨꯕꯁꯨ ꯆꯠꯂꯨꯕꯁꯨ ꯌꯥꯗꯒꯨꯝ ꯇꯧ ꯇꯣꯡꯕ ꯍꯣꯏꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅꯤꯒ ꯅꯤꯄꯥ ꯑꯃꯈꯛꯀ ꯃꯄꯥꯕꯨ ꯁꯦꯟꯅꯔꯒ ꯂꯩꯍꯧꯔꯤ ꯑꯁꯣꯝꯗꯅ ꯇꯃꯨꯕꯤ ꯑꯃꯗꯤ ꯇꯣꯡꯕꯒꯤ ꯃꯃꯥꯟꯅꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨꯒ ꯍꯦꯛꯇ ꯈꯥ ꯋꯥꯡ ꯆꯦꯟꯗꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯇꯁꯦꯡꯅꯃꯛ ꯃꯈꯣꯏ ꯃꯔꯤꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯐꯥꯎ ꯋꯥꯅ ꯁꯪꯖꯔꯝꯕꯅꯤ ꯑꯍꯤꯡ ꯑꯗꯨꯃ ꯇꯣꯡꯕꯕꯨ ꯑꯗꯨꯕꯨ ꯑꯍꯤꯡ ꯇꯨꯝꯂꯛꯇꯕꯒꯤ ꯍꯧꯅꯕꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯉꯥꯏꯍꯥꯛ ꯑꯣꯏꯊꯔꯨꯕꯗꯨꯗꯅꯤ ꯃꯈꯣꯏꯅ ꯃꯃꯤꯠ ꯁꯤꯡꯂꯛꯄ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯣꯡꯕ ꯂꯩꯔꯝꯗ꯭ꯔꯦ ꯊꯤꯕ ꯌꯥꯕ ꯌꯦꯡꯕ ꯌꯥꯕ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯃꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯌꯦꯡꯂꯦ ꯀꯧꯔꯤ ꯑꯗꯨꯕꯨ ꯇꯥꯈꯤꯗ꯭ꯔꯤ ꯐꯪꯈꯤꯗ꯭ꯔꯤ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯣꯈꯜ ꯇꯥꯔꯛꯄꯗꯤ ꯂꯩꯇ꯭ꯔꯤ ꯂꯨꯈꯣꯏ ꯃꯄꯤꯁꯦ ꯑꯗꯨꯝ ꯇꯥꯅ ꯀꯞꯆꯕ ꯅꯠꯇꯅ ꯄꯟꯊꯣꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ ꯃꯄꯥꯒꯤꯗꯃꯛ ꯈꯜꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯊꯃꯣꯏꯅꯨꯡꯗ ꯅꯨꯡꯁꯤ ꯁꯌꯧ ꯍꯨꯟꯈ꯭ꯔꯕ ꯇꯣꯡꯕꯒꯤꯗꯃꯛ ꯈꯜꯂꯒ ꯃꯍꯥꯛ ꯀꯞꯅꯤꯡꯂꯤꯕ꯭ꯔꯥ ꯑꯅꯤꯃꯛꯁꯤ ꯌꯥꯟꯁꯟꯅꯗꯨꯅ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏ ꯃꯃꯤꯠ ꯁꯤꯡꯉꯛꯂꯤ ꯑꯗꯨꯒ ꯀꯔꯤꯁꯨ ꯇꯧꯗꯕꯒꯨꯝ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯗꯨꯗ ꯐꯝꯂꯤ ꯃꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯕꯤꯔꯒꯦꯅꯦ ꯍꯧꯖꯤꯛꯄꯨ ꯑꯩ ꯅꯥꯛꯇ ꯂꯣꯏ ꯀꯣꯏꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯁꯤꯕꯣ ꯌꯨꯝꯂꯛ ꯀꯩꯔꯛ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯒꯤ ꯅꯨꯄꯤ ꯅꯨꯄꯥ ꯈꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯂꯨꯈꯣꯏꯒꯤ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯈꯣꯏꯗꯤ ꯑꯉꯛꯄ ꯑꯃ ꯄꯣꯛꯈ꯭ꯔꯤ ꯑꯌꯨꯛꯁꯨ ꯆꯥꯛ ꯆꯥꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯁꯥꯁꯦ ꯇꯒꯠ ꯇꯦꯛꯅ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯂꯦꯞꯂꯝꯂꯒ ꯑꯃꯨꯛ ꯐꯝꯊꯈꯤꯕꯁꯤꯗ ꯄꯥꯟꯊꯣꯏꯁꯨ ꯃꯄꯥꯅ ꯋꯥꯈꯜ ꯇꯥꯔꯛꯂꯕꯗꯨꯗ ꯑꯗꯨꯗꯤ ꯄꯥꯕ ꯏꯅꯦ ꯍꯣꯏ ꯇꯥꯗ ꯈꯣꯏ ꯌꯨꯝꯗ ꯌꯧꯕꯤꯔꯕꯁꯨ ꯌꯥꯔꯦ ꯑꯩ ꯇꯥ ꯇꯣꯡꯕ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯍꯪꯂꯨꯈꯤꯒꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯇꯣꯡꯕ ꯍꯣꯏꯗ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯉꯥꯏꯈꯣꯅꯦꯗꯅ ꯅꯨꯄꯤ ꯂꯩꯍꯧꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯥꯗꯕꯤ ꯄꯥꯟꯊꯣꯏꯗꯤ ꯆꯦꯟꯈ꯭ꯔꯦ ꯄ꯭ꯔꯞ ꯆꯦꯜꯂꯛꯂꯤ ꯍꯥꯏꯔꯒ ꯇꯣꯡꯕꯒꯤ ꯃꯌꯨꯝ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯇꯣꯡꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯃꯨꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯝꯂꯒ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯉꯩ ꯀꯞꯄꯒ ꯂꯩꯔꯝꯃꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯇꯣꯡꯕꯒꯤ ꯃꯔꯨꯞ ꯃꯔꯤ ꯑꯗꯨꯁꯨ ꯅꯥꯀꯜ ꯅꯥꯀꯜꯗ ꯃꯀꯣꯛ ꯃꯔꯨ ꯏꯆꯥꯎ ꯆꯥꯎꯉꯩ ꯃꯪꯗꯨꯅ ꯂꯩꯔꯤ ꯂꯩꯀꯥꯏꯁꯤꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯃꯈꯛꯅ ꯏꯕꯦꯝꯃ ꯁꯨꯝꯅ ꯁꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯀꯔꯝ ꯇꯧꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯈꯤꯕꯅ ꯐꯩ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪꯗꯤ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯈꯜꯂꯤ ꯍꯩ ꯅꯈꯣꯏꯕꯨ ꯄꯨꯡꯖꯥꯟꯒ ꯌꯩꯗꯅ ꯑꯁꯤ ꯂꯩꯃꯨꯅꯒ ꯆꯦꯜꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯂꯥꯏ ꯇꯤꯟꯅꯨ ꯂꯩꯃꯨꯅꯒ ꯆꯦꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯀꯣꯏꯊꯤ ꯊꯤꯗꯅ ꯀꯣꯏꯀꯧ ꯀꯧꯗꯅ ꯄꯨꯡꯖꯥꯟ ꯌꯩꯔꯒ ꯊꯤꯕꯅ ꯐꯔꯣꯏꯗ꯭ꯔꯥꯅꯦ ꯃꯣꯏꯕꯨꯡꯒ ꯈꯣꯡꯗꯅ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯨ ꯆꯨꯝꯒꯅꯤ ꯍꯥꯏꯗꯅ ꯅꯍꯥꯁꯤꯡꯁꯨ ꯈꯜꯂꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯡꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯃꯨꯕꯤꯅ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯇꯥꯕꯤ ꯑꯩꯒꯤꯗꯤ ꯅꯨꯃꯤꯠ ꯊꯥꯒꯨꯝ ꯌꯦꯡꯖꯔꯤꯕ
Isanipa tongmana nongalakpada layramdabada mama oibi aigi thamoide kari phauramgani haibadu mayamna suhena khangbiramlagani mayamna phagani haibadu tawbiyu mayamgi mafamda aidi sinajari kapli matamashida mung ahal khara oirap tawi nipi ama hagalakli hairaga ashumna muk hai adubu mayam aduna adu oi hairaga ini thamba nudbu amok tangdi yenga lawbana phagadra shumna makhoi amaga wa ngangnani ngai laikai tudagi nupa macha makhak sen selakli hairaga marak asida mapa saba haigedra sadaba haigedra thamba nudu hojik masado pibam sadana yori makha kum thabada khudi thiduna tu sellaga laitre duna paulakli madudagi makhoi mathang asi phamda khaidonga kibasu yawi tasingna thambalnu khudi thiraga siribra natragan ana karamna hatlariba maki macha mamau singsu nungaitana asi phamduda tengthana lairami yasangma matamadu nihaktang panthoisu lairamli hairaga hut lairaga mayumda lai mayum maduda laikai gi nupa nupi so amatta lairamtri mapa ibungodi mangola duda phamlaradana kaya da monda nungaini saiga nganglaga lairamli ibema laklabra aibu sak lamine sak tu khara thuna thongkaloni nangbo baba sak pudi thongkalani haibu ta tongbodo hoksik phawba phangdena ta hoine kari tongba kaidoraba as baba nonga lakpadagi mangkhredana wa idana lawnari do baba khangdrabro aidi khangdrene henangbo o maraina phangjani se na oibagine amaga mamanaba singa khanadanaga kuisin chenaba goiramni khoi baba sina napsa da wa ngakti hek ngangadana si hairaga mahak prap chakhumadu da sanglaga sakmai thagali mapa adudi mapal tu da makmori ado bonga sidi panthoi masha si ihai haine da bagum karigumba ithillamadi phauri maramdi makhoi gi yam sida kanagumba atopa miyo yama laibugum nasu samil phangli kariwa kanda sakhumadu da famna sak thongna makhoi gi sakhungi kachilom amadi thongsin palom da su hai phet ni kanagumba amana mahakpu yenglaboi da khalli shumna mahakna mamai do non thare hairi insang semingai mapa sanglaga mahaki manaktu da famthaki mamai do laithok lagi yengluba nati mapa sangakli haiba khangli badi mapa gi makhong sekna thangla pa khong thang do da khangbani hairi panthoine sodoma baba ta tongbodo idea am nungai tida aidi matabu laining oiraga leisabani ai ta tongbogi damak kari tawgadabanu khangdi hauksik laikai khulmi ham tawragane ibuk thambal nuda yengangani so hayo aduga pungjan tawraga moibunga khonglaga thigani so hayo bani sikhangdrida baba mapa du sungum khumakti mamai fat lai thu gi ngobadadi mahaki manak da phamthagi bado kana shu leiramdi masadu swai laubani khangboi lakboi baba haidana kori pema karinune ipa sangene mapa da kang yam siena sangabani ne da thongde lon selam lage ko baba hoksi aigi nak da sangaga phamamdai nya hai kada idigine ne ngaubi sibo aibu kadayigi sangambanone wakhan seran turan khanbo oini nanga tongba da tawre kalai se napa ayoina phamagi ko nang husik tongmana nakta sangaga phame khankhibado khoi paba sima napsa da bangak hek ngangadana mapa ibongo lukhoidi ngarang mahangna thengna khiba u khibado madu pumnamak sungning sangdrabagumna machanupi da tamthoba phawba tawthi wakhalduda taranga mani mahak chana hojik lairari numidang adugi sak chathokle hairaga mapana mayai ka du da fammaga laidoribado madu mahakna nungai tratana mapagi ka da sangaga mapabu phajana hi phalamli hairaga mahak sumahaki ka da sangi aduga ngasidi mayai ka du da thaumayamaga larten amaga ani thongna mahakna thalami amana mayai sabukta aduga amana mahaki ka gi thongjin pan manab aduda maki ka da su pudol amade domak thalibani sangakli hairaga long ni hipthabaga mak tongbogi wakhal amuk khanba horakli
Tong mana ngarang tawkiba oikiba fom namaktuga hairaragadi mahaki mafamda afaba amati thoklamlaroi haibasimadi lengdraba mahaki wakhalni matamasi su khangudana mahaki masada ihai hainadabagumna mayai ka somdagi karigumba samilamadi fanglakli phuklauna hawalakli hairaga kangkhal manung adudagi mayai ka adudagi masado mukhangoi lakpoi Baba hairaga kangkal do haidokpani. Adubu mayai ka adudadi kana asyu leiramdi. Kangkal manung adudagi yengbadadi mahaki thongjin pan sidagi kitang sathokli hairaga mapa sapchana lepaga leiba ukiban. Aikhoi paba natrane haujikiduba thogai mayai ka adudi karisu leiramdi. Baba kawi mapa adi phamungdagi bema kaidauragene nangba Ay tumtharurabani Kaidaurage Ipa hawgalakese Yare paba hipthabiro Ay paba thoklak praidana sum kaubani Thokti Ipa hipthareko Hoy paba Amuk sanga aga hirenjena phamung aduda he kakatpagani Mapagi ka somdagi Krek lao makola makakta Paba kaino hujikiduba Hoy Yawan bada pamungse makuan thokpanine aigi pamungsi su kuirabanina sunga sarabra khangdeda Paba sima Ado paba pamung makuan thokpase phatte hainabani hayeng ama salhannaba tawrase asongi ta tomba hoida hoi tomo sungselaga maksu irenena tom matam madu tangak libadi nokmi siapna pamung madu de hipli Kanana mapalu koina agi nakaladudana sasigi makok panba masana taibang miyo ibiduna tawbadasu hipli makoyani makto michana na yengnari ngalingay matamdudagi haure hairaraga miyamado tambalnugi mathawmungam loisin kibada ngairaduna midangi matamasida thinanaba moibong kongnana pungjan thillaga kaugnanabani haidana lainaribani Laikai kuli ahal singi taglak papaukta ki matung inna thenglaraba ahing sabukta thibanadi phagani hek mangbaga thihauba oiba tarabadi numit lairingai thihauba oiragadi phaba adubu thambalnugi misi adugi matangda yamgidraba ja khara khaktaaba khunsisu loina maksalubana numa numidangi matamda tongbubu thiba taram numidangda thiba oirabadi ahinge matamda thibana phagani haidana ahalna haibadagi Nupa kayado hingi matamasida pungjan paibiyaw moibung paibiyaw tawraga thinan ba thorakle makhoi ni pi aho mari su yawri mar aduda tamu bi su yawraribani ihan han bada makhoi inkhola sigi akoi bada moibung ga khongdana pungjan thindana kau dun thibani adu ba fangdi madudagidi atopa yumlon kairon naba Kairo laikai laira khulakda satana kachin koya makhoini singnaba yaba satana thiri adubu haujik phawo phangba kauba leiti somdasu nungaina tumlari panthoidi pungjan thillaga moibonga khongdana makhoi thongal mapa khunjilla silang thorako matamdani miyamadu chap lepan aduga panthoigi mayu masomda yengnai kanagumba amana khumlakpagi mawongda Panthoi hoigi yum madomdagi tarakpani Nupa nupi kayado sap yengnai Kharaki gan thiba kharadi maklak nikpa yahor Thimbana Ima Yaubiriba hansing amadi shungi manabasing Panthoi hoigi yum sida Pakhumlakli badubu haujikidubu mayam tabi hoba natra Tai loina taine Madubu Itaw tongba lairaba salane Makhoigi yum asiya koibadaga sinsilaga lairaba salalaya Sanglaga yenglobana paroidro Adubu lukrak na hairi Itaw madubu yagadrane Panthoida su hanay koina kangan kiba laiti Aying sida dumna tawraklabadi mihulga singkat kidana Kai kangdana sibam nabang kangnu sinaw yawrani Mapadu su masangamdadana Ngasayda wantadana laika naribadadi kunjami amchangda Adu su sumini Hekta ikoina pungjan tilaga moibunga kongo sangurabadi pakatna kidana pibam chanararoi adu iba tarabadi itaw lukra nang hana sangi hairagane panthoido
ꯑꯃꯨꯛꯇ ꯍꯧꯗꯣꯛꯄꯤꯔꯨꯒꯦꯔꯥ? ꯍꯣꯏꯅꯦ, ꯑꯩ ꯆꯪꯉꯒ ꯍꯧꯗꯣꯛꯎꯔꯒꯦꯅꯦ. ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯔꯒ ꯇꯥꯃꯣꯕꯤꯒ ꯂꯨꯀ꯭ꯔꯥꯛꯀ ꯃꯈꯣꯏꯅꯤ ꯆꯪꯉꯤ. ꯑꯇꯩꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯤ. ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯦ ꯍꯥꯏꯔꯒ ꯀꯧꯔꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯧꯔꯤꯕꯗꯨ ꯇꯥꯗꯈꯩ ꯂꯨꯈꯣꯏꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯕꯒꯨꯝ ꯇꯧꯔꯤ. ꯃꯗꯨꯒꯤ ꯃꯑꯣꯡ ꯑꯗꯨ ꯂꯨꯀ꯭ꯔꯥꯛꯅ, ꯏꯃꯥ, ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯃ ꯂꯨꯈꯣꯏꯒꯤ ꯍꯧꯅꯕꯤꯅꯤ. ꯃꯥ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯕꯅ ꯁꯨꯃꯥꯏꯅ. ꯅꯍꯥꯟ ꯅꯣꯡꯃꯁꯨꯅꯦ ꯃꯈꯣꯏꯒꯤ ꯃꯪꯒꯣꯜꯗ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯕꯅꯤ. ꯃꯈꯣꯏ ꯊꯣꯡꯒꯥꯜꯗꯤ ꯑꯩꯅ ꯎꯕꯅꯤ. ꯃꯤ ꯑꯃꯠꯇꯗꯤ ꯂꯩꯇꯕ. ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯕꯣ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯅ ꯂꯨꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯍꯥꯏꯕꯗꯨ ꯇꯥꯔꯛꯂꯦ. ꯃꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯑꯩ ꯀꯅꯥꯅꯣꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯄꯥꯟꯊꯣꯏ, ꯄꯥꯟꯊꯣꯏ! ꯊꯣꯡꯗꯣ ꯇꯣꯛ 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 ꯊꯤꯜꯂꯦ. ꯐꯅ ꯀꯟꯅ ꯀꯧꯔꯕꯁꯨ ꯂꯨꯈꯣꯏꯗꯨꯗꯤ ꯋꯥ ꯉꯥꯡꯕ ꯂꯦꯞꯇꯦ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯂꯛꯄꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯂꯨꯀ꯭ꯔꯥꯛꯅ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯊꯣꯡꯅꯥꯎꯗꯨ ꯊꯤꯜꯂꯒ ꯀꯧꯊꯣꯛꯄꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯗꯣ ꯃꯃꯤꯠ ꯁꯤꯡꯂꯕ ꯃꯥꯜꯂꯦ. ꯀꯅꯥꯅꯣ? ꯍꯩ, ꯅꯪ ꯇꯥ ꯂꯨꯀ꯭ꯔꯥꯛꯅꯤꯅꯦꯍꯦ. ꯍꯧꯖꯤꯛꯅꯦ ꯈꯨꯟꯒꯤ ꯅꯤꯄꯥ ꯅꯤꯄꯤ ꯀꯌꯥ ꯊꯣꯛꯇꯅꯅꯦ ꯅꯪꯒꯤ ꯇꯥꯕ ꯇꯣꯡꯕꯗꯣ ꯃꯗꯨ ꯊꯤꯅꯅꯕꯅꯤ ꯍꯥꯏꯗꯅ ꯄꯨꯡꯖꯥꯟ ꯃꯗꯨꯗꯒꯤ ꯃꯣꯏꯕꯨꯡꯒ ꯇꯧꯗꯨꯅ ꯂꯥꯛꯂꯤ. ꯅꯪ ꯍꯥꯟꯅ ꯍꯧꯗꯣꯛꯄ ꯆꯪꯂꯛꯂꯤꯕꯅꯤꯅꯦ. ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯅꯤꯡꯕꯁꯤꯗꯁꯨ ꯄꯨꯡꯖꯥꯟꯒ ꯊꯤꯟꯗꯅ ꯊꯤꯅꯕ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗꯤ ꯊꯣꯡꯒꯥꯟꯗ ꯉꯥꯏꯍꯧꯔꯤꯅꯦ. ꯅꯪ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯗꯅ. ꯇꯥ ꯂꯨꯀ꯭ꯔꯥꯛ, ꯑꯩ ꯊꯣꯛꯂꯛꯂꯦ. ꯄ꯭ꯔꯞ ꯃꯍꯥꯛꯁꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯣꯔꯛꯂꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯎꯈꯤꯔꯦ. ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯒꯤ ꯐꯛꯂꯥꯡꯗꯨꯗ ꯊꯦꯠꯂꯤꯕ ꯁꯖꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯊꯦꯠꯇꯕꯤꯗ ꯏꯍꯥꯡ ꯍꯥꯡꯅ ꯂꯩꯍꯧꯔꯤꯕꯗꯣ. ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯦ ꯍꯥꯏꯔꯒ, ꯕꯥꯕꯥ, ꯑꯩ ꯇꯥ ꯇꯣꯡꯕ ꯊꯤꯔꯨꯈꯤꯒꯦꯀꯣ ꯍꯥꯏꯔꯝꯃꯤ. ꯊꯣꯡꯗꯣ ꯑꯃꯨꯛ ꯉꯥꯁꯤꯜꯂꯝꯃꯤ. ꯑꯗꯨꯒ ꯊꯣꯡꯒꯥꯜꯗꯨꯗ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯤ ꯑꯇꯩꯁꯤꯡꯗꯨꯒ ꯄꯨꯡꯖꯥꯟ ꯌꯩꯕ ꯌꯥꯎ ꯃꯣꯏꯕꯨꯡ ꯈꯣꯡꯕ ꯌꯥꯎ ꯇꯧꯔꯒ ꯑꯁꯨꯝ ꯆꯪꯉꯛꯂꯦ. ꯑꯗꯨꯕꯨ ꯃꯈꯣꯏ ꯏꯪꯈꯣꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯤꯕ ꯌꯥꯕ ꯊꯤꯕꯗ ꯀꯔꯤꯁꯨ ꯐꯪꯕꯗꯤ ꯂꯩꯇꯦ. ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯨꯏ ꯍꯥꯏꯗꯅ ꯃꯈꯣꯟꯒ ꯕꯣ ꯂꯥꯎꯕ ꯃꯈꯩ ꯄꯥꯎꯈꯨꯝꯂꯛꯄꯒꯤ ꯃꯑꯣꯡꯗꯗꯤ ꯇꯧꯔꯛꯂꯤ. ꯃꯗꯨ ꯇꯥꯕꯗ ꯑꯇꯩ ꯂꯩꯔꯤꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯁꯥꯗꯨꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯔꯤ. ꯑꯗꯨꯕꯨ ꯄꯥꯟꯊꯣꯏꯅꯗꯤ ꯃꯄꯥꯅ ꯑꯣꯏꯔꯝꯒꯅꯤꯗꯅ ꯈꯜꯂꯤ. ꯍꯥꯏꯔꯛꯂꯤ ꯑꯃꯨꯛ ꯇꯥꯃꯣꯕꯤꯅ, ꯏꯕꯦꯝꯃ, ꯇꯥꯗꯗꯨꯕꯨ ꯀꯅꯥꯒꯅꯣꯃ ꯋꯥꯔꯤ ꯁꯥꯟꯅꯧꯏꯅꯦ, ꯃꯈꯣꯟꯒ ꯕꯣ ꯂꯥꯎꯕ ꯑꯃ. ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯗꯨꯕꯣ? ꯄꯥꯟꯊꯣꯏꯅ ꯅꯣꯛꯃꯤ ꯏꯅꯦ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗꯕꯅꯤ ꯂꯥꯏꯃ. ꯃꯊꯟꯗꯅꯅꯦ ꯃꯈꯣꯟꯒ ꯑꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯍꯩꯕꯅꯤ. ꯉꯔꯥꯡꯁꯨ ꯇꯧꯔꯤꯃꯤꯅꯦ. ꯑꯩꯗꯤ ꯀꯤꯗꯅ ꯄꯥꯈꯠꯂꯨꯔꯦ. ꯑꯗꯨꯒꯗꯤ ꯄꯥꯕꯅ ꯃꯈꯣꯟ ꯁꯥꯔꯒ ꯃꯊꯟꯅꯇ ꯃꯤ ꯑꯇꯣꯞꯄꯒ ꯋꯥꯔꯤ ꯁꯥꯕ ꯃꯥꯟꯅꯕꯅꯦ ꯇꯧꯔꯒ ꯂꯩꯔꯝꯃꯤ. ꯍꯧꯖꯤꯛꯇꯁꯨꯅꯦ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨꯡꯒ ꯈꯣꯡꯕ ꯄꯨꯡꯖꯥꯟ ꯌꯩꯕꯗꯒ ꯎ ꯍꯥꯏꯗꯅ ꯀꯔꯤꯝꯅꯕꯩ ꯈꯨꯝꯕꯩ ꯇꯧꯔꯛꯂꯤꯕꯁꯦ ꯑꯩꯈꯣꯏ ꯄꯥꯕ ꯑꯣꯏꯔꯝꯗꯧꯔꯤꯕꯅꯤ. ꯐꯔꯦ ꯏꯕꯦꯝꯃ, ꯅꯪꯁꯨ ꯂꯥꯛꯑꯣ, ꯆꯪꯍꯧꯔꯣ. ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯒꯅꯦ ꯈꯨꯜꯁꯤꯒꯤ ꯑꯀꯣꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯂꯨꯈꯤꯒꯦ. ꯑꯩꯁꯨ ꯌꯥꯎꯒꯦ ꯏꯅꯦ ꯑꯗꯨꯗꯤ. ꯅꯄꯥ ꯃꯊꯟꯇ ꯂꯪꯊꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯔꯣꯏ. ꯂꯩꯍꯧꯔꯣ. ꯂꯨꯀ꯭ꯔꯥꯛꯅꯁꯨ, ꯄꯥꯟꯊꯣꯏ, ꯃꯥꯃꯁꯤ ꯃꯊꯟꯇ ꯂꯪꯊꯣꯛꯂꯝꯕ ꯅꯨꯡꯉꯥꯏꯔꯣꯏꯅꯦ. ꯂꯩꯍꯧꯔꯣ. ꯑꯩꯈꯣꯏꯅꯁꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯇꯣꯡꯕ ꯊꯤꯕ ꯌꯥꯎꯅꯤꯡꯉꯝꯒꯅꯤ ꯍꯥꯏꯕꯗꯣ. ꯑꯗꯨꯕꯨ ꯃꯥꯃꯒꯤ ꯐꯤꯕꯝꯁꯤꯗꯗꯤ ꯃꯊꯟꯇ ꯂꯪꯊꯣꯛꯂꯝꯕꯗꯅꯦ ꯋꯥꯌꯣꯡ ꯆꯥꯔꯣꯏꯗꯧꯔꯤ. ꯂꯩꯍꯧꯔꯣꯀꯣ. ꯁꯨꯝꯅ ꯄꯥꯟꯊꯣꯏꯕꯨ ꯊꯝꯂꯝꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯗꯣ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯕꯥꯜ ꯑꯀꯣꯏꯕꯗꯨꯗ ꯄꯨꯡꯖꯥꯟ ꯌꯩꯗꯅ ꯃꯣꯏꯕꯨꯡ ꯈꯣꯡꯅ ꯊꯤꯕ ꯆꯠꯈꯤ. ꯄꯥꯟꯊꯣꯏꯗꯤ ꯉꯥꯏꯍꯥꯛ ꯃꯪꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯅ ꯂꯩꯔꯝꯕꯅꯤ. ꯊꯣꯡꯒꯥꯜ ꯋꯥꯡꯃ ꯂꯥꯟꯊꯣꯛꯈꯤꯕꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ. ꯑꯗꯨꯕꯨ ꯃꯌꯥꯏ ꯀꯥꯒꯤ ꯃꯩꯗꯣ ꯂꯣꯏꯅꯃꯛ ꯃꯨꯠꯂꯒ ꯂꯩꯔꯝꯂꯦ. ꯊꯣꯡꯗꯣ ꯒꯝ ꯂꯣꯟꯁꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯣꯝꯗ ꯆꯪꯉꯛꯏ. ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯃꯩꯗꯤ ꯑꯗꯨꯃꯛ ꯉꯥꯜꯂꯒ ꯂꯩ. ꯄꯥꯟꯊꯣꯏ ꯄ꯭ꯔꯣꯞ ꯆꯪꯉꯛꯑꯦ ꯍꯥꯏꯔꯒ ꯃꯩꯒ ꯆꯨꯈꯠꯂꯝꯗ꯭ꯔꯤ. ꯃꯁꯥꯗꯣ ꯇꯨꯝꯅꯤꯡꯃꯟꯕꯒꯤ ꯃꯌꯥꯏꯅ ꯐꯃꯨꯡ ꯑꯗꯨꯗ ꯆꯣꯡꯈꯠꯂꯒ ꯇꯨꯝꯈ꯭ꯔꯤ. ꯁꯣꯝꯗ ꯃꯥ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯂꯨꯈꯣꯏꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯕ ꯕꯣ ꯂꯥꯎꯕ ꯑꯀꯤꯕ ꯐꯪꯂꯕ ꯈꯣꯟꯖꯦꯜꯗꯣ ꯃꯈꯣꯜ ꯍꯧꯅ ꯋꯥ ꯉꯥꯡꯉꯛꯂꯤ. ꯅꯨꯄꯥ ꯅꯨꯄꯤ ꯌꯥꯟꯁꯤꯟꯅꯔꯒ ꯉꯥꯡꯕꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ. ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗꯅ ꯁꯥꯅ ꯉꯔꯪ ꯉꯥꯡꯕꯒꯨꯝꯅꯁꯨ ꯇꯧꯔꯤ. ꯈꯣꯏꯗꯨꯁꯨ ꯋꯥꯈꯜ ꯑꯃꯨꯛ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯃꯆꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ. ꯑꯀꯤꯕ ꯁꯛꯇꯝꯗꯨꯕꯨ ꯎꯔꯗꯨꯅ, ꯑꯩꯕꯨ ꯀꯟꯕꯤꯌꯨ. ꯑꯩꯅ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯩꯕꯨ ꯀꯟꯕꯤꯌꯨ. ꯅꯪꯕꯨ ꯂꯥꯏꯔꯣ. ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ? ꯂꯨꯈꯣꯏꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯅ ꯊꯣꯝꯊꯈꯤꯕꯒꯨꯝ ꯇꯧꯏ. ꯅꯣꯡ ꯉꯥꯜꯂꯛꯂꯦ.
Panthoi imungi thaba inkhang loiri hairaga mapa do hogat mandi haidana mapa gi ka de sanga ka matam dadi hekta masadi urau tharau dana chinsal mapa ibungo lukhoi kangkhal lado shigairaga makhwang gi saruk mako gi saruk tuna hamang da yung tharaga makhwang da gina khongdon phau gi saruk tuna phamung adu da leina piam ta dana mami kangorong rong khalaga leiram ashum na yum thang na bagi miyoi kaya sangdana lukhoi asibu wakhal lakna ba laknari Karinoma dilairi, adubu Panthoi na khandabagi wani. Midang ngarang wakhal taraklaga, ayuk ngasi amadi ngarang matamda wakhal tajriba. Dugu thoi na khanjaludi, kairo laikai miyoi singnadi doctor da muktang yengan manadi phagani. Kulsida, maibi thambal nu lairambo oiba taradi phaba, maakshu amuk laikhidridan haini. Adubu Panthoi, laita laina nangbanina, mapabu sartana puraga, yengadabado maak ngamlamdi. Sida sunatana tongmagi pibamna kari oikraba haibado ma khangdi wakhalladuna tarang satuna mangol machi aduda phamnaga lei mapa ibungu lukhoi laibak phaba haigadra thawai makti manghaudre adumak wakhal tadaba khaktani somdana ngarang thiba chatlubada phanglaktrabagi hausikti matha sabada loikredo wakhalna sumamli tamubido Machani pa tongmudabu kadai waida lairamgadriba Karigumba pibam tadana sibu oiramlagasu asiba haksang paudi phangba yai haidana mai mai wa laungarakle nungthilgi matam Panthoi wakhal nungaitana maning asomda sangakle hainaga maning maya aduda saiba kholiba singdo loisal Mapa dusu karisu tahaudrabanina yumlon kairon nabagi nipi kharaga manakta lehauri Panthoi na somwai silingaida khangaudana karigumba yam sanglaba sambul namakhak yom silaga makhoi maning aduda phatta hauri marak aduda targa leiramlibado thengnare makhut aduna paikhalaga yengbada angakpani maki mareptagi hena sambula sina sangba asukki matik helari Mashado akiba amasiyari haram tauri bano haida thangam kopta pakat boy kai boy sambulla do laktana makhoi maning yi wapalla somda langsin khri wapalla du da sambul do thelaga sangthana laimai du soro tar galai Panthoi masado swai lauduna praprak thorak ma ek thoglak pagani lep pagalayam liba shumang adu da kananu leplam liba tamu bidoni Tongbugi maruploi Maria du suyauri. Makhoi laklibagi maramdi wakhal tadana lekthai haidana lukhoi gi pau tabadagini. Masa kaina maisak na ngaurebi mahakshu anaba sibu hangba lakle. Panthoi irenjana kauksali hairaga phamhalido. Madudagidi makhoi masen amaga tathok tasin taudana wari sanari. Panthoi ine ta tongbugi mimang kumangse. Jud amasati. Adugane, ay koi pabasisu, kamahin tauduribano kangdeda. Halikay kulgi miyam na buti haibi. Doktor da, puraga yengu haidana. Adubu ay, madupu bang ambagi thaktu dilayti. Ikuta tarit siya na matasupayti. Karam na, sargi nil kong umarak to paudana doktor da pukat pang amgaturiba. Matamas sida amog, asyum na hayrakli. Pinda ba amagaloy na natamubina? Ibiyama, ayso, karinungi, ama ibida yengu bano haibaduni. Doktor da pukat charam labadi isado, karisu tekpe kaido na layram masuyay. Hausikti, mama aygi matadagi isado. Chatkre, kadaida layram bada bano sukangbi. Ay wakal si mamba na lawele. Shumna, makoy hay na ringayda, kangawda Phuk launa mamit uisalaga lukhoi da hogalai. Miya madudi khangboy kaiboy hantok naksiba suyawi. Prapra Panthoi changsilakli hairaga. Baba, haidana kaukse. Adubu mapado bakuma matapidi. Mamit adudi pangdana uro laina mamaido akoi baduda lairi mamioi singa sida onsel magumto. Aduga mu masado dam launa takri fak matak aduda. Miya madudi ekta pakana boy kaiboy yom sinabani. Aduga di kangauda tangnabang kupta makut masado sak launa tingthorak lelukoy. Aduga makut masasingdo tang tekpung prok matanda tekser pahuri.
masa mathanda pulak thupchillaga theksilapagum tawri nupa nupi kaya adu sanglaga phanaba hotnabani lukhoi adubu angakpani yot akanba thekpa ngamdaba mukpa phaba ngamdabagi maungda khudakta chainakhul phangna machinda su launa lukhoi masagi saru serang singdo prek singthekna makhwangi saru du fawba pura laithekla maphaigi saru makhutki saru pulap konsilaga khudakta singkhairaga siredo lukhoi madu uda hekta laikai khungi miyam singadudi mathabak yainabani akibana su thumatkri panthoi akiba pumnamak tungoi naramlaga mamit ngorong khallaga maraiga sangna tingthoklaga chikhaina thupchilaga teklaga sirriba mapa adu te yengna o khonge kaple masa sida mapa sigi minungsi khaktana ngasi phawi hingbasu ngamjerakpani adubu mitmang muktada karam tawribanu khangdana mapa adu phibam sadana sibaduda panthoidi khudak aduda wanthakri mamit kaklaw yumuirum pangna akoibadudi yengai numidangi matam oiraga lairamli panthoigi yum asida nipa nipi kaya sulayam marak asida tombugi mama ibi matamu biyamadi matau marisu yawe mikap thorak mahanga mami singlakpadadi mapagi mathau mangam khunjami yamna pungloi loisin krabani hausi mag matha sana lairare hawalakpaga kapadi lairadana manglaga laiki panthoi tombugi mama ibi matamu bina ibema nahakna adumna manglaga laibagi matam nati haukrabadi haukre adugi sarukne hausik napagine numidangi matam asida karigomba thau ama tawgadaba wali laikai kulgi ahallamol sing sumangolda lairi ngaiduna lairi aikoi kullasigine khonjengi mongpham lampak aduda napagi asiba haksangu phumkrabani layol chankrabani mafam aduda maira amatang oirabasu nahak chatle hairaga kadudaba yaroidabri laoi bima hagalaklo ashumna panthoi mahak wakhalna manglaga layurabado tamubigi wafamdu tabadagi mamai leithorakle hairaga o khongai kapli adu laikai khulgi ahlamal singna thengkhrabadi yararoine matamsi a yaukreni nahakloni na khoibo haidana tawbodagi laikai khul ahal miwai kharaga tawraga panthoibo puraga laklari aduga lairriba mongpham mathak aduda makhut mangna maira pairi hairaga chukhatlaga kalamli ashumna numit asigi numidang asimadi panthoi ahing sungtum tumri mapa kaina maisakna mapana nungsina mangonda hek laknaba sa taluraga halaklaga mapagi makhong na masingna mangola duda phamga lairambadabu mamita sangsangna uduna talairami makhoigi yum asidasu miyoi manga ama tara ama lekpiram mayai kada khara mangola khara panthoi kada khara shomna tawbadagi numitchi ahinga simadi kariso tawkri adabu kayam kuina di laikai khulgi miyoi singa sina mahagi yum sida laibigani matam di hausinki agi sradra karma loibadagi mahak yum sida matomta laiba haibidu tarami sida sunattana tamubi maki masani padu phangba thiba yaba thibani phangba kauba lairaktrabada isam samna mahak pangthok ingda masana karigumba pibam sadana thiba phangna siramba tarabasu thawayuna ingna singna laiba phangjana bani haidana laphu tongana mauchin masagi aroiba mathau mangam tawbikre ausikti asamata laitraba hingningbagi wakhal phawdraba panthoi haibado mo oiram mayum maduda masida ongduna ta laiba haibado oirami karibu tawgadriba sagani thakani bo khangdi magna kanagi asade hingadriba them hoi lukrak hoi poi boi amu hoi marakta hek lak pasu yawi nungthil pawoktaga adubu makhoisu nupi mathanta layuriyo masida toini hek lakpadusu masadu nungai tabadagi kaya thoina lakhadrabani panthoi yum masida naitom laijaba sitana masa mathantagi wakhal hena nungai traba masida manglaga lainabagi damak matsak ama haibadusu oiraki thabum mamadi hausinkre mahaki yum masimasu karisu thoidokpa numidangi matamda
ꯇꯧꯔꯛꯇꯦ ꯃꯄꯥ ꯂꯩꯈꯤꯗꯕꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯉꯁꯤꯗꯤ ꯊꯣꯔꯛꯂꯤ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯔꯝꯕ ꯑꯉꯥꯡ ꯃꯆꯥꯁꯤꯡ ꯑꯗꯨꯅꯁꯨ ꯄꯥꯟꯊꯣꯏꯕꯨ ꯍꯦꯛ ꯂꯛꯅꯕꯗꯣ ꯉꯁꯤꯗꯤ ꯂꯛꯅꯗꯦ ꯏꯆꯦ ꯄꯥꯟꯊꯣꯏ ꯏꯆꯦ ꯄꯥꯟꯊꯣꯏ ꯀꯗꯥꯏꯗꯅꯣ ꯄꯥꯟꯊꯣꯏ ꯑꯉꯥꯡꯁꯤꯡꯗꯨꯗ ꯌꯦꯡꯉꯤ ꯈꯨꯝꯗꯤ ꯈꯨꯝꯂꯝꯗꯦ ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯂꯩꯔꯤꯕ ꯈꯣꯡꯉꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯪꯈꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯅ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯂꯥꯛꯏ ꯄꯥꯟꯊꯣꯏꯅ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯐꯝꯂꯤꯕ ꯃꯅꯥꯛꯇꯨꯗ ꯑꯉꯥꯡꯁꯤꯡꯁꯨ ꯀꯣꯏꯁꯤꯜꯂꯒ ꯐꯝꯂꯤ ꯏꯆꯦ ꯄꯥꯟꯊꯣꯏ ꯏꯆꯦ ꯄꯥꯟꯊꯣꯏ ꯁꯤꯡꯖꯨ ꯆꯥꯁꯦ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦ ꯄꯥꯟꯊꯣꯏꯅ 이봉어 너코의 숨 싸로다 아이디 짜닝디 그이기누 이시에 반토이가 떠오르가 싱주 사다바 꾸이레 나트라디니 이시에 반토이 호렌다기 아목 누파 마라잉 암비에나 락나바 하우샤니 너코의 싱시디냐 아도까리 싱주 사시 하이노 아이디 굿다수 센 마나암타 레이테야 ꯑꯗꯨꯒꯤꯕꯨꯗꯤ ꯏꯆꯦ ꯄꯥꯟꯊꯣꯏ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯃꯄꯥꯟꯗ ꯍꯧꯕ ꯍꯩꯕꯤ ꯃꯅꯥꯁꯤꯡꯗꯣ ꯃꯇꯣꯟꯁꯤꯡꯗꯣ ꯍꯦꯛꯂꯛꯂꯒꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯈꯣꯏꯁꯤꯡꯁꯤꯅꯅꯦ ꯁꯤꯡꯖꯨ ꯃꯆꯜ ꯄꯤꯔꯨꯛꯑꯣ ꯇꯣꯅꯤꯡꯈꯣꯛꯑꯣ ꯍꯦꯛꯆꯔꯛꯑꯅꯤ ꯊꯨꯝ ꯃꯣꯔꯣꯛ ꯄꯨꯊꯣꯛꯄ ꯌꯥꯎ ꯑꯃ ꯌꯥꯎ ꯇꯧꯔꯒꯅꯦ ꯏꯆꯦ ꯄꯥꯟꯊꯣꯏ ꯍꯣꯏꯗ ꯁꯤꯡꯖꯨ ꯆꯥꯁꯦꯕ ꯍꯣꯏ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯃꯆꯜꯁꯤꯡꯗꯣ ꯂꯥꯡꯉꯨꯔꯣ ꯆꯠꯂꯣ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯪꯉꯧꯀꯣ ꯍꯣꯏ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡꯗꯣ ꯃꯊꯨꯟ ꯊꯥꯡꯒꯠꯇꯅ ꯈꯣꯡꯉꯥꯎ ꯖꯤꯔꯤ ꯖꯤꯔꯤ ꯅꯥꯟꯗꯕꯒ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯒ ꯃꯅꯞ ꯊꯨꯠ ꯊꯨꯠ ꯆꯤꯡꯈꯠꯂꯣꯏ ꯆꯦꯟꯅꯈꯤ ꯄꯥꯟꯊꯣꯏꯗꯤ ꯉꯥꯏꯍꯥꯛ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯐꯝꯅ ꯃꯍꯥꯛ ꯂꯩꯔꯤ ꯃꯍꯥꯛꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯁꯤꯃꯛ ꯅꯣꯡꯃ ꯇꯣꯡꯕꯒ ꯃꯈꯣꯏ ꯄꯨꯂꯞ ꯐꯝꯃꯤꯟꯅꯔꯤꯉꯩ ꯇꯣꯡꯕꯅ ꯂꯦꯛꯊꯈꯤꯕ ꯃꯐꯝ ꯑꯗꯨꯅꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯕꯅꯤ ꯄꯥꯟꯊꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯗ ꯎꯗꯕꯒꯤ ꯋꯥꯅꯤ ꯑꯀꯤꯕ ꯐꯪꯂꯔꯕ ꯃꯁꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯁꯥꯡꯂꯔꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯔꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯁꯤꯗꯒꯤ ꯃꯀꯣꯛꯇꯨ ꯌꯥꯟꯊꯔꯒ ꯃꯥꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨꯅ ꯄꯥꯟꯊꯣꯏꯒꯤ ꯅꯥꯀꯜ ꯅꯥꯀꯜꯗ ꯇꯥꯍꯜꯂꯦ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏꯕꯨ ꯆꯥꯗꯣꯏ ꯈ ꯌꯦꯡꯂꯤ ꯄꯥꯟꯊꯣꯏꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯦ ꯍꯥꯏꯔꯒ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯐꯥꯎꯔꯛꯄꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯌꯨꯝ ꯇꯝꯅ ꯆꯪꯈꯤ ꯑꯉꯥꯡ ꯃꯌꯥꯝꯗꯨꯒ ꯌꯧ ꯇꯧꯔꯒ ꯃꯪꯒꯣꯜ ꯑꯗꯨꯗ ꯁꯤꯡꯖꯨ ꯁꯨꯅꯅꯕ ꯃꯆꯜꯁꯤꯡ ꯑꯗꯨ ꯁꯦꯝꯂꯤ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ ꯆꯪꯉꯨ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯗꯅꯦ ꯃꯩꯈꯦꯠ ꯂꯩꯍꯧꯕꯅꯤ ꯃꯩꯈꯦꯠꯇꯨ ꯄꯨꯊꯣꯔꯛꯑꯣ ꯑꯗꯨꯒꯅꯦ ꯏꯕꯨꯡꯉꯣ ꯊꯦꯝꯕꯨꯡ ꯅꯪꯅ ꯇꯨ ꯁꯨꯃꯥꯡ ꯃꯁꯤꯗ ꯂꯩꯔꯤꯕ ꯆꯔꯨ ꯃꯄꯨꯜꯁꯦ ꯈꯔ ꯁꯜꯂꯛꯎ ꯑꯁ꯭ꯋꯥꯏꯁꯤꯗꯅꯦ ꯉꯥꯔꯤ ꯑꯣꯝꯗꯣꯏꯅꯤꯀꯣ ꯍꯣꯏ ꯏꯆꯦ ꯄꯥꯟꯊꯣꯏ ꯑꯉꯥꯡ ꯑꯃ ꯍꯧ ꯊꯥꯗꯅ ꯆꯦꯟꯁꯤꯟꯈꯤ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯀꯩꯗꯧꯔꯦ ꯏꯆꯦ ꯄꯥꯟꯊꯣꯏ ꯀꯩꯅꯣꯅꯦ ꯇꯨ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯐꯛꯂꯥꯡꯗꯨꯗ ꯊꯦꯠꯂꯤꯕ ꯁꯖꯤꯒꯤ ꯃꯀꯣꯛꯇꯨꯗꯅꯤ ꯈꯪꯂꯨꯔꯤꯕ ꯑꯉꯥꯡ ꯑꯇꯩꯗꯨꯅ ꯈꯥꯡꯅ ꯅꯣꯛꯂꯤ ꯐꯥꯛ ꯍꯥꯏꯗꯅ ꯃꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯒ ꯏꯆꯦ ꯄꯥꯟꯊꯣꯏ ꯈꯪꯉꯦ ꯅꯪꯒꯤ ꯁꯖꯤ ꯃꯀꯣꯛꯁꯤ ꯍꯧꯖꯤꯛ ꯂꯦꯡꯉꯛꯏꯕ ꯑꯩꯉꯣꯟꯗꯅꯦ ꯃꯌꯥ ꯀꯥꯊꯣꯔꯛꯏꯕ ꯌꯦꯡꯉꯣ ꯍꯥꯏꯗꯅ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯅꯣꯛꯅꯔꯤ ꯄꯥꯟꯊꯣꯏꯅ ꯏꯁ ꯀꯤꯕ꯭ꯔꯅꯤ ꯁꯤꯕꯣ ꯆꯠꯂꯣ ꯍꯩ ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯆꯪꯉꯣ ꯃꯥ ꯌꯥꯝ ꯀꯤꯔꯦꯌꯦ ꯃꯁꯤ ꯃꯤꯀꯤ ꯊꯤꯅꯤ ꯑꯩꯒ ꯂꯛꯅꯕꯗꯅ ꯃꯍꯥꯛꯅ ꯃꯀꯣꯛ ꯁꯤꯡꯉꯤꯕ ꯑꯗꯨꯒ ꯁꯖꯤ ꯃꯀꯣꯛ ꯑꯁꯤꯕꯤꯁꯤꯗꯒ ꯈꯪꯉꯤꯅꯦ ꯁꯤ ꯄꯥꯟꯊꯣꯏ ꯑꯁꯦꯡꯕꯅꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦꯁꯦ ꯆꯠꯂꯣ ꯅꯪꯁꯨꯅꯦ ꯑꯇꯩ ꯃꯅꯥ ꯃꯁꯤꯡ ꯃꯆꯜꯁꯤꯡꯁꯦ ꯇꯤꯟꯒ ꯌꯥꯎꯕ꯭ꯔꯥ ꯈꯜꯂꯣ ꯆꯣ ꯑꯉꯥꯡ ꯑꯅꯤ ꯑꯍꯨꯝ ꯆꯪꯂꯒ ꯉꯥꯔꯤꯗꯣ ꯂꯧꯊꯣꯛꯂꯒ ꯑꯣꯝꯂꯤ ꯍꯥꯏꯔꯒ ꯁꯤꯡꯖꯨ ꯐꯖꯅ ꯁꯨꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯣ ꯀꯥꯎꯊꯣꯛꯂꯒ ꯃꯍꯥꯛ ꯆꯥꯔꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯣꯏꯕꯒ ꯑꯉꯥꯡꯁꯤꯡꯁꯨ ꯁꯨꯃꯥꯡ ꯊꯦꯂꯣꯡ ꯌꯦꯅꯈꯥ ꯂꯨꯈꯥꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯁꯥꯟꯅꯔꯝꯕꯗꯒꯤ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯌꯧꯔꯛꯄꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯈ꯭ꯔꯤ ꯃꯊꯟꯅꯇ ꯄꯥꯟꯊꯣꯏ ꯃꯍꯥꯛ ꯃꯄꯥꯅ ꯍꯦꯛ ꯉꯥꯗꯨꯅ ꯐꯝꯂꯝꯕ ꯃꯪꯒꯣꯜ ꯎꯈꯣꯡ ꯇꯦꯟꯗꯨꯗ ꯉꯥꯔꯒ ꯂꯩ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯄꯥꯅ ꯐꯤꯕꯝ ꯆꯥꯗꯨꯅ ꯆꯤꯡꯊꯦꯛꯂꯒ ꯁꯤꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯤ ꯃꯃꯤꯠꯇꯨꯗꯁꯨ ꯁꯪ ꯎꯔꯛꯂꯤ ꯃꯃꯤꯠꯇ ꯃꯄꯤ ꯏꯔꯥ ꯃꯁꯤꯜꯗꯁꯨ ꯁꯨꯝꯅ ꯁꯣꯜꯂꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯁꯤꯔꯤꯕ ꯃꯤꯁꯤꯗꯨꯕꯨ ꯃꯗꯨꯕꯨ ꯗꯣꯛꯇꯔꯒꯤ ꯑꯅꯥꯕ ꯑꯣꯏꯒꯗ꯭ꯔꯅꯦ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯅꯥꯕꯅꯣ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯔꯨ ꯁꯌꯥꯡꯗꯨꯕꯨ ꯃꯨꯛꯊꯠꯂꯒ ꯊꯨꯗꯦꯛꯄꯗꯤ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯗꯣꯛꯄꯅ ꯐꯩ ꯑꯩꯈꯣꯏ ꯄꯥꯕꯕꯨ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯁꯔꯨꯒꯤ ꯑꯅꯥꯕ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗ ꯆꯤꯡꯕꯗꯨ ꯈꯛꯇꯅꯤ ꯁꯤ ꯍꯥꯏꯔꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛ ꯋꯥꯈꯜ ꯑꯗꯨꯗ ꯃꯄꯥꯒꯤ ꯑꯅꯥꯕꯗꯨꯕꯨ
ꯑꯃꯨꯛꯇꯪꯗꯤ ꯃꯍꯥꯛ ꯈꯪꯗꯣꯛꯈꯤꯒꯦꯗꯅ ꯈꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯀꯝꯗꯧꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗꯒꯤ ꯚꯝ ꯂꯥꯎꯅ ꯇꯥꯔꯛꯂꯤ꯫ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯈꯩ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯂꯦꯞꯄꯗꯗꯤ ꯈꯣꯡꯅꯥꯡꯗꯨꯒ ꯋꯥꯡꯕ ꯑꯃ ꯑꯣꯏꯅ ꯋꯥꯡꯏ꯫ ꯑꯗꯨꯒ ꯃꯝꯂꯔꯕ ꯃꯇꯝ ꯑꯁꯤꯗ ꯈꯣꯡꯊꯥꯡ ꯇꯞꯅ ꯇꯞꯅ ꯊꯥꯡꯂꯔꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯨꯜ ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯊꯟꯅꯇ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯊꯣꯡꯂꯤ ꯋꯥꯈꯜꯅ ꯃꯪꯂꯔꯗꯨꯅ ꯄꯥꯟꯊꯣꯏ꯫ ꯃꯊꯃꯣꯏꯅꯨꯡ ꯑꯗꯨꯗꯁꯨ ꯇꯅꯤꯛ ꯇꯅꯤꯛꯂꯤ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯣꯛꯈ꯭ꯔꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯁꯤ ꯅꯍꯥꯟ ꯃꯈꯩꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯅ ꯃꯍꯥꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯇꯣꯡꯕ ꯍꯣꯏꯗ ꯆꯠꯂꯒ ꯇꯣꯡꯕꯒꯤ ꯃꯃꯥꯗꯨꯒ ꯂꯩꯃꯤꯟꯅꯔꯨꯔꯁꯤꯔꯥ ꯍꯥꯏꯕ ꯐꯥꯎꯕ ꯈꯜꯂꯤ꯫ ꯆꯥꯛ ꯑꯗꯨ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯂꯣꯏꯁꯤꯜꯂꯔꯗꯨꯅ ꯆꯥꯛ ꯊꯤꯕ ꯍꯧꯔꯛꯄꯒꯅꯤ ꯃꯄꯥꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯀꯥꯗꯨꯗꯒꯤ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯈꯧꯗꯦꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯈꯤꯕ꯫ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯃꯌꯥꯏ ꯀꯥꯗꯣꯝꯗ ꯌꯦꯡꯂꯤ꯫ ꯃꯌꯥꯏ ꯀꯥꯒꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯉꯥꯅ ꯊꯥꯜꯂꯒ ꯂꯩꯔꯔꯦ꯫ ꯃꯆꯤꯜꯗ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯉꯥꯡꯗꯦ ꯁꯣꯟꯗꯦ ꯇꯞꯅ ꯍꯧꯒꯠꯂꯛꯂꯦ ꯍꯥꯏꯔꯒ ꯃꯌꯥꯏ ꯀꯥꯒꯤ ꯂꯥꯔꯇꯦꯟ ꯊꯥꯎꯃꯩꯗꯨ ꯄꯥꯏꯔꯒ ꯃꯄꯥꯒꯤ ꯀꯥꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯄꯥꯒꯤ ꯀꯥꯗꯨ ꯀꯥꯡꯈꯜ ꯐꯖꯅ ꯍꯨꯒꯠꯂꯒ ꯃꯍꯥꯛꯅ ꯊꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯥꯡꯈꯜ ꯑꯗꯨ ꯃꯛꯊꯥꯊꯔꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯒꯤ ꯃꯑꯣꯡꯗ ꯀꯥꯡꯈꯜꯁꯤꯡꯗꯨꯁꯨ ꯈꯔ ꯃꯆꯤ ꯂꯦꯡꯂꯤ꯫ ꯕꯔꯞ ꯆꯪꯁꯤꯜꯂꯒ ꯀꯥꯡꯈꯜꯗꯨ ꯍꯨꯒꯠꯂꯒ ꯀꯤꯁꯤ ꯊꯥꯅ ꯍꯥꯟꯅꯒꯤ ꯃꯑꯣꯡꯗ ꯊꯝꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯊꯤꯗꯣꯛꯇꯨꯅ ꯊꯝꯂꯝꯂꯤꯕ ꯆꯥꯛ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯈꯨꯠꯆꯥꯎ ꯑꯃꯅ ꯀꯣꯠꯈꯤꯕꯒꯤ ꯃꯑꯣꯡꯗ ꯆꯥꯛꯇꯨꯒꯤ ꯃꯆꯦꯠ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯈꯨꯠ ꯃꯔꯝꯒꯨꯝꯕ ꯃꯔꯝꯁꯨ ꯇꯥꯔꯤ꯫ ꯄꯥꯟꯊꯣꯏ ꯃꯁꯥꯗꯨ ꯁꯤꯡꯅꯕ ꯂꯥꯡꯇꯛꯅꯕꯇꯅ ꯊꯜꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯄꯣꯛꯇ꯭ꯔꯤ꯫ ꯑꯩꯕꯨ ꯆꯥꯛꯁꯤꯕꯨ ꯁꯨꯃꯥꯏꯅ ꯊꯤꯔꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯄꯨꯈꯝꯗꯨꯗ ꯆꯐꯨꯗꯒꯤ ꯆꯥꯛ ꯈꯔ ꯑꯃꯨꯛ ꯀꯣꯠꯂꯦ ꯍꯥꯏꯔꯒ ꯍꯥꯞꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯑꯁꯣꯝꯗ ꯇꯥꯎꯕ ꯍꯨꯏꯔꯦꯜ ꯀꯌꯥ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯨ ꯀꯟꯅ ꯇꯥꯔꯛꯈꯤ꯫ ꯑꯃꯨꯛꯅ ꯈꯣꯟꯖꯦꯜ ꯑꯁꯣꯝꯗ ꯆꯦꯟꯊꯣꯛꯂꯒ ꯈꯣꯡꯕꯒꯨꯝ ꯇꯧꯔꯤ꯫ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕ ꯖꯥꯠꯅꯣꯅꯦ ꯍꯨꯏꯁꯤꯡꯁꯤꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯣ? ꯌꯦꯟꯁꯥꯡꯒꯤ ꯍꯩꯖꯤꯜꯂꯦ ꯍꯥꯏꯔꯒ ꯆꯥꯛꯇꯨ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯆꯥꯎꯅ ꯅꯝꯂꯒ ꯆꯥꯔꯤ꯫ ꯆꯩꯔꯒ ꯁꯤꯗꯅꯤ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯜ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯄꯥꯏꯕ ꯇꯤꯃꯦꯟꯇꯥ ꯃꯊꯛ ꯑꯗꯨꯗ ꯐꯖꯅ ꯁꯦꯠꯅ ꯌꯦꯞꯁꯤꯜꯂꯒ ꯊꯝꯂꯤꯕꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯈꯪꯇꯥ ꯇꯥꯔꯛꯏ ꯀ꯭ꯔꯥꯡ ꯍꯥꯏꯗꯨ꯫ ꯑꯃꯨꯛꯁꯨ ꯈꯪꯏ꯫ ꯕꯔꯞ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯇꯥꯗꯨ ꯑꯃꯨꯛ ꯃꯐꯝ ꯆꯥꯅ ꯊꯝꯂꯤ꯫ ꯆꯥꯛꯇꯨꯁꯨ ꯇꯣꯛꯂꯕꯅꯤꯅ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯦꯡ ꯂꯣꯏꯁꯤꯜꯂꯝꯂꯒ ꯍꯌꯦꯡ ꯐꯦꯡꯂꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯊꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯀꯥꯡꯈꯜ ꯊꯥꯔꯦ ꯍꯥꯏꯔꯒ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯃꯒ ꯂꯩꯔꯦ꯫ ꯃꯅꯪꯒꯜ ꯑꯗꯨꯁꯨ ꯐꯛꯂꯥꯡ ꯑꯗꯨꯗ ꯑꯣꯟꯅ ꯑꯩꯍꯥꯛ ꯋꯥꯈꯜꯗꯁꯨ ꯇꯣꯡꯕꯒꯤ ꯋꯥꯈꯜ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯉꯥꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯑꯁꯣꯝ ꯅꯥꯀꯜ ꯃꯄꯥꯜꯒꯤ ꯐꯛꯂꯥꯡꯗꯨꯗꯒꯤ ꯗꯣꯡ ꯍꯥꯏꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯈꯣꯡꯄꯥꯛꯅ ꯀꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯇꯥꯔꯤ꯫ ꯈꯪꯄ꯭ꯔꯦꯛ ꯑꯃꯨꯛ ꯈꯪꯏ꯫ ꯀꯅꯥꯅꯣꯅꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯈꯨꯝꯃꯛꯄꯗꯤ ꯂꯩꯇꯦ꯫ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯂꯛꯅꯒꯦꯗꯅ ꯂꯛꯅꯔꯤꯕ꯭ꯔꯥ ꯁꯥꯟꯅꯔꯤꯕ ꯖꯥꯠꯂꯣ? ꯑꯩꯕꯨ ꯃꯅꯤꯡꯊꯣꯡ ꯊꯤꯡꯖꯤꯜꯂꯝꯕ꯭ꯔꯅꯦ? ꯍꯥꯊꯨ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏ ꯍꯨꯠ ꯂꯩꯊꯣꯔꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯃꯅꯤꯡꯊꯣꯡ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯊꯣꯡꯖꯥꯎꯗꯨ ꯃꯌꯥ ꯀꯥꯔꯤ ꯂꯩꯔꯝꯂꯤ꯫ ꯑꯁ ꯃꯃꯥꯡ ꯊꯣꯡꯁꯤꯗꯤ ꯑꯩꯗꯤ ꯂꯣꯟꯁꯤꯟꯕ ꯀꯥꯎꯔꯝꯂꯦꯗꯅ꯫ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯄꯣꯔꯣꯟꯗꯣ ꯁꯦꯠꯅ ꯊꯥꯔꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯀꯥꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯦ ꯍꯥꯏꯔꯒ ꯇꯨꯝꯊꯔꯒꯦꯗꯅ ꯇꯧ ꯃꯤꯀꯨꯞꯁꯤꯗꯅꯤ ꯈꯪꯍꯧꯗ ꯙꯨꯞ ꯍꯥꯏꯗꯅ ꯃꯈꯣꯜ ꯑꯃ ꯃꯌꯥꯏ ꯀꯥꯗꯒꯤ ꯇꯥꯏ꯫ ꯀꯔꯤꯅꯣꯅꯦꯗꯅ ꯑꯃꯨꯛꯀꯁꯨ ꯈꯜꯂꯤ ꯍꯧꯒꯠꯂꯛꯇꯦ꯫ ꯃꯌꯥꯏ ꯀꯥꯗꯕꯨ ꯀꯔꯤ ꯇꯥꯅꯤꯡꯉꯥꯏ ꯄꯣꯠ ꯂꯩꯒꯦꯅꯦ? ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯑꯗꯨ ꯈꯜꯂꯤ꯫
ꯑꯗꯨꯕꯨ ꯃꯃꯩ ꯊꯪꯗꯗꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ ꯁꯖꯤꯒꯤ ꯃꯀꯣꯛꯇꯣ ꯑꯣꯏꯕ ꯇꯥꯏ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯎꯔꯦ ꯁꯖꯤꯒꯤ ꯃꯀꯣꯛꯇꯣ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯃꯗ ꯂꯣꯡꯊꯣꯛꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯈꯨꯝꯀꯠꯂꯦ ꯍꯥꯏꯔꯒ ꯏꯔꯦꯟꯖꯅ ꯑꯃꯨꯛ ꯊꯦꯠꯂꯒ ꯊꯝꯃꯤ ꯃꯗꯨꯗꯒꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯁꯥ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯌꯥꯏ ꯀꯥꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯒꯨꯝ ꯇꯧ ꯁꯞ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯁꯤꯟ ꯀꯥꯟꯁꯤꯜꯂꯨꯔꯕꯗꯨ ꯃꯃꯥꯏ ꯂꯩꯊꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡ ꯀꯅꯥꯁꯨ ꯂꯩꯇꯦ ꯀꯔꯤꯅꯣꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕ ꯆꯠꯂ ꯄ꯭ꯔꯄꯞ ꯆꯪꯉꯛꯑꯦ ꯍꯥꯏꯔꯒ ꯍꯟꯗꯛꯃꯨꯛꯇꯤ ꯏꯔꯦꯟꯖꯅ ꯃꯍꯥꯛ ꯇꯨꯝꯂꯒꯦꯗꯅ ꯇꯨꯝꯈ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯈꯤꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯁꯖꯤ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯖꯔ ꯖꯔ ꯃꯨꯁꯤꯟ ꯃꯨꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯁꯑꯣꯡ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯈꯛ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯇꯞꯅ ꯇꯞꯅ ꯃꯍꯥꯛ ꯇꯨꯝꯂꯤꯕ ꯀꯥꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯊꯥꯅꯔꯤꯕ ꯃꯩ ꯄꯨꯝꯅꯃꯛ ꯐꯨꯠ ꯐꯨꯠ ꯂꯣꯏꯅꯃꯛ ꯃꯨꯠꯈꯤꯕꯅꯤ ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝꯅꯤ ꯄꯥꯟꯊꯣꯏ ꯅꯤꯡꯁꯥ ꯁꯨꯔ ꯈꯪꯐꯨꯟ ꯐꯨꯟꯅ ꯃꯃꯥꯏ ꯃꯃꯤꯠ ꯍꯨꯃꯥꯡ ꯏꯀꯥ ꯀꯥꯡꯉꯩ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ ꯃꯩꯗꯤ ꯄꯨꯡ ꯑꯃꯝꯃꯒ ꯂꯩꯔꯝꯃꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛꯅ ꯃꯉꯛꯁꯤꯡꯁꯤꯗ ꯀꯟꯅ ꯃꯦꯠꯁꯤꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄꯗꯒꯤ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯟꯅ ꯃꯍꯥꯛ ꯍꯧꯒꯠꯂꯛꯄꯅꯤ ꯅꯤꯡꯁꯥ ꯁꯣꯔ ꯐꯨꯏꯅ ꯍꯧꯒꯠꯂꯤ ꯃꯍꯥꯛꯀꯤ ꯐꯝꯖꯤꯟ ꯑꯗꯨꯗ ꯃꯩꯈꯦꯠ ꯍꯦꯛ ꯊꯝꯕꯗꯨ ꯃꯥꯔꯛꯄꯗ ꯃꯩꯈꯦꯠ ꯃꯆꯥꯛ ꯑꯃꯈꯛ ꯌꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯈꯦꯠꯂꯦ ꯍꯥꯏꯔꯒ ꯊꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥ ꯑꯁꯤꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯃꯃꯤꯡꯅ ꯁꯪꯁꯪ ꯎꯍꯧꯔꯕꯅꯤ ꯈꯣꯡ ꯊꯥꯡꯗꯣꯛꯂꯒ ꯊꯣꯛꯈꯤꯕ ꯄꯥꯈꯠꯅ ꯂꯩꯔꯤꯉꯩ ꯃꯩꯈꯦꯠ ꯃꯆꯥꯗꯨ ꯃꯨꯠꯇꯧ ꯇꯧꯔꯤ ꯃꯗꯨꯗꯒꯤꯗꯤ ꯐꯠ ꯂꯥꯎꯅ ꯄꯨꯗꯣꯜ ꯑꯗꯨꯗ ꯈꯦꯠꯂꯦ ꯍꯥꯏꯔꯒ ꯃꯌꯥꯏ ꯀꯥꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯔꯒ ꯊꯣꯛꯂꯛꯏ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯄꯥꯒꯤ ꯀꯥꯗꯨꯗꯒꯤ ꯏꯐꯣꯡ ꯐꯣꯡꯅ ꯅꯥꯍꯦꯔꯛꯄꯅꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯄꯗꯅꯤ ꯃꯁꯥ ꯍꯦꯟꯅ ꯀꯤꯔꯤꯕ ꯃꯄꯥ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯪꯈ꯭ꯔꯕꯁꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯄꯥꯕꯥ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯔꯤ ꯁꯤꯈ꯭ꯔꯕ ꯃꯄꯥ ꯂꯨꯈꯣꯏ ꯑꯗꯣ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯗꯅ ꯅꯥꯍꯦꯔꯦ ꯍꯥꯏꯔꯒ ꯀꯨꯆꯨꯒ ꯃꯨꯔꯤ ꯇꯥꯏꯐꯦꯠ ꯇꯥꯈꯩ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯂꯤꯕ ꯃꯉꯣꯟꯗꯁꯨ ꯃꯃꯤꯠ ꯑꯗꯨ ꯃꯨꯁꯤꯟ ꯃꯨꯉ ꯌꯦꯡꯂꯛꯂꯤ ꯄꯥꯕꯥ ꯍꯥꯏꯗꯨꯅ ꯃꯆꯤꯜ ꯑꯗꯨꯗ ꯁꯣꯜꯂꯤ ꯋꯥꯈꯜꯗ ꯑꯣꯏꯗꯦꯈꯩ ꯃꯍꯥꯛ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯈꯛ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯣ ꯃꯗꯨꯗ ꯃꯃꯥꯏ ꯂꯩꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯁꯤ ꯆꯤꯔꯨꯝ ꯄꯥꯜꯂꯗꯅ ꯁꯖꯤꯒꯤ ꯐꯤꯕꯝ ꯑꯗꯨ ꯐꯜ ꯂꯥꯎꯅ ꯆꯣꯡꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯧꯔꯤ ꯆꯔꯝꯅꯣ ꯃꯦꯠꯂꯒ ꯐꯛꯂꯥꯡ ꯑꯗꯨꯒ ꯄꯥꯅꯅ ꯋꯥꯡꯅ ꯉꯛꯈꯤ ꯆꯞꯄꯒ ꯊꯥꯡꯒꯠꯂꯤ ꯇꯧꯅ ꯃꯈꯣꯡ ꯐ꯭ꯔꯤꯡ ꯀꯥꯎꯔꯦ ꯄꯥꯟꯊꯣꯏ ꯃꯃꯤꯠ ꯑꯗꯨꯅ ꯃꯄꯥ ꯂꯩꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯌꯦꯡꯂꯤ ꯁꯤꯈ꯭ꯔꯦ ꯈꯪꯈ꯭ꯔꯕꯁꯨ ꯎꯔꯤ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯗ꯭ꯔꯕ ꯃꯄꯥ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯇꯝꯅ ꯅꯣꯛꯈꯤ ꯆꯪꯁꯤꯜꯂꯛꯂꯤꯕ ꯀꯟꯅ ꯃꯉꯛ ꯁꯝꯅꯨ ꯃꯦꯠꯈꯤꯕꯗꯒꯤ ꯃꯍꯥꯛ ꯑꯗꯨꯃꯛ ꯄꯥꯈꯠꯄꯣꯏ ꯀꯤꯕꯣꯏ ꯆꯩꯅꯥ ꯈꯨꯜꯂꯗꯨꯒ ꯀꯔꯤꯒ ꯃꯁꯥꯗꯨ ꯊ꯭ꯔꯥꯛ ꯂꯦꯛꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯉꯟꯕꯗꯅꯤ ꯃꯃꯤꯠ ꯀꯛꯂꯥ ꯍꯥꯏꯔꯤ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯃꯄꯥꯒꯤ ꯑꯀꯤꯕ ꯐꯤꯕꯝ ꯑꯗꯨ ꯃꯃꯥꯏ ꯃꯄꯥꯗꯨꯗ ꯊꯥꯡꯖꯤꯜꯂꯒ ꯂꯩꯔꯝꯕꯗꯨ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯏꯟꯊꯣꯛꯏ ꯑꯗꯨ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯄꯥꯡꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯎꯆꯦꯛ ꯋꯥꯌꯥꯁꯤꯡꯅ ꯀꯣꯏꯕꯗꯒꯤ ꯈꯣꯡꯕꯒꯤ ꯃꯈꯣꯜꯗ ꯃꯍꯥꯛ ꯃꯁꯥꯃꯛꯁꯤ ꯃꯌꯥꯏ ꯀꯥꯒꯤ ꯂꯝꯌꯥꯏ ꯑꯗꯨꯃꯛꯇꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯂꯦ ꯍꯥꯏꯔꯒ ꯃꯄꯥꯜꯗꯨꯗ ꯆꯦꯟꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯑꯗꯨꯗ ꯏꯃꯨꯡ ꯑꯗꯨꯗ ꯀꯤꯅ ꯅꯤꯡꯁꯥꯁꯨ ꯃꯄꯤ ꯍꯣꯡꯉ ꯌꯦꯡꯂꯤ ꯑꯉꯥꯟꯕ ꯃꯍꯥꯛꯅ ꯄꯨꯡꯉꯥꯟ ꯉꯥꯜꯗꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯔꯦꯡꯕꯥꯟꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯀꯁꯨ ꯈꯪꯉꯒ ꯂꯩꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯅꯣ ꯂꯥꯛꯂꯝꯂꯤꯕ ꯇꯣꯡꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯇꯥꯃꯨꯒꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ ꯅꯪꯕꯣ ꯑꯩꯗꯤ ꯈꯪꯂꯨꯔꯦ ꯏꯅꯦ ꯑꯩꯈꯣꯏ ꯌꯨꯝꯁꯤꯗ ꯂꯥꯏ ꯐꯠꯇꯕ ꯂꯩꯔꯦ ꯑꯩ ꯌꯥꯝ ꯀꯤꯌꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨ ꯅꯤꯡꯁꯤꯡꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯇꯥꯃꯨꯕꯤꯁꯨ ꯌꯨꯝ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯀꯩꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯊꯟꯗꯒ ꯂꯩꯕꯗꯨꯗ ꯅꯪ ꯋꯥꯈꯜꯅ ꯄꯪꯈꯟꯗ ꯈꯟꯕ ꯑꯣꯏꯔꯝꯅꯤꯁꯦ ꯂꯥꯛꯑꯣ ꯏꯅꯦꯒꯅꯦ
ꯃꯪꯒꯣꯜꯁꯤꯗ ꯐꯝꯁꯤꯜꯂꯣ ꯑꯗꯨꯒ ꯏꯅꯦ ꯅꯪꯒꯤ ꯅꯐꯝꯗ ꯋꯥ ꯈꯔ ꯇꯝꯒꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯃꯍꯥꯛ ꯃꯌꯥꯒꯗꯣ ꯃꯊꯛ ꯃꯈꯥ ꯊꯛ ꯊꯛ ꯅꯤꯛꯏ ꯆꯪꯁꯤ ꯍꯥꯏꯕꯗꯨ ꯆꯪꯅꯤꯡꯗ꯭ꯔꯤ ꯃꯪꯒꯣꯜ ꯑꯗꯨ ꯐꯥꯎꯕ ꯑꯗꯨꯕꯨ ꯇꯥꯃꯨꯕꯤꯅ ꯃꯈꯨꯠ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯒ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝ ꯏꯕꯦꯝꯃ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯇꯥꯕꯗꯒꯤ ꯂꯥꯛꯂꯤꯕꯅꯤꯅꯦ ꯈꯨꯝꯗꯦ ꯑꯗꯨꯃꯛ ꯀꯤꯅ ꯏꯃꯨꯡ ꯑꯗꯣꯝꯗ ꯌꯦꯡꯂꯒ ꯂꯩꯔꯤꯗꯣ ꯄꯟꯊꯣꯏꯅꯤ ꯉꯔꯥꯡꯒꯤ ꯃꯑꯣꯡ ꯑꯗꯨꯗꯕꯨ ꯀꯅꯥꯅ ꯀꯤꯔꯣꯏꯗꯧꯔꯤꯕ ꯇꯥꯃꯨꯕꯤꯅ 이베마 shum다우버니냐 ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯜꯁꯤꯒꯤ ꯅꯥꯀꯟꯗ ꯆꯥꯎꯔꯔꯕ ꯎꯃꯪ ꯑꯃ ꯂꯩꯇ꯭ꯔꯥ ꯅꯨꯡꯁꯨ ꯑꯁꯣꯝꯗ ꯎꯃꯪ ꯑꯁꯤ ꯍꯦꯛ ꯂꯥꯜꯂꯒꯅꯦ ꯇꯧꯊꯥꯄꯥꯛ ꯍꯥꯏꯗꯅ ꯑꯃ ꯂꯩꯕꯗꯨ ꯅꯪ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯅ ꯃꯉꯛ ꯍꯥꯏ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩ ꯍꯥꯏꯔꯤꯅꯦ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯆꯠꯂꯦ ꯍꯥꯏꯔꯒꯅꯦ ꯑꯩ ꯅꯪꯒꯤ ꯇꯥ ꯇꯣꯡꯕꯒꯤ ꯃꯔꯝꯗ ꯌꯦꯡꯍꯟꯅꯤꯡꯉꯤ ꯂꯥꯏꯃꯤꯠ ꯍꯥꯜꯂꯦ ꯍꯥꯏꯔꯒ ꯅꯪꯒ ꯑꯃꯨꯛꯇꯪ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ꯭ꯔꯥ ꯅꯪꯗꯤ ꯎꯃꯪ ꯑꯗꯨꯒꯤ ꯂꯝꯕꯤꯁꯨ ꯁꯥ ꯇꯥꯟꯕ ꯇꯣꯏꯅ ꯆꯠꯂꯝꯕꯅꯤꯅ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯍꯥꯛꯅ ꯀꯤꯌꯦ ꯂꯥꯏ ꯇꯤꯟ ꯂꯩꯔꯤ ꯏꯃꯨꯡ ꯑꯁꯤꯗ ꯍꯥꯏꯔꯤꯕꯗꯣ ꯂꯥꯛꯂꯤꯕꯤ ꯇꯥꯃꯨꯕꯤ ꯑꯁꯤꯅ ꯊꯣꯏꯅ ꯇꯥꯗꯕꯒꯨꯝ ꯇꯧ ꯃꯊꯟꯇ ꯂꯩꯕꯒꯤ ꯋꯥꯈꯜꯅ ꯄꯨꯡꯈꯟꯗ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯣꯛꯂꯗꯨꯅ ꯑꯗꯨꯕꯨ ꯇꯥꯃꯨꯕꯤꯅ ꯍꯪꯂꯤꯕꯗꯨꯗ ꯃꯉꯛ ꯅꯣꯡꯉꯤ ꯌꯥꯏ ꯍꯥꯏꯕꯒꯨꯝ ꯃꯇꯝ ꯑꯁꯤꯗ ꯏꯃꯨꯡ ꯑꯁꯣꯝꯗꯒꯤ ꯄꯣꯞ ꯂꯥꯎꯅ ꯃꯌꯥꯏ ꯀꯥꯗꯨꯗ ꯑꯃꯨꯛ ꯇꯥꯈꯤꯕꯒꯤ ꯃꯈꯣꯜꯇ ꯏꯅꯦ ꯇꯨ ꯂꯩꯔꯦ ꯍꯧꯖꯤꯛꯀꯤ ꯃꯈꯣꯜꯗꯨ ꯇꯥꯕ꯭ꯔꯥ ꯏꯅꯦ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯑꯌꯨꯛꯁꯤꯗꯕꯣ ꯏꯅꯦ ꯌꯦꯡꯒꯤꯁꯦ ꯔꯨꯞ ꯆꯪꯉꯒ ꯌꯦꯡꯉꯤ ꯎꯔꯦ ꯁꯥꯖꯤ ꯃꯀꯣꯛꯇꯨ ꯇꯥꯔꯒ ꯂꯩꯔꯝꯂꯤꯕꯗꯨ ꯕꯦꯝꯃ ꯍꯥꯏꯔꯒ ꯁꯥꯖꯤ ꯃꯀꯣꯛꯇꯣ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯏ ꯃꯗꯨ ꯎꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯃꯁꯥꯗꯨ ꯅꯤꯛꯂꯒ ꯂꯩ ꯏꯅꯦ ꯑꯗꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯑꯩ ꯌꯥꯝꯅ ꯀꯤ ꯃꯗꯨ ꯂꯥꯏ ꯐꯠꯇꯕ ꯆꯦꯟꯕ ꯁꯖꯤꯅꯤ ꯃꯗꯨ ꯆꯥꯔꯨꯕꯗꯒꯤꯅꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯐꯤꯕꯝ ꯃꯑꯣꯡ ꯆꯥꯗꯅ ꯁꯤꯈ꯭ꯔꯤꯕ ꯃꯍꯥꯛ ꯃꯁꯤꯅ ꯉꯥꯡꯊꯣꯛꯂꯛꯂꯤꯕꯗꯨ ꯐꯥꯎꯕ ꯃꯍꯥꯛ ꯋꯥꯈꯜꯗ ꯈꯜꯂꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯉꯔꯥꯡ ꯃꯀꯣꯛ ꯆꯤꯔꯣꯡ ꯄꯥꯟꯕ ꯁꯖꯤꯒꯤ ꯃꯑꯣꯡ ꯎꯅ ꯃꯍꯥꯛꯄꯨ ꯃꯉꯛꯁꯨ ꯃꯦꯠꯈꯤꯕꯗꯨ ꯁꯖꯤꯁꯤꯗꯒꯤ ꯑꯣꯜꯂꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯁꯤ ꯃꯍꯥꯛꯅ ꯆꯤꯡꯅꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯏꯕꯦꯝꯃ ꯑꯁ ꯅꯪꯕꯨ ꯋꯥꯈꯜꯗꯨ ꯑꯃꯨꯛꯇ ꯐꯥꯊꯧ ꯀꯩꯗꯧꯔꯕꯒꯦ ꯅꯪ ꯄꯪꯈꯜꯗ ꯈꯟꯖꯤꯜꯂꯕ ꯃꯥꯜꯂꯦ ꯁꯦ ꯃꯪꯒꯣꯜꯁꯤꯗ ꯊꯝꯂꯝꯃꯒꯦ ꯑꯗꯣ ꯅꯪꯕꯨ ꯅꯁꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤꯅꯦ ꯂꯥꯛꯑꯣ ꯏꯅꯦꯒꯤꯗ ꯂꯩꯔꯣ ꯁꯤ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗꯅꯦ ꯅꯊꯟꯗ ꯂꯩꯕꯗꯨꯗ ꯑꯣꯏꯔꯅꯤ ꯈꯨꯟꯖꯤꯟꯒꯤ ꯌꯨꯝꯒ ꯑꯣꯏꯔꯦ ꯅꯤꯄꯥ ꯅꯍꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ ꯅꯨꯄꯤ ꯅꯪꯅ ꯈꯨꯟ ꯉꯥꯛꯄ ꯑꯣꯏꯅ ꯈꯨꯟꯖꯤꯟꯁꯤꯗ ꯂꯩꯔꯦ ꯑꯗꯨꯅꯅꯤ ꯏꯅꯦꯒꯅꯦ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯤ ꯅꯠꯇ꯭ꯔꯒꯅꯅꯦ ꯅꯪꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯒꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯏꯅꯦꯒ ꯍꯦꯛ ꯂꯩꯃꯤꯟꯅꯔꯁꯨ ꯌꯥꯏ 이네 하이라가 예행이 따무비나 아이쇼 이사니 바이봉어도 레이다바다기냐 아이옴다가 쌍링드레 베마 하우식 락리시쇼 아이 아묵 한나 쌍능박이 와칸 파우다드나 소가 로이 론실라가 탐름라반 베마 이네가 이 하이게다바노 캉디 프럭프럭 장실라이 리빠가 와칼 망리바 따무비기 만학다 아두가 반토이나 이네 ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ ꯏꯅꯦꯅ ꯑꯩꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯔꯤꯕꯗꯨꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯗꯨꯕꯨ ꯏꯅꯦ ꯑꯩꯒꯤ ꯋꯥꯈꯜꯅꯗꯤ ꯅꯠꯇꯦ ꯌꯨꯝꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯧꯑꯣꯡ ꯈꯔꯗꯤ ꯉꯔꯥꯡ ꯑꯍꯤꯡꯁꯤ ꯊꯣꯛꯏ ꯑꯩꯒꯤ ꯃꯤꯠꯅ ꯐꯃꯨꯡꯗ ꯎꯕꯁꯨ ꯅꯠꯇꯦ ꯃꯁꯤꯒꯤ ꯁꯖꯤ ꯃꯀꯣꯛꯁꯤꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯄ ꯑꯣꯏꯒꯅꯤ ꯁꯖꯤ ꯃꯀꯣꯛꯇꯣ ꯄꯥꯏꯔ ꯂꯥꯛꯇꯨꯅ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯣꯝꯗ ꯂꯪꯈ꯭ꯔꯦ ꯇꯥꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯏꯪꯈꯣꯜ ꯑꯗꯨꯋꯥꯏꯗ ꯇꯥꯈ꯭ꯔꯦ ꯁꯨꯃꯥꯡ ꯃꯇꯣꯜꯒꯤ ꯏꯪꯈꯣꯜꯗꯨꯗ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯗꯥꯔꯤ ꯑꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯄꯥꯟꯊꯣꯏ ꯍꯤꯛꯅ ꯀꯞꯂꯤ ꯇꯥꯃꯨꯒꯤꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯕ ꯅꯠꯇꯦ ꯐꯝꯊꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨ ꯊꯦꯝꯂꯤꯗꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯒꯤ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨꯗ ꯇꯥꯎꯊꯥꯄꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕ ꯇꯥꯃꯨꯕꯤ ꯑꯃꯗꯤ ꯄꯥꯟꯊꯣꯏꯅꯤ ꯑꯇꯣꯞꯄ ꯇꯣꯡꯕꯒꯤ ꯃꯔꯨꯞꯂꯣꯏꯁꯤꯡ ꯑꯗꯨꯗꯤ ꯇꯥꯃꯨꯕꯤꯅꯁꯨ ꯍꯧꯔꯨꯗ꯭ꯔꯦ ꯅꯨꯄꯤ ꯃꯈꯣꯏꯅꯤ ꯈꯛ ꯆꯠꯂꯒꯁꯨ ꯌꯥꯒꯅꯤ ꯄꯪꯂꯥꯞ ꯂꯥꯞꯄ ꯃꯐꯝꯁꯨ ꯅꯠꯇꯕꯁꯤꯕꯨ ꯍꯥꯏꯗꯅ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯃꯇꯥꯎ ꯇꯣꯡꯕ ꯍꯦꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯌꯨꯗ ꯂꯥꯏꯆꯨꯗꯨꯅ ꯃꯌꯨꯝꯗ ꯇꯥꯗꯅ ꯇꯨꯗꯨꯅ ꯂꯩꯅꯔꯕ ꯉꯥꯛꯇꯅꯤ ꯃꯗꯨꯗꯒꯤꯅꯤ ꯃꯍꯥꯛꯅ ꯍꯧꯔꯨꯗ꯭ꯔꯤꯕ ꯁꯨꯝ ꯂꯥꯛꯂꯤ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯣꯜꯗꯤ ꯂꯥꯞꯍꯧꯔꯦ ꯏꯅꯦ
ngasi di khoi ni labli sibu yamna lapugum tawdra ibema silai umang sila laga oidoi ni da sibu kayam lapsai haibana saji tan ba toy na satli ba sadan ba satli binang na lap labu ninga branya si hai laga makhoi umang da sang silak ba hokri adubu umang sidek sang silak baga panthoi gi masada di haifam khangdaba karigom ithillamadi phawrari sida sunatana umang sida mahushaga manadaba namthiba manam amasu namli umang sigi mayai sap chanani khong lambi umang sigi mayai sap chanani salam lambi phatlaga lairi masida boni makhoi ne laklari tamu bidi akibaga amata yauda khai mahagi thokpa masani patong maki maramda ngangli phangani haibagi thasaba maga loina sida sunatana panthoi di masa se phiba mohong ma tadrabani mayum dagi ngaranga ki khibaduga mamai mamni homang ika ka ngai akoi budu korak korak koi ni yengli umang sisu phaniyam sangi lamlakki sa masa kaya di umang si masi da song phanuna sanai thiba lamhui masa na singba atopa saji kaya su lai bani umang sida saji amani sulakak lakak sen bo oinu uri wa ngangam liba tamu wido sap lekri aduga ayeng mamadi yenglaga laithokri pantoina aidi thabu thajaru de ine masida su saji ga di lai riboire tu aada su songa chakre bema panthoi adai sibu kanano ne panthoi su aki budong ya kaukthok na saji singa du yengningai de tamubi na khangai hairak patuda mamai laithokla be yenglai makhoi ani gi mamita su lapna umanga du gi urak warak aduda masam misang sangba wangthrang wangma makhak ugi marum aduda lepli hairaga karom dano yengli badu uri ha inya ulep kong oirangani ye sibu mi oiroida asuk yamna wangba sibu managa joy tari kai upami bu oiri jano bema ai sum kisela kadore yamna thuna sela sila hoine aidi aswai yoraga bu ngasai ngai kiram bu khara phagum taw makhoi ni do amana ki da amana ki draba matam da amana ki bani tawre mong to lan thor kal hakli taw thapak hai ri ba mapham du yor iko ko kari gumam da sulaiti ine hidati kari sulaiti ni ini na hai ba du karin hoini he iko ladana lamle lamhang sidabu kari sulaiti ne sidabu laye na hairak patigi lakli bani na idea si hairaga makhoi ni magto sum lakli akoi bagi pibam suyengli matamadu da panthoi na orakli ine ada ahalama khakti lai basi ubir briyengo singjang ama pairi harega singkhairi basi yengo yen thoklak matamda u tamna khara tonglap taw phamadu ahalama khak wakang ba sing oina na bagi damakta singjang ama pairaga khaira ribadu madugi manakta asum nakselai adugadi ipu haiduna kaw phanakan na kaw bani tadi adubu hanjin karak matamdagi tari alado masak mungdo karigumba phiba mamakak chumnagi miwe taiga manadabagum taw manatoladu su hek yengbada tinawagi manatongumna matoladu tumthari sangtharaga bishum phawba ngawbani sida sunatana mahangna selam liba phijoladudi angakpa amagi phibamni doctor naga setpa ngawraba khudang sangba matol tumthaba phijoladuni mami adu kuijele hairaga makut nama thangkalaga yengai ipu tabirabro ai khoi lafu kong khuldagi sitana lakpani mafam asida amaiba ahiba ma layedana adu yumdi amata taramdre ipuna khangbiragadi karomda yum khunga tage takpiyo ahandu khomdi mangak tamak leiri hairaga asomdi yengo haidani akut putudagi yeng thabada khara kullap taw mafam aduda hasana yum mallaba amakak sari badu urari yum dugi nakal dasu karigumba shauraba isang sangba sangoi mongda amakak sulai
Ipu, ꯑꯩꯈꯣꯏꯁꯦ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯃꯥꯏꯕꯗꯨꯗ ꯑꯃꯨꯛꯇ ꯌꯦꯡꯍꯟꯖꯒꯦꯗꯅ ꯂꯥꯛꯄꯅꯤ. ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯃꯤ ꯃꯥꯡꯈꯤ ꯍꯥꯏꯕ? ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯅꯤ ꯅꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯃꯥꯏꯕꯗꯣ. ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯎ. ꯌꯨꯝꯗ ꯆꯪꯁꯤ. ꯄꯥꯟꯊꯣꯏ ꯑꯃꯗꯤ ꯇꯃꯨꯕꯤ ꯃꯈꯣꯏꯅꯤꯃꯛꯇꯨ ꯑꯍꯜ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯨꯝ ꯆꯪꯉꯛꯂꯤ. ꯑꯍꯜꯗꯨꯅ ꯁꯨꯝ ꯄꯨꯁꯤꯜꯂꯛꯄꯅ ꯌꯨꯝꯒꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯍꯜꯂꯦ ꯍꯥꯏꯔꯒ ꯎꯐꯥꯜ ꯑꯅꯤꯈꯛ ꯊꯥꯅ ꯐꯝꯍꯜꯂꯤ. ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯨꯟꯅ ꯇꯧꯅ ꯑꯍꯜ ꯑꯗꯨꯅ ꯄꯥꯟꯊꯣꯏ ꯑꯁꯤꯕꯨ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯟꯅ ꯌꯦꯡꯂꯤ. ꯍꯥꯏꯔꯛꯂꯦ ꯇꯃꯨꯕꯤꯗꯨꯅ, ꯈꯨꯔꯥ ꯍꯥꯏꯅ ꯑꯗꯨꯝ ꯀꯧꯖꯔꯒꯦ. ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯇꯣꯡꯕ ꯀꯧꯕ ꯅꯤꯄꯥ ꯃꯆꯥ ꯑꯃꯈꯛ ꯉꯁꯤꯗꯒꯤ ꯊꯥꯕꯨꯝ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯤꯐꯝ ꯈꯪꯗꯅ ꯂꯩꯔꯤ. ꯑꯗꯨꯕꯨ ꯏꯄꯨꯅ ꯑꯃꯨꯛꯇꯪ ꯂꯥꯏꯃꯤꯠ ꯊꯥꯜꯂꯒ ꯌꯦꯡꯕꯤꯔꯒꯗꯤ ꯐꯪꯅꯕ ꯑꯃꯨꯛꯇꯪ ꯍꯣꯠꯅꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯍꯥꯏ. ꯄꯥꯟꯊꯣꯏꯗꯤ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯕꯗꯨꯗ ꯑꯍꯜ ꯑꯁꯤꯅ ꯑꯩꯁꯤꯕꯨ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ ꯖꯥꯠꯂꯥꯏꯗꯅ ꯈꯜꯂꯤ. ꯈꯨꯔꯥ, ꯀꯔꯤ ꯆꯪꯒꯗꯕꯅꯣ ꯍꯧꯖꯤꯛ ꯍꯦꯛꯇ ꯌꯦꯡꯖꯒꯦ. ꯁꯤꯀꯤ ꯆꯞꯄꯤ ꯑꯃ, ꯑꯗꯨꯒ ꯅꯈꯣꯏꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩ ꯃꯈꯜ 3 ꯈꯛꯀ ꯄꯨꯔꯛꯎ. ꯆꯦꯡꯗꯤ ꯑꯩꯅ ꯑꯗꯨꯃꯛ ꯄꯨꯊꯣꯔꯛꯂꯒꯦ. ꯆꯦꯡ ꯈꯨꯖꯣꯛ ꯑꯃꯒ. ꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯅ ꯃꯃꯥ ꯑꯔꯩꯕꯤ ꯑꯃ. ꯃꯥꯅꯤ ꯈꯨꯔꯥ, ꯑꯩꯒꯤ ꯍꯦꯛ ꯏꯆꯥ ꯄꯣꯛꯆꯕꯅꯤ. ꯇꯣꯡꯕꯗꯣ ꯃꯍꯥꯛ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯗꯅ ꯈꯨꯔꯥꯒꯤ ꯂꯤꯈꯨꯜ ꯂꯤꯖꯔꯛꯂꯤꯕꯁꯤꯅꯤ. ꯑꯍꯜ ꯑꯗꯨꯒꯤ ꯏꯪꯈꯣꯜ ꯅꯨꯡ ꯑꯗꯨꯗ ꯍꯧꯔꯤ ꯄꯥꯜꯂꯤꯕ ꯂꯩꯔꯥꯡꯁꯤꯡ ꯑꯗꯨ ꯃꯗꯨꯗꯒꯤ ꯑꯄꯥꯝꯕ ꯍꯦꯛꯂꯔꯤ ꯇꯃꯨꯕꯤꯅ, ꯑꯗꯨꯒ ꯄꯨꯁꯤꯜꯂꯛꯂꯤ. ꯁꯤꯀꯤ ꯆꯞꯄꯤ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯐꯤꯖꯦꯗ ꯌꯦꯞꯄꯒ ꯄꯨꯔꯛꯄꯗꯨꯗ ꯌꯥꯎꯔꯝꯗꯨꯅ ꯃꯗꯨꯁꯨ ꯄꯤꯔꯤ. ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯎꯏꯁꯟꯅ ꯌꯦꯡꯂꯤ. ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨ ꯁꯨꯛꯆꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯃꯃꯤꯠ ꯎꯏꯁꯟꯅ ꯍꯥꯏꯔꯤ. ꯕꯦꯝꯃ, ꯃꯝꯂꯔꯕ ꯀꯥ ꯑꯃꯈꯛꯇ ꯅꯆꯥꯅꯤꯄꯥꯁꯤꯗꯤ ꯂꯩꯔꯦꯅꯦ. ꯀꯔꯤ ꯍꯥꯏꯕ ꯈꯨꯔꯥ? ꯑꯩꯒꯤ ꯏꯆꯥ ꯐꯪꯉꯦ ꯂꯩꯔꯦ ꯍꯥꯏꯕ? ꯇꯞꯊꯈꯣ. ꯅꯆꯥꯅꯤꯄꯥꯁꯦ ꯐꯤꯕꯝꯗꯤ ꯑꯣꯟꯊꯣꯛꯅ ꯁꯣꯛꯆꯜꯂꯦꯗ. ꯃꯁꯤ ꯉꯁꯤꯗꯒꯤ ꯆꯌꯣꯜꯃꯨꯛꯀꯤ ꯃꯅꯨꯡ ꯑꯁꯤꯗ ꯐꯪꯅꯕ ꯊꯤꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯃꯥꯡꯈ꯭ꯔꯒꯅꯤ. ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯔꯕꯁꯤ ꯃꯍꯥꯛꯄꯨ ꯊꯤꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯔꯦ. ꯇꯤꯟ ꯀꯥꯡ ꯐꯥꯗꯅ ꯅꯥꯄꯤꯁꯤꯡꯅ ꯇꯤꯟ ꯀꯥꯡ ꯐꯥꯔꯗꯅ ꯑꯐꯪꯕ ꯃꯌꯥꯗꯨꯗ ꯅꯝꯁꯟꯅ ꯆꯥꯔꯦ ꯍꯥꯏꯔꯒ ꯀꯌꯥꯗ ꯋꯥꯅ ꯅꯍꯥꯛꯄꯨ ꯀꯧꯅ ꯇꯦꯡꯊꯥꯔꯒ ꯂꯩꯔꯦꯗꯅ. ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯥꯕꯨ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗꯨꯗ ꯍꯦꯛ ꯂꯩꯕ ꯑꯣꯏꯔꯦꯀꯣ. ꯈꯣꯡꯉꯩ ꯇꯃꯨꯕꯤꯗꯨꯗꯤ ꯃꯁꯥꯗꯨꯗ ꯃꯆꯥꯕꯨ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯅꯁꯨ ꯃꯁꯥ ꯄꯨꯝꯅꯃꯛ ꯌꯣꯝꯂꯔꯕꯅꯤ. ꯑꯍꯜ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯦ ꯍꯥꯏꯔꯒ, ꯕꯦꯝꯃ, ꯁꯤꯗꯤ ꯑꯩꯅ ꯀꯟꯕ ꯉꯝꯃꯔꯣꯏ. ꯅꯈꯣꯏ ꯑꯍꯩꯕ ꯑꯃꯥꯏꯕꯤ ꯑꯇꯣꯞꯄ ꯊꯤꯈ꯭ꯔꯣ. ꯅꯈꯣꯏꯅ ꯌꯧꯔꯣ. ꯑꯩ ꯏꯁꯥꯁꯦ ꯇꯨꯁꯨꯡꯉꯤ, ꯎꯔꯕ꯭ꯔꯥ? ꯑꯩꯅ ꯎꯔꯨꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯃꯁꯤꯗ ꯑꯩ ꯈꯨꯠ ꯌꯥꯎꯁꯜꯂꯨꯕꯗ ꯑꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣই. ꯈꯨꯔꯥ, ꯑꯩꯒꯤ ꯏꯆꯥꯗꯨꯗꯤ ꯀꯟꯕꯤꯌꯣ. ꯈꯨꯔꯥ ꯅꯠꯇ꯭ꯔꯗꯤ ꯑꯇꯣꯞꯄ ꯂꯩꯇꯦ ꯍꯥꯏꯗꯅ ꯃꯈꯣꯡ ꯃꯈꯨꯠꯀ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯂꯩꯃꯥꯏꯗꯨꯗ ꯊꯥꯔꯣ ꯃꯥꯔꯣ ꯑꯣꯟꯅ ꯀꯞꯂꯤ ꯍꯥꯏꯔꯒ ꯇꯃꯨꯕꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯈꯣꯡ ꯁꯣꯛꯂꯒ ꯈꯨꯔꯨꯝꯂꯤ. ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ, ꯍꯧꯒꯠꯂꯣ ꯏꯕꯦꯝꯃ. ꯇꯁꯦꯡꯅꯃꯛ ꯅꯪꯅ ꯄꯥꯝꯕ ꯌꯥꯇꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏꯕꯛ ꯌꯦꯡꯕ ꯇꯥꯕꯅꯤ. ꯏꯁꯨꯒꯤ ꯊꯋꯥꯏꯗꯨꯗꯤ ꯀꯟꯒꯗꯕꯅꯤꯅꯤ. ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯅ ꯐꯤꯕꯝ ꯊꯤꯅ ꯃꯍꯥꯛ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ? ꯃꯗꯨꯗꯒꯤꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯁꯨ ꯑꯍꯜ ꯑꯁꯤꯒꯤ ꯃꯐꯝꯗ ꯊꯥꯖꯕ ꯊꯝꯈ꯭ꯔꯦ. ꯃꯆꯥ ꯑꯁꯤꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯍꯜ ꯑꯁꯤꯅ ꯐꯪꯅꯅꯕꯅꯤ ꯍꯥꯏꯗꯅ ꯃꯍꯥꯛꯅ ꯀꯞ ꯂꯥꯎꯗꯅꯁꯨ ꯍꯥꯏꯖꯔꯤ. ꯏꯆꯥ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯑꯩꯗꯤ ꯈꯨꯔꯥꯒꯤ ꯌꯨꯝꯁꯤꯗꯒꯤ ꯍꯜꯂꯔꯣꯏ. ꯈꯨꯔꯥꯅ ꯐꯪꯅꯕ ꯊꯤꯕꯤꯗꯨꯅ ꯑꯩꯒꯤ ꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯑꯉꯥꯎꯕꯤ ꯑꯃꯒ ꯄꯥꯡꯀꯛ ꯑꯣꯏꯈ꯭ꯔꯦ. ꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯐꯝ ꯑꯁꯤꯗ ꯀꯔꯝ ꯇꯧꯅ ꯃꯍꯥꯛ ꯂꯩꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯅ ꯄꯥꯟꯊꯣꯏꯗꯤ ꯈꯟꯕ ꯍꯧꯈ꯭ꯔꯦ. ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯈꯪꯅꯤꯡꯁꯤꯡꯂꯛꯇꯨꯅ, ꯏꯄꯨ, ꯀꯔꯤꯅꯣꯝꯇ ꯍꯪꯖꯒꯦꯕ? ꯑꯩꯒꯤ ꯄꯥꯕꯒꯤ ꯃꯔꯝ ꯑꯃꯇꯪ ꯌꯦꯡꯕꯤꯕ ꯌꯥꯒꯗ꯭ꯔꯥ?
Nangi na pa na kari tauraba. Karino ni masiyan siba. Kayo ang angige. Oh, atay natiday po. Ay ipado. Tamum amamukti suram lagani. Pibam sada na laikitabani. Adugo mataw karam na laikitribano. Aduga ay yumsida fatraba tinulay mo siyan bugum ay mo na su tatan ot bugum tauri. Asig maramda su amukta yen iyo. Aldo na mamit adu isale hayraga. Katlariba, tarit siya namadi, lairang sige mating na aniragso na katrabaso, iyang birageda na mamit usyalagi. Madutagiti, yam na baka na hando, masado brang langasong kalakpani. Ay, sikari no ibe masirya. Ako yung sidadi, yam na tamtiraba, patraba, kway digi pattaba, sajilay layre na ibe ma. Ha, to kyauk syungi, sajilay hayrak pututa. Mahang nasay, tamlak hiba pao do pom namak sumlihay na tamu bisukali kini yengli. Sajilay layri bema, nayum da sajilay layri. Saji makukumba, nakoy yum da laybra tambra. Madu na silak balay ni sajilay. Haray balay na te, madu teng na rawa mito di, sidin ngay walay di. Kari hay bay po, ay siyo adom siragadray po. Nang di, kuy nati bema. Nang gising layba na nantorak to ng lakpase. Nang hinglaban ini ay ginagta yorak laban ina. Sa zilay makutagin nantok pa kayo si dabu. Oy tok tabani. Ado mo nang din nantok to ng laklit na. Karisukan na ibiya mo ay ginagta ng layarabani. Tugungay ko. Napagi misya dugi matang na suyenge. Mamilus sila giyini. Humang arara tangay aladong pangtoray. Ado ga hayrakli. 사지에도 싸루바다기 아마디 사지에도 부살락바다기 마바기 비밤도 아도 여우기반이 하이든 마니 부럭히바 사지도 마항나 할락히바도 아나마마 땀나 마파나사이 막수 싸우리 싸이 하이바부 가야 토이나 싸디 마기 마사도수 사지라이나 동신도나 나토크 ngamdana mahak adumak thawai kim kibani haksang matek kikna si kibani haibana singba hairi Madu tarubada sajilay silaba sajido maksu saki haidna hairi. Adugo ahalasina nang di karisu tauraroy ni biyama. Napadun usinway na chatkrabanini. Ningam na si kiba napagi taway su yung maduda sajilay na siyan na layirabani. Tauram asauba akan mamapangtok trabadi nang yung maduda hanjan bakay basi nahakipun sibo mangjarageda na kong natong na sangbaga amhani. Tunay biyama, tawado matangdi ay napangtok pirage. Yam na haraw na pantoy so ahaladugi makhong sok na panabatawiyo ay tinahaysay. Nabu pantoy, mahaklak minari batamubi na mafamasida lay tagadori banina maaksyo tawram adugo pangtok paloy fawbadi mafamasida lay ragi kalarado na ngasidagi sabsa na makhoyani kitumpam sapam ahalado na bibirang. Maki yumdo manung sang silagadi ka tarit ni pan magsura galayram thonga chaw bema tu masigi ka asida ne phamung ani laibani masida nakhoi lakminari ba namana sane hiplo ai na ne tu ashom da laiba ka asin atay ka asidi miya mata laina ba natiko sango Pothajarong hak lamsang lak pagi waram lagani. Ayo ki sakti nakoy sarak labra. Ani yadusu sak janing budi paudri. Potharagi haidana sangkri. Makoy ni sangkra ba matungda ahal aduna karingumba may thong aduda mamiya matitaki. Haraw mami takri bra natragana matha sabagi mami takri bra adudi kana kangpo na. Yasang lak pagi mata mo silaki. Matamasida makoy ni supot haro wadagi ngayak tumna ruraba mali hawgalak lihay raga sige yung kaya si waisit waring tau na mating pangbiri. Ahalado na maki sang na layri ba sanggoyoy kayoy kasi laga layri ba dito sa sangkre hay raga toglak bandi. Adubo makoy ani na wairang ba si silaga manggola to da ngay na layri nga ahalado torak lihay raga yam na hato to tamubigi mafam na hayri. Ibema, hausik nang inasani pa madugi tinabagi tabak ato pangtuk hausrabadi piyam silu sila kadori. Ay na hausik ne
ꯐꯖꯅ ꯌꯦꯡꯂꯨꯔꯕ ꯃꯇꯝꯗ ꯈꯪꯕꯅꯤ ꯅꯈꯣꯏꯒꯤ ꯀꯥꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝ ꯑꯣꯏꯒꯗꯕꯅꯤ ꯃꯗꯨꯗ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯝꯃꯨ ꯑꯗꯨꯒ ꯏꯕꯦꯝꯃ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯪꯒꯤ ꯅꯃꯤꯡꯗꯨꯕꯨ ꯀꯔꯤ ꯑꯩꯒꯤ ꯏꯃꯤꯡ ꯇꯥꯃꯨꯕꯤ ꯀꯧꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯂꯥꯏꯊꯧ ꯑꯁꯤ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯀꯗꯥꯏꯋꯥꯏꯗ ꯄꯥꯡꯊꯣꯛꯀꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯃꯪꯒꯣꯜꯁꯤꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤꯅꯦ ꯍꯦꯃꯥ ꯑꯗꯨꯗꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯁꯦ ꯅꯪꯅ ꯈꯪꯉꯔꯣꯏ ꯃꯪꯒꯣꯜ ꯑꯁꯤꯗ ꯅꯍꯥꯛ ꯋꯥꯏ ꯀꯣꯔꯤ ꯀꯣꯏꯅ ꯃꯇꯦꯛ ꯑꯃ ꯇꯩꯊꯣꯛꯎ ꯑꯩꯅꯅꯦ ꯂꯣꯏꯅꯃꯛ ꯄꯣꯠꯂꯝ ꯆꯩꯔꯝꯁꯦ ꯁꯤꯜ ꯂꯥꯡꯂꯒꯦ ꯑꯗꯨꯒ ꯑꯃꯅ ꯅꯪꯅꯦ ꯊꯕꯛ ꯑꯁꯤ ꯍꯣꯔꯦꯟ ꯄꯥꯡꯊꯣꯛꯄ ꯃꯇꯝꯗ ꯈꯖꯤꯛ ꯈꯔꯥꯛ ꯁꯣꯏꯕ ꯌꯥꯔꯣꯏꯗꯧꯕ ꯀꯔꯤꯒꯨꯝꯕ ꯅꯆꯥ ꯅꯤꯄꯥꯕꯨ ꯀꯧꯗꯅꯒ ꯆꯦꯟꯈ꯭ꯔꯕꯗꯤ ꯇꯣꯛꯎ ꯁꯤ ꯍꯥꯏꯔꯒ ꯍꯅꯨꯕꯁꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯃꯍꯥꯛꯅ ꯊꯥꯖꯔꯤꯕ ꯍꯩ ꯂꯩ ꯑꯃꯗꯤ ꯑꯇꯣꯞꯄ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯗꯨꯕꯨ ꯊꯤꯔꯦ ꯍꯥꯏꯔꯒ ꯄꯨꯔꯛꯂꯦ ꯃꯪꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏꯅꯤ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯅꯕ ꯀꯟꯅ ꯇꯧꯏ ꯆꯥꯛꯈꯨꯝ ꯑꯗꯨꯗꯅ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯀꯔꯤꯕꯨ ꯊꯣꯡꯒꯗꯕꯅꯣ ꯈꯪꯗꯦ ꯍꯦꯟꯁꯥꯡ ꯐꯪꯉꯤ ꯃꯦꯟꯃꯥꯟ ꯇꯥꯗꯦ ꯄꯠꯂꯔꯕ ꯀꯪꯂꯔꯕ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯔꯝꯃꯤ ꯉꯥꯔꯤ ꯊꯨꯝ ꯊꯥꯎꯅꯆꯤꯡꯕꯁꯨ ꯈꯖꯤꯛ ꯅꯞꯇꯅ ꯂꯩꯔꯝꯃꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯆꯤꯡꯐꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯆꯦꯡꯒꯤ ꯃꯔꯨ ꯑꯃꯐꯥꯎ ꯌꯥꯎꯔꯝꯗꯦ ꯂꯥꯏꯊꯧ ꯇꯧꯔꯤꯕ ꯑꯍꯟꯗꯨꯗꯗꯤ ꯍꯪꯂꯔꯣꯏꯒꯦꯗꯅ ꯃꯊꯪ ꯊꯪꯅꯕ ꯀꯥꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯆꯦꯡ ꯄꯩꯈꯣꯏ ꯂꯩꯔꯝꯃꯤ ꯆꯦꯡ ꯃꯌꯥꯝꯁꯤꯗꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ ꯀꯥꯁꯤꯗꯕꯨ ꯐꯧ ꯍꯩꯗꯣꯛꯄꯗꯧꯅ ꯆꯦꯡꯁꯤꯅ ꯀꯥꯁꯤ ꯇꯪꯈꯥꯏ ꯆꯜꯂꯞ ꯑꯣꯏꯅ ꯍꯩꯗꯣꯛꯂꯒ ꯊꯝꯂꯤꯕꯁꯤꯕꯣ ꯁꯤ ꯍꯥꯏꯔꯒ ꯃꯀꯣꯝꯄꯥꯛ ꯑꯃꯗ ꯆꯦꯡꯗꯨ ꯈꯔ ꯀꯣꯟꯅꯒꯗꯕ ꯂꯧꯔꯤ ꯍꯥꯏꯔꯒ ꯊꯣꯡꯀꯠꯅꯕ ꯂꯥꯛꯅꯔꯤ ꯑꯍꯜ ꯑꯗꯨꯅ ꯅꯥꯀꯜ ꯑꯗꯨꯗ ꯇꯥꯃꯨꯕꯤꯗꯨ ꯐꯝꯍꯜꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯂꯥꯏꯊꯧ ꯑꯗꯨ ꯇꯧꯅꯕ ꯇꯧꯔꯛꯂꯦ ꯏꯕꯦꯝꯃ ꯍꯣꯔꯦꯟ ꯑꯩꯅ ꯂꯥꯏꯊꯧ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯅꯪ ꯅꯃꯤꯠꯇ ꯅꯆꯥ ꯅꯤꯄꯥ ꯎꯔꯛꯄ ꯌꯥꯏ ꯃꯗꯨꯕꯨ ꯀꯧꯔꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯅ ꯆꯦꯟꯈꯤꯕ ꯌꯥꯗꯦꯀꯣ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯅꯪꯕꯨ ꯌꯥꯝꯅ ꯋꯥꯅ ꯀꯧꯗꯨꯅ ꯅꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯁꯨ ꯅꯍꯥꯛ ꯃꯉꯣꯟꯗ ꯃꯤꯅꯨꯡꯁꯤ ꯎꯠꯂꯨꯕ ꯌꯥꯗꯦ ꯁꯤꯅ ꯂꯣꯏꯕ ꯅꯠꯇ꯭ꯔꯤ ꯏꯃꯨꯡ ꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯀꯧꯔꯛꯂꯕꯁꯨ ꯂꯥꯏꯊꯧ ꯇꯧꯔꯤꯉꯩꯗ ꯈꯨꯝꯕ ꯌꯥꯗꯦ ꯅꯃꯤꯠ ꯄꯥꯡꯊꯣꯛꯂꯒ ꯂꯩꯒꯦ ꯅꯃꯤꯠ ꯎꯏꯁꯤꯜꯂꯒ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯨꯔꯤꯕꯗꯤ ꯏꯕꯦꯝꯃ ꯅꯃꯤꯠ ꯐꯅ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪ ꯅꯃꯤꯠꯇꯨꯗꯗꯤ ꯁꯪꯅ ꯅꯆꯥꯅꯤꯄꯥꯒꯤ ꯁꯛꯇꯝꯗꯤ ꯎꯔꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯐꯒꯅꯤ ꯈꯨꯔꯥ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯖꯔꯤ ꯑꯗꯨꯗꯤ ꯂꯥꯏꯊꯧ ꯍꯧꯔꯁꯤꯀꯣ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨꯗ ꯂꯩ ꯃꯅꯥ ꯈꯔ ꯄꯥꯏꯈꯠꯂꯦ ꯍꯥꯏꯔꯒ ꯍꯪꯒꯥꯝ ꯃꯔꯨꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯔꯒ ꯇꯧꯔꯦ ꯍꯥꯏꯔꯒ ꯃꯪꯒꯣꯜꯗꯨꯗꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯖ꯭ꯋꯥꯏ ꯍꯥꯏꯗꯨꯅ ꯆꯥꯏꯊꯣꯛꯏ ꯑꯗꯨꯒ ꯃꯔꯣꯟ ꯃꯔꯤ ꯈꯪꯗꯕ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯟꯊꯕ ꯍꯧꯔꯛꯈ꯭ꯔꯦ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯃꯤꯠꯇꯨ ꯄꯥꯡꯂꯒ ꯁꯨꯝ ꯂꯩꯕꯗꯣ ꯃꯁꯥꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯛꯂꯗꯨꯅ ꯃꯃꯤꯠ ꯎꯏꯁꯟꯈ꯭ꯔꯕꯅꯤ ꯇꯥꯃꯨꯕꯤ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯐꯝꯂꯝꯈꯤꯕ ꯑꯍꯟꯗꯣ ꯍꯧꯒꯠꯈꯤꯕꯒꯨꯝ ꯃꯈꯣꯜ ꯇꯥꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯊꯣꯛꯇꯦ ꯃꯃꯤꯠꯇ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯎꯔꯛꯀꯅꯤ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤꯁꯨ ꯑꯁꯦꯡꯕ ꯑꯣꯏꯔꯝꯂꯣꯏ ꯈꯜꯂꯔꯗꯨꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯃꯤꯠ ꯎꯏꯁꯤꯜꯂꯕ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯂꯕ ꯑꯃꯒꯨꯝꯅ ꯎꯕ ꯍꯧꯔꯛꯂꯤ ꯎꯔꯛꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯑꯀꯤꯕ ꯐꯪꯕ ꯁꯛꯇꯝꯅꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯅꯠꯇꯦ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯗꯨꯗ ꯉꯁꯥꯏ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯎꯔꯛꯈꯤꯕ ꯁꯛꯇꯝ ꯑꯗꯨꯃꯛ ꯃꯆꯥꯅꯤꯄꯥꯅꯕꯨ ꯑꯣꯛꯅꯈꯤꯕ ꯈꯣꯌꯨꯝ ꯂꯥꯏꯗꯨꯅꯤ ꯃꯁꯝ ꯁꯥꯡꯇ꯭ꯔꯣꯡ ꯁꯥꯡꯂꯦ ꯍꯥꯏꯔꯒ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯒ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯀꯩꯅꯣ ꯃꯆꯤꯟꯗꯨꯗ ꯁꯣꯜꯂꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯔꯛꯀꯗꯕꯒꯤ ꯇꯧꯔꯤ ꯃꯗꯨꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯄꯗ ꯇꯁꯦꯡꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯅꯥꯀꯜꯗ ꯌꯦꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯑꯀꯟꯕ ꯂꯥꯏꯁꯣꯟ ꯀꯌꯥ ꯁꯣꯜꯂꯒ ꯀꯥꯈꯠꯂꯛꯇꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡꯗꯨ ꯇꯧꯔꯒ ꯆꯥꯏ ꯃꯗꯨꯗꯒꯤꯗꯤ ꯀꯥꯔꯛꯄ ꯐꯥꯎꯕꯗꯤ ꯀꯥꯔꯛꯇ꯭ꯔꯤ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯈꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯗꯨ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯃꯥꯡꯃꯛꯇꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯂꯦꯞꯁꯤꯜꯂꯛꯏ ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯃꯍꯥꯛ ꯋꯥꯈꯜ ꯑꯣꯏꯔꯨꯗꯕꯅꯤ ꯈꯣꯡꯒꯩꯗꯅ ꯇꯧꯏ ꯃꯥꯏꯕ ꯑꯍꯜ ꯑꯣꯏꯔꯕꯁꯤꯅ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯃꯈꯨꯗꯥꯡꯗꯣ ꯄꯥꯏꯔꯤ ꯃꯗꯨꯗꯒꯤ ꯋꯥꯈꯜ ꯑꯣꯏꯔꯛꯇꯨꯅ ꯈꯨꯝꯗꯦ ꯃꯃꯤꯠꯇꯤ ꯃꯄꯤꯔꯥ ꯆꯦꯅ ꯃꯃꯥꯡꯃꯛꯇꯗ ꯂꯦꯞꯂꯔꯤꯕ ꯌꯣꯔꯤ ꯃꯈꯥꯗꯨꯗ ꯂꯦꯞꯂꯔꯤꯕ ꯃꯆꯥꯅꯤꯄꯥꯒꯤ ꯁꯛꯇꯝꯗꯨꯗ ꯌꯦꯡꯂꯤ
maibaduna akan balaison kaya shule hairaga kadai waide leibano haiduna hangliu hangkaya adubu fatraba laini sien kraba masani paduna di pakompidi madudagi di maiba alado hawalakle hairaga mahangna paira riba laigi potlam seram singado fat launa saiseli thangna wikopta hausikta tongwi saktam oirambado musin mukai ngasagi wangtrang wangbu saktam do onthorakli hairaga kangaudana kanna laure hairaga paisanki kada waidunu paisankriba sangoi ama lairibadu gi marumdan kura sangoi sigi marumda paisankre masida isanu pa soidra leiramlagani ngai ko ibiyama pantago tawaise kaya adalu krabano hausik namit mangna urriba wangtrang wangliba namang magtada tasing na taibang masida thorakliba laidu na ninasani pa chilaga pukriba hausik pao mahang asiyang mado hayo haibiyati sinta sunatan ibiyama tawasi hausik kag tawaraga maipuna na loiga dabanati khara khara laksi laklaba matamda asiyang mado khangadriban chayol sigi manamdadi asiyang mapum nama khangdokna batawsi sumna hairinge khangawdun imongdagi ima aidana khanglaulori aduga yamna pakana senthorakni kanano senthorakli basi tamuini mas mathabakto makuna pai hairaga mihul dangdang songna lai kaidori nupi masa ibu shajilai haibado sakumdale hore aina mayo anthorakpata tongdale blamlibadi ai senthorakli basi kari shajilai lehoreba ahlado makudai machillado namaigi yeptabida parap chenchankre duga ichu haidana akan malaison sonthibagi makhota ibiyama nakhoi ni magsang chatkri mahakta siyengna lakpa nati mahaki mamiyoi kariyoi nangi natungsum inaraklambajani laklaroi thoraklaroi chatkrabani ko nakhoi gi yumduda leiramlagani nanga langminariba namasi magi masasi panglaba matungda nangi thausu pangthoksi thau ani yanchenraga pangthokpadudi afaba oiru charak sahing narakani salo nakhoi ni sanglagane jakhumduda leiminarro nupi masasi kirani hoi khura hairaga tamui su mamai mimi ipom pongoi changkre alado ni sasun mapi honkai ngasai sangoi machilda paisin kiba mafomaduda munne yengagalai thangam mikopta lai polam seram singadu loi namak lang thoklam ni hairaga saurang na mai thongam puna fuklo na holaga sangoi maromadu ta junction ki inya ta tong bugi do kamai ta hore bema ai ki bo ki resin sin haigada ba imang makta thoraklam ni banine adu bema na sai khoi no umang do uki bada madumak al sina su khangami mahak na haibada madu laini madu na ai isani pabu simani hai thauram si tapna pangthokle hairaga khara laksin badagine soidana phangani ne thajabadi piri kana dibya saksi khara tuna loisinchi aduga nangi taada tongmudu bu fangle hairaga ne khoi yumda hanchi ai thauram du masu ine mafam asida pangthokrasi ai yumduda leiba ngamlaroi akibana isase thumatle hausik tasu itung sida sangsangna taibongom lepaga leirabli banine aingona budi kari su tawrakti mamituna di khani yengai mahak lepli badudagi na thairaga aina chelak leban tongda tanarak pa inarak pasu tawdi as ayam giri deini kari su tawroi ba hausik ta tantokra badudi sumna leiringai ahalduna kanna lauraki bagi khonjelta makoine parap thuga khura ipu oidana kawri ahlado makut iye thamdo paisile hairaga sangoi marumdudagi thogle khura senselakle hairaga ahandubu shaure hairaga poshelakle kayo biribano aisu hauramdana hai nangi nasani ba chiri balai to kane sangoi maruma sira ai namna ribani ne khajikta da ngai bani ai bo mahakna thawai satkadaba ai shwarai bali natedana ai khangja ai jaba kallaba laisol laiwa kaya sijinari haiga nambani mangak samno me aina phara matamdani ai khun asibu maki masam singadul yachali hairaga singthalak libani masam sang madu lin gomna yet pakali samo ngasi dine makha tar roisi hanjela kadori amna aine imu ngasi dalan silak pangamdana ba lai thau tarumki aduga sangagi
Nakoy ni saktuloy sa lamoko. Nupi anidusu kiboy lakboy sangki. Ahala na laitaw tawriba ni hayo na matsildo na muro-murom sona yung sige akoy bida chatli akom lang. Aduga imong ado da sangak lang. Karino tawriba. Ahala sige mawumasibo. Mahaki masani pa tungo dubo ta siyang na magkan mangambi tawriba. Natraga na. Ahala sibusu fatra ba taway dugi makutataki ka tawriba. Niyeng batawa ni. Numitangi saksaba matamado yawrari. Ahlado makut ye thangmududa karigumba hospital da chaluraga yelakpa fi angawudu ni yechelle hairaga sakto sai madudagidi tamu vidu su kufet yen panthoina ipuwa kanana ye pirak libano duba hai ni ye libaninya ipu su yamna haibo haibi ama aise doktor amaninya kari haiba Ipo si doktor ni Haiba. Mani. Ay, sahi kaya sargi hospital amada. Doktor oy na layri. Madudagiti ay gisagi sahi siyam salakpadagi. Pothara ni Hairaga. Mafam sida layri ribani. Tamugi na. Kuradi, doktor su oy ba? Amay ba su oy ba? Doktor amay ba tari aduti? Adum na Haira ba su yayda. Nakoy ginasada niya. Laitin ginataba, karigumba anaba layragasu. Ay naloy ni yengbi daw ribanida. Ado ay rabadi kura, ay koy gilapu kong kuldadi. Doktor da, sarda chat pangamna da natura tungay naba kong kaya malay. Kura na niya, chat lagaloy ni yengbi rasu yarani. Ado suyam na pay. Nakoy anigi laitaw si matang loy ni hayraga niya. Sasi, koy anaba do, liyam na loy na mag-iyengbigan. Hidaksu ay gipam na layriba sina sanaba oirabadi oy na liyam na pitokadoriba niya. Hayraga hara-haraw na way sada na sakado sari. Ala sina hayriba si tasyeng na pangtura kadoribra haybado di nung dama mahaki kumay haybado tayo. Saksa na ni hayraga nupiyan ito sangki. Ado ando di makoy ni sangki baga tonggo haypet nga selam lay hayraga mapal da toki. Kaidaw ba tokriba no kangdi? Nupi ani sida na ki kraganida na hayram driba sala. Aying sabuki matamni. Ashomda tamubi amadi pantoy makoy ani di kaya da nungay na tumlariba. Adugan nakalamarom da na. Amay ba Dr. Hanuba do mahak na layriba sinakadayda. Mafamadugi akoy ba do pungmamami. Mama nga tuta mahak na karigo mamayra makagsukat na thalari bani. Madugi mangal na pamlari ba do kaktadi uri. Kongraisa na pamlari hayraga dauri ba do karigo ba aruba laytaw mapangtok pagi mo. Bisum pao ngaw na po ngakta ngayra raba ala do mamito suktok le hayraga. Mama ang tuta layri ba lagi po nam seram singa do po amam tang uway na mahak na lawkalaga masil manak tuta tang silaga lagi akan balaysyon kaya sholari. Siyom na tawra kamatamdani maki ako ay batutagi. Yam na wana ting tanaw ay bagi mawangda na hirak po suyaw na kunjel makal taba horak liba. Ala to, konjel singado tabada, mahang na may paklaga ni haybagi matagom, may tungado da nukmi tauki. Ning siya surmapi hon kay fuklaw na hagalay. Mamay mamid humang na pungkang-kang na galay ramling. Mahang na hagalak padadi, mahakinakal gipamong aduda, tamubi adu dilay ramtri. Kay nuni, no nga labas salo. Mahagsu hawalak li hayraga, yung dugi mapal da tulak ka matamda, tamubi na sumang telong adu way situk laba matungda, way sit na natayraga layramli. Mahag tuglak po uwada, nurado matung adum da lo laga tamubi na. Ibi manahak po, kaudem lak po oira ba su kangalak pa yada bra niya. Ay naway tay ngay nang niya tok silak lito. Kay sukay di ine, as ay di kayada nungay na tumlura ba. Yahu ka siyam na tingkri nga sidi. Adoy be ma, pare, tabag kiti niya ay naloy na magtawrak lagi. Nang yahay babu niya, nasado siyangtuk loro. Yung sige maning kara set laga niya, kumoy pukriyoy tau ba matya makaglay ba ni, ising suyam na luban. Maduda iru sa ding tukli hay raga niya, lay tau may talak lo. Ayok sige,
ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯗꯤ ꯅꯪꯅ ꯆꯪꯕ ꯇꯥꯕꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯏꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯔꯛꯂꯤꯕꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯍꯜ ꯅꯤꯄꯥ ꯑꯗꯨꯗꯤ ꯊꯣꯛꯂꯛꯄ ꯀꯧꯕ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ꯭ꯔꯥ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯃꯈꯣꯏ ꯑꯅꯤꯅꯗꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤꯕ ꯑꯣꯏꯗꯨꯅ ꯅꯤꯡꯂꯔꯤꯕꯅꯤ ꯐꯅ ꯊꯦꯡꯖꯤꯜꯂꯛꯂ ꯐꯥꯎꯕ ꯆꯥꯛ ꯂꯣꯏꯔ ꯐꯥꯎꯕ ꯑꯍꯜ ꯑꯗꯨ ꯍꯧꯒꯠꯃꯟꯗ꯭ꯔꯕꯗꯨꯗ ꯇꯥꯃꯣꯕꯤ ꯃꯍꯥꯛ ꯏꯀꯣꯏ ꯀꯣꯏꯈꯩ ꯑꯍꯜ ꯑꯗꯨꯒꯤ ꯊꯣꯡꯖꯤꯟ ꯄꯥꯟꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯀꯧꯔꯦ ꯈꯨꯝꯂꯛꯃꯟꯗ꯭ꯔꯕꯗ ꯆꯪꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯀꯥꯡꯈꯜ ꯑꯗꯨ ꯊꯥꯗꯔꯒ ꯐꯃꯨꯡ ꯑꯗꯨꯗꯗꯤ ꯀꯅꯥꯁꯨ ꯍꯤꯞꯂꯝꯗꯦ ꯍꯧꯒꯠꯈ꯭ꯔꯕ ꯃꯥꯜꯂꯦꯗꯅ ꯈꯨꯔꯥꯗꯨꯗꯤ ꯃꯃꯥꯏ ꯂꯩꯊꯣꯔꯦ ꯍꯥꯏꯔꯒ ꯊꯣꯛꯂꯛꯄꯗ ꯊꯣꯡꯖꯤꯟ ꯃꯄꯥꯟ ꯆꯞ ꯆꯥꯅ ꯃꯌꯥꯏꯗꯨꯗ ꯑꯍꯜ ꯑꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯈꯨꯔꯥ ꯑꯩꯗꯤ ꯈꯨꯔꯥ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯀꯧꯔꯨꯒꯦꯗꯅ ꯇꯧꯔꯤꯕꯅꯤ ꯍꯧꯗꯣꯛꯂꯨꯒꯦꯗꯅ ꯑꯗꯨꯒ ꯈꯨꯔꯥꯗꯤ ꯀꯗꯥꯏ ꯆꯠꯄꯤꯔꯨꯔꯤꯕꯅꯣ ꯉꯟꯅ ꯍꯧꯒꯠꯄꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯉꯩꯗ ꯕꯦꯝꯃ ꯑꯩ ꯏꯁꯥꯁꯦ ꯌꯥꯝ ꯋꯥꯏ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯒꯦ ꯋꯥꯏꯁꯤ ꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯨꯔꯞ ꯆꯪꯈꯤ ꯃꯥꯒꯤ ꯀꯥꯗ ꯇꯥꯃꯣꯕꯤꯁꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯇꯧꯒꯗꯕꯅꯣ ꯈꯪꯗꯦ ꯑꯍꯜ ꯑꯁꯤꯕꯨ ꯍꯧꯒꯠꯂꯛꯄ ꯉꯥꯏꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯆꯥꯗꯨꯅ ꯂꯩ ꯅꯨꯡꯊꯤꯜ ꯄꯨꯡꯒꯤ ꯃꯇꯝ ꯄꯨꯡ 12 ꯆꯞ ꯆꯥꯕ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯏꯔꯨ ꯁꯥꯗꯦꯡꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯥꯛ ꯊꯤꯗꯣꯛꯂꯤ ꯑꯗꯨꯒ ꯑꯍꯜ ꯑꯗꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ ꯆꯥꯛ ꯆꯥꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯂꯀꯛ ꯌꯦꯡꯅ ꯁꯨꯝꯅ ꯍꯥꯏꯔꯤ ꯕꯦꯝꯃ ꯇꯥꯃꯣꯕꯤ ꯑꯩ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯈꯩꯅꯦ ꯅꯆꯥꯅꯤꯄꯥꯗꯨꯒꯤ ꯊꯋꯥꯏꯗꯨꯕꯨ ꯑꯩꯅ ꯀꯧꯔꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯈꯨꯔꯥ ꯑꯁꯦꯡꯕꯅꯤ ꯅꯈꯣꯏꯗꯗꯤ ꯑꯩꯅ ꯍꯥꯏꯗ꯭ꯔꯤ ꯀꯤꯔꯒꯅꯤ ꯊꯧꯗꯨꯗꯁꯨ ꯅꯈꯣꯏ ꯌꯥꯎꯍꯟꯅꯤꯡꯗ꯭ꯔꯦꯗꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯅ ꯀꯆꯤꯜ ꯂꯩꯃꯨꯅ ꯆꯦꯟꯕꯒꯨꯝ ꯆꯦꯟꯗꯨꯅ ꯂꯩꯔꯔꯦꯅꯦ ꯑꯗꯨꯅꯅꯦ ꯊꯧ ꯑꯁꯤ ꯌꯥꯝꯅ ꯂꯨꯒꯗꯧꯔꯤ ꯑꯩꯅ ꯐꯅ ꯑꯍꯤꯡ ꯑꯗꯨꯗ ꯍꯣꯠꯅꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯈꯜꯂꯨꯅꯨ ꯇꯞꯅ ꯂꯥꯛꯁꯤꯜꯂꯒꯅꯦ ꯃꯔꯥꯏꯅ ꯐꯖꯔꯛꯀꯅꯤꯗ ꯋꯥꯐꯝꯗꯣ ꯇꯥꯕꯗ ꯇꯥꯃꯣꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯍꯔꯥꯎꯕꯒꯨꯝ ꯇꯧꯏ ꯈꯨꯔꯥ ꯆꯥꯛ ꯍꯥꯞꯆꯔꯛꯈꯤꯒꯦ ꯌꯥꯔꯦ ꯅꯈꯣꯏ ꯑꯅꯤꯗꯣ ꯅꯕꯨꯛꯇꯣ ꯊꯟꯅꯕ ꯆꯥꯎ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯅꯍꯥꯛ ꯉꯁꯤꯗꯤ ꯑꯩꯅ ꯄꯥꯈꯣꯟ ꯑꯃ ꯁꯤꯒꯦ ꯆꯠꯄ ꯉꯝꯒꯗ꯭ꯔꯥꯅꯦ ꯀꯗꯥꯏꯗꯅꯣ ꯏꯄꯨ ꯅꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡ ꯌꯧꯒꯗꯕ ꯐꯥꯎꯔꯒ ꯆꯠꯅꯔꯤꯕ ꯎꯃꯪ ꯑꯁꯤꯗꯅꯤ ꯃꯐꯝꯗꯨ ꯇꯥꯕꯗ ꯈꯧꯇꯛꯇꯤ ꯆꯥꯏ ꯃꯈꯣꯏꯅ ꯂꯥꯛꯄꯗ ꯎꯈꯤꯕꯗꯨꯒ ꯅꯪꯅ ꯉꯝꯒꯗꯣꯏ ꯇꯥꯔꯒꯗꯤꯅꯦ ꯊꯧ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯡꯊꯣꯛꯇꯨꯅ ꯇꯣꯡꯕ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯐꯪꯕꯁꯨ ꯉꯝꯒꯅꯤ ꯈꯜꯂꯤ ꯈꯨꯔꯥ ꯍꯥꯏꯕꯤꯌꯨ ꯍꯦꯛꯇ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯃꯔꯥꯏꯅ ꯆꯠꯆꯁꯅꯤ 이베마 낭나 가르쳐비요. 아이 이사니 봐도 원행만을 랑택나리. 이네 아이 감나나보 호나제게 까리 타오노 하이브도 하이비로이보. 머시기 오망시기 마야이다 파워리바 살람 람비시기 농축 방과 솜다네 샹가다마니. 아두가네 나항 숨 셋바 마담다. 곰자오 막학 마파마두다 레이랑마니. 곰자오두다 나항 꿈타레 하이레 간다네. 곰자오두기 막하드기 뽀착 아마카 쿤가다만 가리 하이베이보 아이디 이로이바수 하이디 나랩 톰나 루키바디 나때다 슈나 당기 나기 타박 탕의 영나 루타가다바 각된 뽀착아도 하이르게 따로 다이방 미오이바기네 꼭렌기 사루아마 오이게다바니 가리 하이바쿠라 가리 하이베이보가 이되나 누피야네 묵도 빠카니 잉 मधु पाखत्तनबनी ने साधना अहल लदुना मुगा शुमना मखा तारे पाखत्कनो आइन हायररिबसे मफम अदुदे लैरिबा कोक्लेन दो अथै लाई फत्तबगी कोक्लेन नति अफबा लाई हाइबदी नचानी पाथीबसिदा मतेंग पांगदरिबा कोक्लेन नहान वाइगी मतमदने कोक्लेन दो थौना फरबा निपा मखकना सदानबा लाकपदा मदुदगी मागे थवाइदुबु कच्चरगा ꯃꯥꯡꯅ ꯑꯋꯥꯐꯝꯗ ꯇꯥꯔꯤꯕꯗꯨꯕꯨ ꯑꯇꯣꯞꯄ ꯀꯅꯥꯅ ꯇꯥꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯛꯂꯦꯟ ꯑꯗꯨ ꯀꯛꯅ ꯃꯐꯝ ꯑꯗꯨꯗ ꯊꯝꯈꯤꯕꯅꯤ ꯊꯥꯗꯈꯤꯕꯅꯤ ꯑꯩꯃꯛꯅ ꯀꯔꯤ ꯍꯥꯏꯕ ꯈꯨꯔꯥ ꯏꯄꯨꯅ ꯍꯥꯏꯕꯤꯔꯤꯕꯗꯨ ꯍꯥꯏꯒꯤ ꯁꯤꯜꯋꯩ ꯐꯧ ꯇꯥꯎꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯎꯕꯗꯤ ꯅꯈꯣꯏꯅ ꯑꯩꯕꯨ ꯀꯤꯕ ꯆꯤꯡꯅꯕ ꯐꯥꯎꯔꯝꯒꯅꯤꯗꯅ ꯈꯜꯂꯤ ꯅꯤꯄꯥꯗꯣ ꯃꯃꯤꯡꯅ ꯂꯨꯀ꯭ꯔꯥꯛ ꯀꯧꯏ ꯀꯔꯤ ꯇꯥ ꯂꯨꯀ꯭ꯔꯥꯛ ꯍꯥꯏꯔꯛꯄꯅꯤ ꯇꯥꯃꯣꯕꯤꯅꯁꯨ
ꯂꯨꯀ꯭ꯔꯥꯛ ꯀꯧꯏ ꯃꯍꯥꯛ ꯎꯃꯪ ꯑꯁꯤꯗ ꯁꯥꯗꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯇꯝꯊꯤꯔꯕ ꯁꯖꯤ ꯂꯥꯏ ꯑꯣꯛꯅꯕꯗ ꯅꯠꯇꯅ ꯅꯆꯥꯅꯤꯄꯥ ꯇꯣꯡꯕꯗꯨꯕꯨ ꯁꯦꯜꯂꯤꯕ ꯂꯥꯏ ꯑꯗꯨꯒ ꯑꯣꯛꯅꯈꯤ ꯁꯖꯤ ꯂꯥꯏ ꯑꯣꯛꯅꯔꯨꯔꯤꯕꯅ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯁꯥꯗꯥꯟꯕꯗ ꯐꯥꯔꯛꯄ ꯁꯖꯤ ꯑꯗꯨꯒꯨꯝ ꯃꯍꯥꯛꯅ ꯇꯤꯃꯦꯟ ꯇꯥꯅ ꯌꯨꯡꯂꯔꯒ ꯍꯥꯠꯂꯨꯔꯤꯕ ꯁꯖꯤ ꯑꯗꯨ ꯑꯣꯏꯕꯅꯤ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯍꯥꯛꯅ ꯑꯣꯛꯅꯔꯨꯔꯤꯕ ꯋꯥꯡꯂꯕ ꯇꯤꯃꯨ ꯂꯥꯏꯃꯨ ꯐꯠꯇꯕꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗ ꯑꯩꯒ ꯁꯥꯃꯌꯨꯡ ꯌꯥꯕꯗꯒꯤ ꯑꯩꯅ ꯀꯜꯍꯧꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯨꯝꯅꯃꯛꯇꯣ ꯍꯥꯏꯈꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯅꯈꯣꯜꯗ ꯍꯜꯂꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯕꯗꯤ ꯁꯖꯤ ꯂꯥꯏꯁꯨ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕꯁꯤꯃꯁꯨ ꯅꯪꯒ ꯂꯣꯏꯅꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯁꯔꯥ ꯁꯟꯅ ꯁꯟꯗꯣꯛꯈꯤꯗꯨꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯑꯗꯨꯅ ꯅꯤꯄꯥ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯠꯆꯔꯒ ꯈꯨꯜ ꯑꯗꯨꯕꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯃꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯑꯣꯛꯅꯈꯤꯕ ꯇꯥꯔꯕꯁꯨ ꯅꯍꯥꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯑꯋꯥꯕꯗꯒꯤ ꯀꯣꯛꯄꯤꯕꯁꯨ ꯉꯝꯒꯅꯤꯅ ꯍꯥꯏꯈꯤ ꯃꯗꯨꯗꯒꯤ ꯂꯨꯀ꯭ꯔꯥꯛ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯗꯨꯅ ꯁꯤꯡꯅꯕ ꯂꯩꯇꯅ ꯑꯩꯒꯤ ꯐꯝꯗ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯤꯕ ꯊꯥꯡ ꯑꯗꯨꯅ ꯃꯉꯛꯇꯨ ꯀꯛꯂꯒ ꯍꯥꯠꯄꯤꯔꯣ ꯊꯋꯥꯏ ꯊꯥꯖꯔꯒꯦ ꯈꯣꯟꯖꯥ ꯃꯤꯌꯥꯝꯒꯤ ꯈꯜꯂꯒ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯀꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯀꯣꯛꯂꯦꯟ ꯑꯗꯨꯕꯨ ꯃꯐꯝ ꯑꯇꯩ ꯂꯣꯠꯐꯝ ꯂꯩꯇꯕꯗꯒꯤ ꯀꯣꯝ ꯑꯗꯨꯗ ꯊꯥꯗꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯩꯅ ꯊꯝꯂꯝꯈꯤ ꯇꯤꯟꯃꯨ ꯐꯠꯇꯕ ꯂꯥꯏꯃꯨ ꯐꯠꯇꯕ ꯑꯃꯗꯤ ꯁꯖꯤ ꯂꯥꯏ ꯑꯩꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯅ ꯃꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯊꯃꯣꯏꯗꯨꯗ ꯀꯔꯤꯒꯨꯝꯕ ꯂꯥꯡꯇꯛꯅꯕ ꯁꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯈ꯭ꯔꯕꯅꯤ ꯄꯥꯟꯊꯣꯏ ꯑꯗꯨꯕꯨ ꯇꯥꯃꯣꯕꯤꯗꯨꯗꯤ ꯃꯍꯥꯛ ꯊꯥꯖꯔꯤ ꯂꯨꯀ꯭ꯔꯥꯛ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈꯤ ꯍꯥꯏꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯕꯒꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯐꯥꯎꯕ ꯋꯥꯅꯅ ꯂꯩꯔꯤꯕꯅꯤ ꯂꯐꯨ ꯈꯣꯡꯈꯣꯜꯗꯨꯗ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯤꯕꯗꯨ ꯑꯍꯜ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯇꯥꯅ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯍꯥꯏꯗꯅ ꯈꯪꯂꯛꯄꯗ ꯑꯍꯜ ꯑꯁꯤꯒꯤ ꯃꯐꯝꯗ ꯃꯍꯥꯛꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨꯃꯗꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯦꯗꯣ ꯄꯥꯟꯊꯣꯏꯗꯣ ꯑꯗꯨꯕꯨ ꯀꯟꯅ ꯇꯥꯃꯨꯕꯤꯗꯨꯅ ꯍꯥꯏꯖꯔꯤ ꯄꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯀꯣꯛꯂꯦꯟ ꯑꯗꯨ ꯁꯔꯨ ꯁꯔꯥꯡ ꯑꯣꯜꯂꯝꯂꯒꯅꯤ ꯏꯕꯦꯝꯃ ꯀꯤꯔꯨꯕꯒꯤ ꯋꯥꯟꯊꯣꯛ ꯂꯩꯇꯦ ꯆꯠꯂꯣ ꯂꯧꯔꯨꯔꯣ ꯅꯪꯒꯤ ꯇꯥ ꯇꯣꯡꯕꯨ ꯀꯟꯕ ꯄꯥꯝꯗꯕ꯭ꯔꯥ ꯍꯥꯏꯗꯅ ꯑꯀꯟꯕ ꯋꯥꯍꯩ ꯀꯌꯥ ꯍꯥꯏ ꯃꯗꯨꯗꯒꯤꯁꯨ ꯄꯥꯟꯊꯣꯏ ꯃꯍꯥꯛ ꯆꯤꯡꯅꯕ ꯀꯌꯥ ꯂꯥꯡꯇꯛꯅꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯎꯃꯪ ꯑꯁꯣꯝꯗ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯂꯝꯃꯤ ꯑꯍꯜ ꯑꯗꯨꯒ ꯇꯥꯃꯨꯕꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯂꯥꯏꯊꯧ ꯑꯃ ꯄꯥꯡꯊꯣꯛꯁꯤ ꯍꯥꯏꯗꯅ ꯍꯥꯏꯅꯍꯧꯔꯤꯕꯅꯤ ꯃꯍꯥꯛꯅꯗꯤ ꯇꯥꯃꯨꯕꯤꯁꯤ ꯌꯨꯝꯗ ꯊꯝꯂꯝꯕ ꯄꯥꯝꯗꯕꯅꯤ ꯇꯥꯃꯨꯕꯤꯒ ꯂꯣꯏꯅꯗꯨꯅ ꯆꯠꯀꯦꯗꯅ ꯍꯥꯏꯒꯦ ꯇꯧꯕꯒ ꯋꯥ ꯃꯔꯛ ꯊꯠꯅ ꯑꯍꯜ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯒꯗꯕꯅꯤ ꯍꯧꯖꯤꯛ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅꯁꯨ ꯍꯥꯏꯕ ꯉꯝꯗꯈꯩ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯎꯃꯪ ꯑꯗꯨ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯁꯥꯗ ꯂꯥꯡꯇꯛꯅꯕ ꯑꯀꯤꯕ ꯅꯠꯇꯦ ꯄꯨꯡꯊꯟ ꯊꯜꯂꯤ ꯃꯆꯤꯜꯗꯁꯨ ꯁꯣꯜꯂꯤ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯂꯥꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯆꯨꯝꯕꯅꯣ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯁꯨ ꯈꯪꯍꯜꯂꯝꯗ ꯏꯅꯦ ꯇꯥꯃꯨꯕꯤꯁꯤꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯩꯁꯨ ꯂꯥꯛꯂꯤ ꯃꯥꯃ ꯂꯨꯀ꯭ꯔꯥꯛꯀꯤ ꯊꯋꯥꯏ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯂꯕꯗꯤ ꯑꯩꯈꯣꯏ ꯈꯨꯜꯗ ꯂꯥꯛꯂꯒ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯕ ꯌꯥꯏꯅ ꯑꯗꯨ ꯐꯥꯎꯕ ꯂꯤꯗꯅ ꯃꯊꯣꯝꯅꯇ ꯈꯪꯂꯒ ꯂꯩꯔꯝꯂꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯅ ꯂꯧꯇꯨꯅꯗꯨꯅ ꯍꯥꯠꯄꯅꯤ ꯑꯩꯕꯨ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕꯅ ꯐꯒꯗ꯭ꯔꯅꯦ ꯑꯩ ꯏꯅꯦ ꯇꯥꯃꯨꯕꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯒ ꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯐꯕ ꯊꯕꯛ ꯅꯠꯇꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯁꯤꯃꯗꯤ ꯉꯥꯛꯂꯝꯂꯗꯨꯅ ꯃꯤꯒꯤ ꯀꯣꯛꯂꯦꯟ ꯑꯗꯨ ꯌꯦꯡꯂꯨꯔꯒꯦ ꯂꯩꯕꯨ ꯂꯩꯕ ꯆꯠꯂ ꯍꯥꯏꯕꯗꯨ ꯃꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯦ ꯍꯥꯏꯔꯒ ꯏꯅꯦ ꯇꯥꯃꯨꯕꯤꯕꯨ ꯄꯨꯗꯨꯅ ꯌꯨꯝꯗ ꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯍꯜ ꯑꯁꯤꯒꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡ ꯉꯥꯡꯊꯣꯔꯛꯄ ꯋꯥꯉꯥꯡ ꯁꯉꯥꯡꯗꯨꯗ ꯑꯩꯒꯤ ꯃꯣꯠꯁꯤꯅ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯐꯔꯦ ꯍꯥꯏꯗꯅ ꯃꯍꯥꯛ ꯁꯪꯂꯛꯄꯒ ꯃꯁꯥꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯃꯤꯜ ꯑꯃꯅ ꯈꯪꯉꯦ ꯌꯩꯁꯤꯜꯂꯦ lumbu lumbu ꯁꯥꯕ ꯅꯨꯡꯁꯤꯠꯅ ꯇꯣꯛꯈ꯭ꯌꯥꯎ ꯁꯨꯡꯉꯤ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯌꯦꯡꯂꯤ ꯃꯃꯤꯠꯇꯨꯅ ꯁꯪꯅ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯎꯕꯗꯤ ꯐꯪꯗꯦ
nungsuk pangba shomduda maksang silakli leptana. Adubu umang nga si Shu ashom changshala nungsuk ashomdadi yamna saubugum tawri. Makoy lapu kongkuldakidi piknadum uwani. Nga sang silakli ba makay loy ba naida bagi maung oy na tawrang basida. Makshu wabana ha kamli. Adugadi mamay hutlay tuwarak pada hay kriba komadu oyram lagani kallaba koma makaglayram libado tengnari. Ngasay makay ay nalak liba sidi layram ledana komadu de. Si hay naga kwangsit fat sesenkri. Aduga ako ay baduda kanalay hay na niyengli kari suudi. Madudagidi komadu da magtap na kumtarakli. Hay baga tau baga koma sidi magi tabak hangay muktang ludo na layram. Makut aduna paktaraga maabadi tawdri makhong aduna nalaga maay. Tamasida kangawdana karigumba shamilama komasigi akoy badigi nga say purakiba lumbu saba nungsit kaya na pujan mahurakli. Masyado komlay nang marak aduda layna akoy baduda yingi pakat pa magaloynan. Adugadi tangnaba mikupta mahang laythok lagi yengba matamda tongbado mamang magdada nokhi lepaga layrami swai law masyado pakatna tatongba aydana kawi adubu komdi maya ki katlaga tongmana hiyek nokmino ka shumanati nongan mo kunok shanong amada nokna ko maduda maakshu kumtaba horakli singnari maakshu ngarang mani tamubi hoina koiram kiba laayuda tongbugi sakdam oina fatraba laayaduna langol tawraga laakibani haybado madudagidi ko madudagi kakatnaba ayduna tonghalakli tangnam mikupta tongbudu ko maduda patlauna puthakri masyado lupthakibagum taw kakatnaba ayduna laknari ngay makhong aduna kariyuma kallaraba amada nitlo oiram lagani kalladuna khongbi aduna chatlaga lokhalaka matamdadi miyoibagi saru oirami ubada masa swai laubani kina adubu madugi matam tanjadu natre khallareduna komdudagi kakhandabu honaringai komnungdagi yamna kallaraba kallaurabu khut amana maki oi thangama khongsing adu phairaga muklaga laikre araiwa mapangal puthoi adubu ngamtre ma kan honabani tamna masa sibu komya shomna sing tharakpugum tawre tangnaba mikupta laikhom lainang itai raba karino khangnaba miyoibagi mawongdi manba makhak komdudagi phawalaklai hairaga mahaki matungda lepaga lai madu pumnamak shamil fangbana khangni pantoi akiba pumnamak phasilaga mamai tunglomda laithokti tamna phibam mawong matawududi naksilakli Mareng baladuda paigi haiduna tawrakpaga fat launa mahak komadudagi kakatri bhabana ngawri kombalduda leplaga yengthabadadi kongon biri karaga layri komdu kanashu layramdri masapumba laikhomni nang pungtai tayri mamay mamin adu kakta mangayri taydaba adu mahak pakat na akoy baduda layduna yengna selakli hanubadugi manak tamna Dubu ngasay makay uramdaba shawong sabal akiba fanglaraba saktam kaya uba horaklido wang trang wang laraba mushin muraba masamna joy taraba fatraba layada su ugi marumda lebna mahangna selak libado yenglaga layribada un sikakta sunatana sajigi koklen palaraba taibang miyoybagi saban manba maghaksu maki matungda tanarakli Hutlay tuga yengo sulayamdi mamang mapadaga lepaga layramagum matawi layduna selakla mamay tangdadi makwabe hemalladana makhu makhutna namli hayraga ningsasur mapi fuina holi mamay do layraga yengthorka matamda miyoybagi koklendi yawdraba haru sarang uda ngaraga layribadu uy amakus imahayduna kanglaga selakla Nungtilgi matam oibanina magkarisu thoidonga asoy ngam haibadumadi yawdraba gomlari silakli hairaga ahalladugi yung mapado yawrakadaw madudagi mahaksangdi sangsitringay lapni yengi manggoladuda ahalladukak nokfetawna famagalaibuoy tamubidi udi
ꯃꯊꯃꯣꯏ ꯑꯗꯨꯗ ꯍꯦꯛ ꯆꯪꯁꯤꯟꯒꯗꯕꯁꯨ ꯑꯀꯤꯕ ꯑꯃꯁꯨ ꯄꯣꯛꯂꯤ ꯑꯗꯨꯒ ꯇꯥꯃꯨꯕꯤꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯝꯂꯒꯗ꯭ꯔꯅ ꯈꯟꯕꯗ ꯄꯥꯈꯠꯄꯅꯁꯨ ꯂꯩꯇꯥꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯎꯔꯔꯤ ꯇꯥꯃꯨꯕꯤꯗꯤ ꯃꯅꯤꯡꯒꯤ ꯀꯣ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯄꯥꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥꯝꯕꯣꯏ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯃꯗꯨꯗꯒꯤ ꯃꯪꯒꯣꯜ ꯑꯗꯣꯝꯗꯒꯤ ꯆꯪꯗ꯭ꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯍꯅꯨꯕꯗꯨꯅ ꯎꯗꯅꯕꯅꯤ ꯁꯥꯗꯨꯅ ꯂꯥꯛꯂꯒ ꯇꯥꯃꯨꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤ ꯇꯥꯃꯨꯕꯤꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯄꯥꯟꯊꯣꯏꯒꯤ ꯑꯣꯏꯔꯛꯂꯤꯕ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯐꯤꯕꯝꯗꯨꯗ ꯏꯅꯦ ꯑꯩꯅꯦ ꯄꯨꯔꯛꯂꯤ ꯇꯨ ꯀꯣꯛꯂꯩꯅ ꯁꯤꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯕꯦꯝꯃ ꯌꯨꯝꯒꯤ ꯃꯃꯥꯡꯗ ꯐꯝꯍꯧꯔꯤꯕ ꯑꯍꯜ ꯑꯗꯨꯗ ꯄꯤꯔꯨꯕ ꯀꯩꯗꯧꯒꯦ ꯏꯅꯦ ꯇꯥꯃꯨꯕꯤ ꯌꯨꯝꯗ ꯍꯜꯂꯁꯤ ꯏꯕꯥꯅꯤ ꯄꯟꯊꯔꯒꯨꯝꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯅꯪꯒꯤ ꯇꯥ ꯇꯣꯡꯕ ꯐꯪꯗꯧꯔꯕꯅꯤꯅꯦ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯂꯤꯕ ꯂꯥꯏꯊꯧꯗꯨꯗꯁꯨ ꯈꯪꯕ ꯉꯝꯂꯕꯅꯤꯅꯦ ꯏꯅꯦ ꯑꯍꯜ ꯑꯁꯤ ꯊꯥꯖꯅꯤꯡꯉꯥꯏ ꯍꯥꯏꯕꯒ ꯑꯍꯜ ꯑꯗꯨ ꯄ꯭ꯔꯕꯛ ꯊꯣꯔꯛꯂꯒ ꯃꯈꯣꯏ ꯑꯅꯤꯗ ꯀꯧꯔꯛꯏ ꯅꯪꯁꯨ ꯂꯥꯛꯂꯝꯂꯦꯗꯅ ꯏꯕꯦꯝꯃ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯏ ꯄꯥꯟꯊꯣꯏ ꯃꯤꯍꯨꯜꯗꯤ ꯗꯪ ꯁꯨꯡ ꯇꯥꯃꯨꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯕꯦꯝꯃ ꯅꯁꯥꯅꯔꯨꯒꯗꯣ ꯁꯦꯡꯗꯣꯛꯂꯨꯕꯣ ꯑꯗꯨꯒꯅꯦ ꯄꯤꯔꯛꯑꯣ ꯀꯗꯥꯏ ꯀꯣꯛꯂꯦꯟꯗꯣ ꯑꯁ ꯑꯩ ꯄꯥꯏꯗꯧ ꯀꯤꯕꯨ ꯀꯤꯅꯦ ꯇꯧꯔꯤꯁꯦ ꯍꯣꯏꯗ ꯏꯆꯥꯕꯨ ꯐꯪꯉꯦ ꯍꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯀꯤꯕ ꯍꯪꯒꯣꯏꯕꯒ ꯑꯃꯠꯇ ꯂꯩꯕ ꯍꯧꯅꯗꯦ ꯇꯥꯂꯨꯛꯂꯥ ꯅꯪꯒꯤ ꯀꯣꯛꯂꯦꯟꯅꯤꯀꯣ ꯑꯩꯅ ꯄꯥꯏꯗꯧꯔꯤꯁꯦ ꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯧꯏ ꯃꯥꯅ ꯆꯥꯝꯂꯤꯕ ꯀꯣꯜ ꯑꯗꯨꯅ ꯃꯈꯨꯠ ꯅꯥꯝꯃꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯈꯔ ꯊꯨꯅ ꯂꯥꯛꯎ ꯏꯕꯦꯝꯃ ꯍꯧꯖꯤꯛ ꯂꯩꯊꯧꯁꯤ ꯄꯥꯡꯒꯗꯧꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯗꯧꯅꯤꯅꯦ ꯂꯨꯀ꯭ꯔꯥꯛꯀꯤ ꯊꯋꯥꯏꯁꯤꯅ ꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯕꯛ ꯆꯪꯈꯤ ꯑꯍꯜ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯍꯥꯛꯁꯨ ꯀꯣꯝꯗꯨꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯇꯥꯃꯨꯕꯤꯁꯤꯕꯨ ꯄꯨꯔꯒ ꯆꯠꯇꯕ ꯌꯥꯗꯦꯗꯅ ꯈꯜꯂꯔꯗꯨꯅ ꯃꯁꯥ ꯃꯎ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯔꯤꯕꯁꯤꯡꯗꯣ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯀꯨꯝꯊꯔꯒ ꯂꯣꯏꯅꯃꯛ ꯆꯥꯏꯊꯔꯦ ꯑꯁꯨꯝꯅ ꯄꯨꯈ꯭ꯔꯤ ꯀꯣ ꯃꯆꯥ ꯑꯗꯨꯗ ꯀꯨꯝꯊꯔꯒ ꯂꯩꯔꯤꯉꯩ ꯏꯁꯤꯡ ꯏꯃꯥꯏꯗꯨꯗ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯇꯥꯔꯛꯄ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯑꯃꯨꯛ ꯃꯄꯥꯜ ꯑꯗꯨꯗ ꯌꯦꯡꯈꯠꯂꯨꯕ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯃꯤꯅ ꯄꯨꯡꯃꯨꯗ ꯑꯣꯏꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯔꯗꯨꯅ ꯃꯁꯥꯗꯨ ꯏꯔꯨ ꯁꯥꯗꯦꯡꯂꯦ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯀꯈꯠꯂꯛꯏ ꯃꯪꯒꯣꯜꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯂꯥꯛꯄꯗꯗꯤ ꯑꯀꯣꯏꯕꯗꯨꯗ ꯁꯨꯝ ꯀꯗꯥꯏꯋꯥꯏꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯀꯧꯕꯗꯤ ꯇꯧꯗꯦ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯉꯒ ꯀꯥ ꯈꯨꯗꯤꯡꯃꯛ ꯌꯦꯡꯉꯤ ꯂꯩꯇꯦ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗꯁꯨ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯤꯡꯅꯕꯗꯅ ꯂꯥꯡꯒꯣꯏ ꯆꯜꯂꯔꯕꯅꯤꯅ ꯑꯍꯜ ꯑꯗꯨꯅ ꯇꯨꯝꯕ ꯀꯥ ꯑꯃꯗꯤ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯀꯥ ꯁꯦꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯛꯁꯪ ꯑꯣꯏꯔꯤꯕ ꯀꯥ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯗꯨꯗꯁꯨ ꯊꯣꯡꯗꯨ ꯃꯍꯥꯛꯅ ꯍꯥꯡꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯑꯇꯣꯞꯄ ꯀꯥꯁꯤꯡ ꯑꯁꯤꯗ ꯐꯃꯨꯡ ꯑꯅꯤ ꯂꯣꯏꯅ ꯂꯩꯕꯒꯨꯝ ꯇꯧꯏ ꯀꯅꯥꯒꯨꯝꯕꯅ ꯁꯦꯠꯅꯔꯝꯕ ꯐꯤꯖꯣꯠ ꯅꯨꯄꯤꯒꯤ ꯐꯤꯖꯦꯜ ꯅꯤꯄꯥꯒꯤ ꯐꯤꯖꯦꯠ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯁꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯅꯤꯡ ꯃꯃꯥꯡꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯁꯨ ꯂꯥꯎꯅ ꯍꯥꯡꯗꯣꯛꯂꯤꯕꯗꯨ ꯎꯏ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗꯒꯤ ꯌꯦꯡꯊꯣꯛꯄꯗ ꯃꯅꯤꯡꯒꯤ ꯀꯣ ꯃꯄꯥꯜ ꯑꯗꯨꯗ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯆꯞ ꯃꯥꯟꯅꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯎꯏ ꯑꯗꯨ ꯃꯍꯥꯛ ꯃꯗꯨꯗ ꯊꯧꯑꯣꯏꯔꯨꯗꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯇꯥ ꯇꯣꯡꯕ ꯅꯠꯇꯦ ꯈꯜꯂꯔꯗꯨꯅ ꯄꯔꯞ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯍꯪꯒꯠ ꯍꯟꯗꯥ ꯃꯍꯥꯛꯅ ꯑꯀꯣꯏꯕꯗꯨꯗ ꯆꯠꯇꯅ ꯀꯧꯗꯗꯤ ꯀꯧꯔꯔꯣꯏꯒꯦ ꯊꯤꯔꯒꯦꯗꯅ ꯈꯜꯂꯔꯗꯨꯅ ꯊꯤꯔꯦ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯌꯦꯡꯂꯦ ꯂꯩꯇꯦ ꯁꯪꯒꯣꯏꯗꯨꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯌꯦꯡꯂꯦ ꯂꯩꯇꯦ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯅ ꯌꯦꯡꯒꯗꯕ ꯍꯥꯏꯔꯒꯗꯤ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯂꯦ ꯍꯥꯏꯔꯒ ꯆꯪꯂꯒ ꯌꯦꯡꯒꯗꯕ ꯃꯉꯥꯏꯔꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯁꯪꯒꯣꯏ ꯃꯅꯨꯡ ꯑꯁꯤꯗ ꯇꯧꯒꯗꯕ ꯇꯥꯔꯒꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯅꯗꯤ ꯍꯥꯏꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯏꯅꯤ ꯑꯄꯪꯕꯤ ꯇꯥꯃꯨꯕꯤꯁꯤꯒ ꯂꯣꯏꯅꯗꯨꯅ ꯁꯪꯒꯣꯏ ꯑꯁꯤꯗ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯃꯗꯨꯗꯒꯤꯗꯤ ꯁꯪꯒꯣꯏ ꯑꯗꯨꯗ ꯆꯪꯒꯦꯗꯅ ꯊꯣꯡꯗꯨ ꯃꯨꯛꯂꯕ ꯃꯇꯝꯗ ꯊꯣꯡꯗꯨ ꯃꯅꯨꯡꯗꯒꯤ ꯂꯣꯟꯕꯒꯨꯝ ꯇꯧꯔꯦ ꯑꯗꯨꯕꯨ ꯊꯣꯡ ꯑꯁꯤ ꯍꯥꯏꯐꯦꯠ ꯏꯟꯕꯗꯗꯤ ꯌꯥꯒꯅꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯑꯉꯝꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯐꯛ ꯂꯥꯎꯅ ꯈꯖꯤꯛꯇꯪ ꯃꯅꯤꯡ ꯍꯟꯗꯣꯛꯂꯒ ꯆꯣꯡꯁꯤꯜꯂꯒ ꯁꯨꯕ ꯃꯇꯝꯗ ꯊꯣꯡ ꯅꯥꯀꯜ ꯅꯥꯝꯃꯗꯤ ꯄ꯭ꯔꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯦ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯍꯦꯛꯇꯃꯛ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯃꯑꯣꯡ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯁꯥ ꯇꯨ ꯁꯨꯡꯕꯅꯤ ꯀꯔꯤꯒꯨꯝꯕ ꯆꯥꯎꯔꯕ ꯄꯥꯇ꯭ꯔ ꯀꯌꯥ
ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯟꯗꯨꯅ ꯃꯁꯤꯗ ꯂꯣꯏꯅꯃꯛ ꯂꯩꯔꯔꯦ ꯁꯪꯒꯣꯏ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯍꯥꯛꯅ ꯐꯤ ꯑꯉꯧꯕꯁꯤꯡꯗꯨꯗꯤ ꯍꯥꯏꯗꯣꯛꯂꯒꯗꯤ ꯌꯦꯡꯂꯨꯗꯦ ꯑꯗꯨꯕꯨ ꯂꯩꯔꯝꯂꯤꯕ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯃꯤ 50-60ꯃꯨꯛꯀꯤ ꯆꯥꯡꯗꯤ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯈꯨꯠꯇꯨ ꯅꯤꯛꯅ ꯁꯨꯃꯛ ꯆꯪꯁꯤꯜꯂꯛꯂꯒ ꯐꯤ ꯑꯉꯧꯕ ꯀꯨꯞꯂꯤꯕꯗꯨ ꯑꯃꯈꯛ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯏ ꯃꯈꯣꯜ ꯀꯟꯅ ꯍꯧꯗ꯭ꯔꯤꯉꯩ ꯃꯈꯨꯠ ꯑꯗꯨ ꯃꯦꯟꯁꯤꯜꯂꯤ ꯎꯔꯦ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯀꯅꯥꯅꯣ ꯃꯥꯅꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕ ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯗ ꯂꯥꯠꯆꯈꯤꯕ ꯇꯣꯡꯕꯅꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯤ ꯃꯆꯤꯜ ꯑꯗꯨꯗꯤ ꯃꯦꯟꯁꯤꯜꯂꯒ ꯃꯁꯥ ꯅꯤꯛꯅꯩ ꯇꯣꯡꯕꯒꯤ ꯃꯐꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯁꯛꯇꯝ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯄꯥꯇ꯭ꯔꯗꯨꯗ ꯃꯍꯤ ꯃꯅꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯃꯨꯟꯅ ꯌꯦꯡꯕꯗꯁꯨ ꯇꯣꯡꯕꯅꯤ ꯈꯪꯉꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯁꯨ ꯇꯣꯡꯕꯅꯤ ꯈꯪꯂꯤ ꯃꯍꯥꯛꯅ ꯑꯍꯜ ꯑꯁꯤ ꯃꯕꯨꯛꯆꯦꯜ ꯁꯦꯡꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯤꯟꯊꯔꯨꯕ ꯇꯧꯗꯦ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯌꯦꯡꯂꯨꯕ ꯇꯧꯗꯅ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯁꯪꯒꯣꯏꯗꯨꯒꯤ ꯊꯣꯡꯗꯨ ꯂꯣꯟꯁꯜꯂꯝꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯇꯃꯨꯕꯤꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯗꯅ ꯊꯤꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦꯗꯣ ꯈꯜꯂꯔꯗꯨꯅ ꯄꯥꯈꯠꯄ ꯑꯀꯤꯕ ꯀꯌꯥꯒ ꯂꯣꯏꯅꯗꯨꯅ ꯆꯦꯜꯂꯛꯂꯤ ꯃꯍꯥꯛ ꯍꯅꯨꯕꯁꯤꯒꯤ ꯂꯩꯔꯤꯕ ꯇꯧꯊꯥꯄꯥꯛꯀꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯈꯔ ꯅꯥꯊꯩꯔꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯞꯅ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯍꯅꯨꯕꯗꯨꯅꯗꯤ ꯈꯖꯤꯛ ꯇꯣꯡꯈꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯃꯐꯤ ꯐꯨꯔꯤꯠꯇꯨꯗ ꯐ꯭ꯔꯤꯈꯥꯎ ꯍꯨꯝꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯔꯤ ꯃꯍꯥꯛ ꯃꯊꯟꯗꯅ ꯂꯦꯞꯂꯤꯕ ꯑꯗꯨꯗꯤ ꯇꯃꯨꯕꯤꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯃꯤꯍꯨꯜ ꯗꯪ ꯆꯣꯡꯈꯩ ꯑꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯇꯨꯡ ꯍꯜꯂꯒ ꯌꯦꯡꯂꯒ ꯆꯦꯜꯂꯛꯂꯤ ꯎꯃꯪ ꯑꯗꯨ ꯐꯥꯎꯔꯒ ꯆꯦꯜꯂꯛꯄꯗ ꯃꯁꯥꯗ ꯂꯩꯔꯝꯕ ꯑꯀꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯔꯛꯈꯤꯕ ꯊꯦꯡꯅꯔꯛꯈꯤꯕ ꯑꯀꯤꯕꯗꯨꯅꯤ ꯃꯗꯨ ꯄꯨꯜꯂꯒꯅꯤ ꯆꯦꯜꯂꯛꯂꯤ ꯈꯨꯜ ꯌꯧꯔꯒ ꯈꯨꯟꯖꯥ ꯃꯤꯌꯥꯝꯗ ꯇꯥꯛꯂꯔꯒ ꯃꯍꯥꯛ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯗꯨꯅ ꯇꯃꯨꯕꯤꯕꯨ ꯀꯟꯕ ꯂꯥꯛꯂꯒꯤ ꯁꯤꯅꯤ ꯃꯍꯥꯛꯅ ꯈꯜꯂꯒ ꯆꯦꯜꯂꯛꯂꯤꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯎꯃꯪ ꯑꯗꯨꯗ ꯈꯔ ꯆꯦꯟꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯎꯔꯛꯂꯤꯕꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗꯨꯗ ꯃꯍꯥꯛꯅ ꯅꯨꯃꯤꯠꯇꯨꯗ ꯇꯥꯅ ꯍꯥꯠꯈꯤꯕ ꯁꯖꯤ ꯑꯗꯨꯒꯨꯝꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯃꯉꯥꯜ ꯅꯥꯏꯅ ꯅꯨꯡꯊꯤꯜ ꯄꯣꯕꯣꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜꯗꯨꯗ ꯂꯦꯞꯂꯒ ꯃꯃꯩ ꯑꯇꯦꯟꯕꯒꯗꯨ ꯊꯥꯡꯒꯠꯅ ꯃꯅꯥꯒꯗꯨ ꯐꯟꯒꯠꯅ ꯃꯉꯣꯟ ꯇꯝꯅ ꯌꯦꯡꯂꯤ ꯇꯥꯟꯅꯔꯛꯀꯗꯕꯒꯤ ꯃꯑꯣꯡꯗ ꯁꯤꯗꯁꯨ ꯅꯠꯇꯦ ꯎꯃꯪ ꯃꯅꯨꯡ ꯑꯁꯣꯝꯗꯒꯤ ꯋꯥꯡꯇ꯭ꯔꯪ ꯋꯥꯡꯂꯕ ꯃꯁꯝ ꯐꯦꯔꯦ ꯍꯥꯏꯔꯕ ꯂꯥꯏ ꯐꯠꯇꯕꯗꯨꯁꯨ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯈꯨꯗꯨꯝ ꯆꯦꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦꯗꯣ ꯄꯥꯟꯊꯣꯛꯏꯁꯨ ꯁꯥꯗꯥꯟꯕ ꯆꯦꯜꯂꯛꯄ ꯅꯤꯄꯥ ꯃꯔꯥꯏ ꯑꯃ ꯉꯝꯕ ꯅꯨꯄꯤꯅꯤ ꯃꯥꯒꯤ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯒ ꯍꯧ ꯊꯥꯡꯅ ꯌꯥꯝꯅ ꯊꯨꯅ ꯆꯦꯜꯂꯛꯂꯤ ꯃꯇꯨꯡ ꯑꯗꯨꯗꯗꯤ ꯍꯦꯛꯇꯃꯛ ꯇꯤꯟꯃꯨ ꯂꯥꯏꯃꯨꯅ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕ ꯁꯖꯤꯁꯤꯡ ꯑꯃꯗꯤ ꯂꯥꯏ ꯐꯠꯇꯕꯗꯨ ꯁꯨꯝ ꯇꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯅ ꯎꯃꯪ ꯑꯁꯤꯒꯤ ꯂꯥꯟꯊꯣꯛꯀꯗꯕ ꯃꯇꯥꯏ ꯑꯣꯏꯔꯞ ꯑꯗꯨꯋꯥꯏꯗꯨꯗ ꯎꯖꯥꯎ ꯑꯃꯈꯛ ꯕꯝ ꯂꯥꯎꯅ ꯇꯨꯊꯔꯛꯄꯅꯤ ꯈꯖꯤꯛꯇꯗ ꯉꯥꯏꯕꯅꯤ ꯃꯀꯣꯛꯇ ꯊꯣꯝꯒꯗꯕ ꯑꯗꯨꯕꯨ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯇꯨꯊꯔꯛꯂꯤꯕ ꯎꯖꯥꯎꯗꯨꯗꯒꯤ ꯃꯈꯥꯗ ꯃꯍꯥꯛ ꯄꯥꯛꯊꯔꯒ ꯂꯤꯠꯂꯒ ꯆꯣꯡꯊꯣꯛꯍꯧꯔꯤ ꯎꯖꯥꯎꯗꯨꯅ ꯕꯝ ꯂꯥꯎꯅ ꯇꯨꯊꯍꯧꯔꯤ ꯃꯃꯥꯡꯗꯨꯗꯒꯤ ꯍꯦꯛ ꯂꯥꯟꯊꯣꯛꯂꯒ ꯃꯁꯥꯗꯨ ꯈꯔ ꯆꯦꯟꯊꯣꯔꯛꯄꯒꯗꯤ ꯎꯈꯤꯕ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯦꯞꯇꯅ ꯌꯦꯡꯂꯤꯍꯧꯔꯤꯕꯗꯨ ꯃꯗꯨꯗꯒꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯍꯥꯛ ꯂꯐꯨ ꯈꯨꯜ ꯃꯥꯏꯀꯩ ꯇꯝꯅ ꯌꯥꯝꯅ ꯋꯥꯅ ꯆꯦꯜꯂꯛꯂꯤ ꯂꯐꯨ ꯈꯨꯜ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯌꯥ ꯆꯪꯂꯛꯄꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏ ꯀꯅꯥ ꯎꯔꯗ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯍꯥꯛ ꯆꯪꯉꯛꯂꯤ ꯊꯥꯎ ꯍꯨꯏꯁꯤꯡꯁꯨ ꯂꯩꯔꯛ ꯈꯨꯜꯂꯛ ꯑꯗꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯣꯡꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯈꯨꯜꯒꯤ ꯈꯨꯟꯖꯤꯟꯗꯤ ꯌꯧꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯒꯗ꯭ꯔꯥ ꯍꯅꯨꯕꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯗꯨꯅ ꯀꯌꯥꯝ ꯆꯨꯝꯒꯗꯧꯔꯤꯕ ꯑꯩꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯀꯔꯤꯒꯨꯝꯕ ꯁꯖꯤ ꯂꯥꯏ ꯍꯥꯏꯔꯤꯕꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯃꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯊꯥꯖꯗꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯪꯂꯒ ꯑꯩꯅ ꯄꯥꯎ ꯑꯁꯤꯕꯨ ꯇꯝꯂꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯑꯆꯨꯝꯕ ꯑꯣꯏꯔꯒꯅꯤ ꯈꯜꯂꯔꯗꯨꯅ ꯄꯥꯟꯊꯣꯏ ꯃꯤꯍꯨꯜ ꯑꯗꯨ ꯑꯔꯩꯕ ꯃꯈꯩ ꯆꯤꯡꯈꯠꯂꯤ ꯍꯥꯏꯔꯒ
ꯌꯨꯝꯅ ꯂꯟꯇꯛ ꯇꯥꯔꯕꯁꯨ ꯌꯨꯝꯊꯪꯅꯕ ꯌꯨꯝꯂꯣꯟꯅꯕꯗꯤ ꯑꯣꯏꯔꯤꯕ ꯌꯨꯝ ꯑꯃꯗ ꯆꯪꯏ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯛꯇꯅ ꯀꯧꯔꯤ ꯇꯥꯏꯕꯣ ꯆꯧꯕ ꯀꯧꯏ ꯑꯗꯨꯕꯨ ꯇꯥꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯊꯣꯡ ꯀꯥꯔꯤ ꯇꯧꯔꯒ ꯂꯩꯔꯤꯕꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛ ꯆꯪꯏ ꯑꯗꯨꯒꯗꯤ ꯌꯥꯝꯅ ꯉꯛꯄ ꯐꯤꯕꯝ ꯑꯃꯅꯤ ꯃꯌꯥꯏ ꯀꯥꯒꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯉꯥꯊꯔꯒ ꯏꯕꯣꯆꯧꯕꯗꯨꯗꯤ ꯃꯁꯥꯗꯨ ꯂꯦꯛꯊꯥꯕꯒꯨꯝ ꯋꯥꯟꯊꯥꯕꯒꯨꯝ ꯇꯧꯔꯒ ꯂꯩꯔꯝꯃꯤ ꯃꯁꯥ ꯅꯤꯛꯂꯒ ꯌꯦꯡꯉꯤ ꯄꯥꯎꯈꯨꯝ ꯂꯥꯛꯇꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯏꯕꯣꯆꯧꯕꯒꯤ ꯅꯨꯄꯤꯁꯨ ꯆꯥꯛꯈꯨꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯪꯒꯤ ꯃꯩꯗꯨ ꯊꯥꯒꯠꯄ ꯍꯧꯔꯝꯕꯗꯒꯤ ꯂꯩꯔꯪ ꯃꯩꯗꯨ ꯃꯨꯠꯈ꯭ꯔꯕ ꯃꯥꯜꯂꯤ ꯃꯁꯥꯗꯨꯗꯤ ꯂꯦꯛꯊꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯣꯏꯔꯣꯏ ꯈꯜꯂꯒ ꯆꯦꯟꯊꯣꯛꯂꯒ ꯌꯨꯝꯊꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯏ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯕ ꯌꯥꯎ ꯑꯗꯨꯒ ꯂꯦꯛꯊ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯌꯥꯎ ꯀꯣꯡꯒꯥꯏ ꯇꯥꯎꯋꯤ ꯀꯌꯥꯅ ꯍꯦꯛꯇ ꯑꯀꯤ ꯄꯥꯈꯠꯅ ꯈꯣꯡꯕ ꯀꯞꯄꯗꯤ ꯂꯦꯞꯇꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯇꯩꯗ ꯄꯨꯡꯆꯪ ꯆꯪꯉꯒ ꯑꯣꯏꯔꯔꯣꯏ ꯇꯥ ꯊꯦꯝꯕꯒꯤ ꯃꯌꯨꯝꯗ ꯆꯪꯂꯒꯦꯗꯅ ꯄꯔꯄꯛ ꯆꯦꯟꯁꯤꯜꯂꯛꯏ ꯃꯍꯥꯛ ꯇꯥ ꯊꯦꯝꯕ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯊꯦꯝꯕꯗꯨꯁꯨ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯌꯥꯏ ꯀꯥꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯜꯗꯨꯗ ꯃꯌꯥꯗꯨꯗꯒꯤ ꯀꯣꯡꯒꯣꯜ ꯑꯣꯔꯦ ꯍꯥꯏꯔꯒ ꯃꯃꯤꯠ ꯉꯣꯔꯣꯡ ꯄꯥꯡꯈꯠꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯇꯞꯅ ꯃꯅꯤꯡ ꯍꯜꯂꯛꯏ ꯊꯦꯝꯕꯒꯤ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯁꯖꯤ ꯃꯀꯣꯛ ꯄꯥꯜꯂꯔꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯌꯥꯝꯅ ꯀꯤꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯃꯈꯣꯡ ꯊꯥꯡꯗꯣꯔꯛꯂꯤꯕꯗꯨ ꯎꯔꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯆꯦꯟꯊꯣꯛꯂꯛꯂꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗꯅ ꯃꯍꯥꯛ ꯂꯩ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ ꯆꯪꯉꯨꯕ ꯈꯨꯗꯤꯡꯃꯛ ꯊꯣꯡ ꯂꯣꯜꯂꯒ ꯂꯩꯔꯝꯕ ꯌꯥꯎ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯕ ꯌꯥꯎ ꯑꯗꯨꯒ ꯂꯦꯛꯊꯗꯨꯅ ꯐꯤꯕꯝ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯌꯥꯎ ꯉꯥꯛꯇ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯄꯤ ꯆꯗꯨꯝ ꯇꯥꯅ ꯅꯥꯀꯜ ꯑꯀꯣꯏꯕ ꯑꯍꯨꯝ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯀꯞꯂꯤ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤ ꯅꯨꯡꯁꯤꯠ ꯂꯤꯔꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯅꯥꯀꯜ ꯑꯣꯏ ꯌꯦꯠꯇꯒꯤ ꯁꯤꯠꯄ ꯍꯧꯔꯛꯂꯤ ꯂꯨꯝꯕꯨ ꯁꯥꯕ ꯅꯨꯡꯁꯤꯠ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯁꯣꯝꯅ ꯂꯩꯔꯤꯉꯩꯗ ꯃꯉꯣꯟꯗ ꯍꯦꯛꯂꯛꯅꯕ ꯑꯉꯥꯡ ꯁꯪꯒꯨ ꯑꯃ ꯍꯥꯏꯗꯨꯅ ꯑꯃꯅ ꯑꯃ ꯂꯥꯛꯅꯔꯒ ꯇꯥꯟꯅꯔꯒ ꯑꯁꯣꯝ ꯃꯍꯥꯛꯀꯤ ꯌꯨꯝ ꯂꯩꯔꯤꯕ ꯈꯣꯟꯖꯦꯜ ꯑꯁꯣꯝꯗ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯎꯔꯛꯂꯤ ꯏꯕꯨꯡꯉꯣ ꯑꯉꯥꯡꯁꯤꯡꯗꯨ ꯅꯠꯇ꯭ꯔꯅꯤ ꯁꯤꯕꯣ ꯃꯈꯣꯏꯁꯤꯡꯗꯤ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯥꯜꯂꯤ ꯏꯕꯨꯡꯉꯣ ꯀꯧꯔꯒ ꯇꯥꯟꯅꯔꯛꯂꯤ ꯍꯨꯏꯁꯤꯡꯗꯨꯗꯤ ꯍꯦꯛꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯕꯅꯤꯅ ꯃꯉꯣꯟꯗ ꯆꯤꯛꯄ ꯂꯥꯛꯄꯗꯤ ꯇꯧꯗꯦ ꯑꯉꯥꯡꯁꯤꯡꯗꯨ ꯃꯍꯥꯛꯅ ꯀꯧꯕ ꯉꯥꯡꯕ ꯇꯥꯗꯦ ꯂꯛꯅꯕ ꯀꯩꯕꯨ ꯀꯤꯍꯠꯂꯒ ꯄ꯭ꯔꯕꯛ ꯆꯦꯟꯁꯤꯟꯈꯤ ꯀꯗꯥꯏꯅꯣ ꯆꯦꯟꯁꯤꯟꯈ꯭ꯔꯤꯕ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯕ ꯊꯣꯡꯒꯥꯜꯗꯨꯗ ꯂꯦꯞꯂꯤ ꯍꯥꯏꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯉꯥꯡꯁꯤꯡꯗꯨ ꯃꯍꯥꯛꯀꯤ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯐꯟ ꯆꯣꯡꯕꯤ ꯁꯥꯟꯅꯔꯝꯂꯒ ꯅꯣꯛꯂꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯤ ꯍꯥꯏꯔꯒ ꯆꯦꯟꯁꯤꯟꯈꯤꯕꯗꯨ ꯑꯣꯏ ꯏꯕꯨꯡꯉꯣ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯅꯤ ꯊꯣꯡ ꯑꯗꯨ ꯁꯕꯥꯛ ꯐꯪꯉꯣꯏ ꯍꯥꯡꯗꯣꯛꯂꯒ ꯂꯩꯔꯝꯃꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛꯅ ꯏꯕꯨꯡꯉꯣ ꯀꯧꯔꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯉꯤ ꯂꯩꯇꯦ ꯃꯌꯥꯏ ꯀꯥꯗꯨꯗ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯂꯩꯇꯦ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯉꯤ ꯂꯩꯇꯦ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯅꯥꯍꯩꯕꯒꯤ ꯈꯣꯟꯖꯦꯜꯒꯨꯝꯕ ꯑꯃ ꯇꯥꯔꯛꯏ ꯆꯥꯛꯈꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤ ꯃꯍꯥꯛ ꯀꯤꯅ ꯃꯄꯥꯒꯤ ꯀꯥꯗꯒꯤꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤ ꯄꯔꯞ ꯆꯪꯉꯛꯂꯤ ꯍꯥꯏꯔꯒ ꯊꯣꯡꯖꯤꯟ ꯄꯥꯗꯨꯗ ꯂꯦꯞꯅ ꯃꯍꯥꯛ ꯌꯦꯡꯂꯤ ꯃꯃꯤꯠꯇꯨꯗꯗꯤ ꯃꯝꯂꯕ ꯀꯥꯗꯨꯗ ꯂꯩꯔꯤꯕꯗꯨ ꯏꯉꯥꯟ ꯎꯍꯜꯂꯔꯛꯂꯤ ꯃꯄꯥ ꯂꯨꯈꯣꯏꯒꯤ ꯌꯥꯝꯅ ꯁꯣꯜꯂꯔꯕ ꯐꯤꯕꯝ ꯑꯗꯨꯅ ꯆꯦꯄ꯭ꯔꯩꯅ ꯍꯤꯞꯂꯤ ꯍꯥꯏꯔꯒ ꯃꯄꯤꯔꯥ ꯆꯦꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩ ꯑꯗꯨꯒ ꯑꯁꯨꯝꯅ ꯏꯕꯦꯝꯃ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯨꯒꯠꯂꯨ ꯂꯥꯎ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯖꯤꯜꯂꯒ ꯆꯪꯒꯦ ꯇꯧꯔꯤꯉꯩ ꯄ꯭ꯔꯪ ꯂꯥꯎꯅ ꯁꯖꯤ ꯃꯀꯣꯛ ꯄꯥꯟꯕ ꯂꯥꯏꯗꯨ ꯑꯣꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯄꯅꯤ ꯌꯥꯝꯅ ꯍꯩꯅ ꯁꯤꯡꯅ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯂꯥꯛꯂꯗꯨꯅ ꯐꯠ ꯂꯥꯎꯅ ꯊꯩꯗꯣꯔꯛꯂꯦ ꯍꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯃꯄꯥꯜ ꯑꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯂꯦ ꯍꯥꯏꯔꯒ ꯀꯤꯅ ꯀꯞꯅ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕ ꯄꯥꯟꯊꯣꯏ ꯌꯦꯡꯂꯤ
ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯇꯨꯡ ꯑꯗꯣꯝꯗꯒꯤ ꯃꯔꯦꯡꯕꯗꯨꯗ ꯇꯥꯞ ꯄꯥꯏꯔꯛꯄꯅꯤ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯁꯖꯤꯒꯤ ꯃꯀꯣꯛ ꯄꯥꯜꯂꯔꯕ ꯁꯖꯤ ꯂꯥꯏꯗꯨ ꯂꯦꯞꯄꯒ ꯂꯩꯔꯝꯂꯦ ꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯒ ꯃꯗꯨꯕꯨ ꯂꯩꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯥ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯆꯦꯜꯂꯛꯂꯦ ꯍꯟꯗꯛꯃꯨꯛꯇꯤ ꯁꯖꯤ ꯂꯥꯏ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯦ ꯐꯪꯒꯗꯕ ꯈꯖꯤꯛꯇ ꯉꯥꯏ ꯃꯍꯥꯛꯁꯨ ꯄꯥꯝꯕꯩ ꯂꯩꯇꯅ ꯆꯦꯜꯂꯛꯂꯦ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯨꯗ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯦ ꯏꯁꯥꯁꯨ ꯐꯨꯏꯅ ꯐꯨꯏꯅ ꯑꯣꯜꯂꯤ ꯈꯣꯡꯅꯥꯡ ꯃꯔꯨꯝꯗꯨꯗꯒꯤ ꯁꯦꯞꯊꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯁꯖꯤ ꯂꯥꯏꯗꯨꯗꯤ ꯇꯥꯟꯅꯔꯛꯈꯤꯗꯦ ꯂꯩꯇ꯭ꯔꯦ ꯃꯍꯥꯛ ꯃꯤꯉꯣꯟꯗ ꯗꯪ ꯗꯪ ꯆꯣꯡꯅ ꯃꯁꯥꯗꯨꯗꯤ ꯑꯃꯨꯛ ꯊꯣꯏꯕ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ ꯃꯁꯤꯗꯅꯤ ꯄꯥꯟꯊꯣꯏ ꯄꯥꯟꯊꯣꯏ ꯍꯥꯏꯗꯅ ꯀꯧꯔꯛꯄ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯤ ꯂꯩꯇꯦ ꯄꯥꯟꯊꯣꯏ ꯄꯥꯟꯊꯣꯏ ꯍꯥꯏꯗꯅ ꯀꯧꯔꯛꯂꯦ ꯃꯀꯤ ꯆꯤꯡꯅꯕ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯛꯂꯦ ꯍꯥꯏꯔꯒ ꯈꯣꯡꯅꯥꯡ ꯃꯊꯛ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ ꯃꯉꯛꯇꯨ ꯍꯦꯛꯇꯃꯛ ꯂꯣꯡꯊꯦꯛ ꯊꯦꯛꯂꯦ ꯍꯥꯏꯔꯒ ꯅꯣꯛꯈꯤ ꯅꯣꯛꯈꯤ ꯊꯣꯡꯕꯅ ꯃꯉꯣꯟꯗ ꯌꯦꯡꯊꯔꯒ ꯃꯇꯤꯟ ꯑꯔ ꯇꯥꯡꯉꯦ ꯂꯩꯔꯝꯂꯤꯕꯗꯨ ꯎꯔꯦ ꯏꯃꯥ ꯍꯥꯏꯗꯅ ꯈꯪꯂꯒ ꯃꯍꯥꯛ ꯂꯩꯃꯥꯏꯗꯨꯗ ꯈꯣꯡꯅꯥꯡ ꯈꯣꯡꯗꯨꯗ ꯄꯗ꯭ꯔꯥꯛ ꯍꯥꯏꯗꯅ ꯅꯥꯟꯊ ꯇꯨꯁꯟꯕꯅꯤ ꯇꯣꯡꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯖꯔ ꯖꯔ ꯃꯁꯝ ꯏꯁꯥꯡ ꯁꯥꯡꯂꯕ ꯃꯨꯁꯤꯟ ꯃꯨꯕ ꯂꯥꯏꯗ ꯑꯣꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯁꯝ ꯑꯗꯨ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯇꯥꯔꯤ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯤ ꯃꯁꯝꯗꯨ ꯄꯥꯟꯊꯣꯏꯁꯨ ꯐꯨꯛ ꯍꯧꯒꯠꯂꯦ ꯍꯥꯏꯔꯒ ꯁꯤꯅꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨ ꯃꯈꯣꯡ ꯌꯦꯠ ꯊꯪꯕꯗꯨꯗ ꯃꯁꯝꯗꯨꯅ ꯌꯦꯠꯁꯤꯟꯈ꯭ꯔꯦ ꯇꯞꯅ ꯇꯞꯅ ꯈꯣꯡꯅꯥꯡꯗꯨꯗꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯅꯞꯂꯒ ꯀꯨꯝꯊꯔꯛꯂꯦ ꯋꯥꯡꯂꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯑꯗꯨ ꯂꯤꯟꯅ ꯅꯞꯄꯒ ꯀꯨꯝꯊꯔꯛꯄꯁꯤ ꯃꯉꯥꯏꯔꯤ ꯃꯗꯨꯗꯒꯤꯗꯤ ꯄꯥꯟꯊꯣꯏꯁꯨ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯊꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈ꯭ꯌꯥ ꯆꯤꯛꯂꯦ ꯍꯥꯏꯔꯒ ꯁꯝꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯌꯦꯠ ꯆꯪꯂꯒ ꯆꯤꯡꯊꯠꯂꯝꯂꯦ ꯍꯥꯏꯔꯒ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯛꯂꯦ ꯈꯨꯜ ꯑꯗꯣꯝꯗ ꯆꯪꯁꯤꯟꯕꯁꯨ ꯀꯤꯔꯤ ꯆꯪꯗ꯭ꯔꯤ ꯈꯣꯡꯅꯥꯡ ꯈꯣꯡ ꯑꯗꯨꯗꯒꯤꯁꯨ ꯆꯦꯜꯂꯛꯂꯦ ꯏꯃꯥ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯆꯤꯜꯗꯨ ꯁꯣꯟꯕ ꯅꯠꯇꯅ ꯀꯅꯥꯅꯕꯨ ꯃꯍꯥꯛꯄꯨ ꯍꯧꯖꯤꯛ ꯀꯟꯕꯤꯒꯗꯧꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯐꯤꯕꯝ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯂꯦ ꯃꯍꯥꯛꯅ ꯍꯜꯂꯛꯄꯁꯤꯗꯗꯤ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯥꯅꯤ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤ ꯑꯁꯤꯕ ꯐꯨꯝꯐꯝ ꯂꯝꯄꯥꯛ ꯑꯗꯨꯗꯅꯤ ꯃꯍꯥꯛꯅ ꯆꯪꯂꯤꯕ ꯇꯨꯡ ꯍꯜꯂꯒ ꯆꯦꯜꯂꯛꯄꯗ ꯈꯖꯤꯛꯇꯪ ꯇꯣꯡꯕ ꯃꯣꯡꯐꯝ ꯑꯗꯨꯗ ꯈꯨꯗꯤ ꯊꯤꯔꯒ ꯑꯃꯨꯛ ꯇꯨꯁꯜꯂꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯧꯒꯠꯂꯒ ꯀꯣꯏꯕꯗꯨꯗ ꯌꯦꯡꯕꯗꯗꯤ ꯃꯣꯡꯐꯝ ꯂꯝꯄꯥꯛꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯑꯣꯏꯁꯨ ꯇꯪꯅꯪ ꯆꯣꯡꯂꯕꯅꯤ ꯃꯁꯥ ꯑꯅꯞꯄꯤ ꯎꯃꯥꯡꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕꯅꯤ ꯑꯀꯣꯏꯕ ꯑꯇꯩ ꯃꯐꯝꯁꯤꯡꯗꯨꯗ ꯌꯦꯡꯕꯗ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯑꯃꯠꯇ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀꯔꯤ ꯇꯧꯒꯗꯧ ꯈꯟꯐꯝ ꯈꯪꯗꯦ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯈꯨꯜꯗ ꯆꯪꯒꯅꯤ ꯍꯥꯏꯕꯁꯨ ꯈꯨꯟꯊꯪꯅꯕꯗ ꯌꯥꯝꯅ ꯇꯥꯝꯅ ꯇꯥꯅꯔꯤꯕꯅꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗ ꯄꯥꯟꯊꯣꯏ ꯃꯍꯥꯛ ꯑꯀꯣꯏꯕꯗꯨꯗ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ ꯃꯛꯂꯥꯛꯅꯔꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯗꯣꯛꯇꯔ ꯑꯗꯨꯒꯤ ꯃꯌꯨꯝꯒꯤ ꯁꯪꯒꯣꯏꯗꯨꯗ ꯆꯪꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯊꯨꯡꯕꯒꯤ ꯍꯛꯆꯥꯡ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯂꯕ ꯄꯥꯇ꯭ꯔꯁꯤꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯍꯛꯆꯥꯡ ꯀꯌꯥꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯄꯥ ꯐꯣꯡꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨ ꯊꯤꯔꯤ ꯍꯥꯏꯔꯒ ꯃꯣꯡꯐꯝ ꯃꯅꯥꯛ ꯑꯗꯨꯗ ꯂꯦꯞꯂꯤ ꯃꯕꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯑꯁꯤ ꯇꯧꯔꯒ ꯌꯦꯗꯅ ꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ ꯈꯨꯠꯂꯥꯏ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯀꯣꯏꯊꯤ ꯊꯤꯕ ꯃꯇꯝꯗ ꯃꯣꯡꯐꯝ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯎ ꯋꯥꯒꯤ ꯁꯝꯕꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯆꯠꯂꯒ ꯈꯔ ꯃꯆꯤꯜ ꯇꯨꯝꯕ ꯐꯖꯔꯕ ꯎꯈꯣꯛ ꯑꯃ ꯁꯠꯂꯒ ꯂꯥꯛꯂꯤ ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯀꯣꯛ ꯑꯣꯟꯅ ꯐꯣꯡꯈꯤꯕ ꯌꯥꯒꯥ ꯑꯗꯨꯗ ꯎꯈꯣꯡꯅ ꯀꯞꯂꯤ ꯍꯥꯏꯔꯒ ꯍꯨꯃꯥꯡ ꯅꯄꯤ ꯀꯥꯈꯩ ꯃꯁꯥꯁꯨ ꯊꯛ ꯊꯛꯅꯤꯡꯅ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯇꯧꯔꯔꯤ ꯃꯁꯤꯗ ꯑꯔꯥꯞꯄꯗꯒꯤ ꯂꯝꯍꯨꯏ ꯑꯃꯗꯤ ꯑꯇꯣꯞꯄ ꯑꯀꯤꯕ ꯐꯪꯂꯕ ꯁꯥꯁꯤꯡꯅ ꯎꯔꯥꯎ ꯊꯔꯥꯎꯅ ꯃꯈꯣꯟꯅ ꯅꯤꯜꯂꯔꯦ ꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯃꯣꯡꯐꯝ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯊꯛ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥ ꯊꯛꯇ ꯀ꯭ꯋꯥ ꯀꯌꯥꯅ ꯌꯥꯡꯅ ꯈꯣꯡꯅ ꯀꯣꯏ ꯄꯥꯏꯔꯔꯤ ꯊꯥꯕꯜ ꯃꯍꯥꯛꯀꯤ ꯃꯉꯥꯜ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯉꯥꯜꯂꯔꯤꯕ ꯃꯈꯨꯠꯇ ꯃꯌꯥ ꯑꯃꯠꯇꯁꯨ ꯌꯥꯎꯖꯕ ꯅꯠꯇꯦꯗꯣ ꯄꯥꯟꯊꯣꯏ ꯀꯔꯤꯅꯣ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤꯗ ꯊꯦꯡꯅꯔꯤꯕ ꯇꯥꯡꯀꯛ ꯑꯁꯤꯕꯨ ꯃꯍꯥꯛ ꯇꯧꯕ ꯌꯥꯕ ꯇꯧꯔꯤ ꯎꯃꯥꯡꯅꯕꯤ ꯀꯥꯅ ꯃꯃꯩ ꯊꯪꯗꯗꯤ ꯃꯄꯥꯒꯤ ꯀꯨ ꯑꯗꯨ ꯊꯦꯡꯅꯔꯒ ꯀꯣꯛ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯨꯜ ꯑꯗꯨꯅ ꯒꯣꯔꯣ ꯒꯣꯔꯣ ꯈꯣꯠꯂꯤ ꯀꯤ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯑꯁꯤꯕꯨ ꯇꯧꯔꯤ ꯍꯥꯏꯔꯒ ꯀꯨ ꯍꯥꯡꯇꯣꯛꯀꯗꯧꯔꯤꯕꯁꯤ ꯃꯅꯨꯡ ꯑꯁꯤꯗ
ꯃꯄꯥꯒꯤ ꯐꯤꯕꯝ ꯑꯗꯨꯅ ꯀꯔꯤ ꯑꯃꯨꯛ ꯑꯣꯜꯂꯛꯂꯒ ꯃꯉꯣꯟꯗ ꯇꯝꯅꯔꯛꯀꯗꯣꯔꯤꯕ, ꯀꯤꯍꯜꯂꯛꯀꯗꯣꯔꯤꯕ, ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯈꯨꯗꯨꯝ ꯆꯟꯅꯕ ꯍꯣꯠꯅꯔꯛꯀꯗꯣꯔꯤꯕ꯭ꯔꯥ ꯈꯟꯕꯗ ꯃꯈꯨꯠꯀ ꯊꯛ ꯊꯛ ꯅꯤꯛꯅ ꯃꯣꯡꯐꯝ ꯑꯗꯨ ꯊꯧꯔꯕ ꯃꯇꯨꯡꯗ ꯂꯩꯔꯝꯂꯤꯕ ꯀꯨꯗꯨꯒꯤ ꯃꯃꯥꯏꯗꯨ ꯐꯛꯀꯥꯏꯔꯒ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗ ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯆꯨꯜꯗ ꯁꯣꯅ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯥ ꯀꯥꯊꯣꯛ ꯃꯃꯤꯠ ꯂꯪꯊꯣꯛꯂꯒ ꯌꯦꯡꯂꯒ ꯂꯩꯔꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯎꯔꯤꯕ ꯂꯩꯔꯝꯂꯤꯕꯗꯨꯅ ꯀꯔꯤ? ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯅꯔꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯃꯨꯕꯤ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯨꯅ ꯂꯩꯔꯤꯕ? ꯃꯃꯤꯠ ꯇꯞꯅ ꯁꯤꯡꯉꯛꯂꯤ, ꯏꯃꯥ ꯍꯥꯏꯗꯨꯅ ꯃꯆꯤꯜꯗꯨ ꯁꯣꯜꯂꯤ, ꯃꯁꯥꯗꯨꯗ ꯆꯩꯅꯥꯈꯣꯜ ꯑꯃ ꯐꯪꯈꯤꯕꯒꯨꯝꯅ ꯏꯔꯤ, ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯟꯊꯣꯏ ꯄꯟꯊꯣꯏ ꯍꯥꯏꯗꯨꯅ ꯁꯣꯜꯂꯤ. ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯨ, ꯃꯃꯤꯠ ꯑꯗꯨꯗꯤ ꯄꯥꯡꯂꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯗ꯭ꯔꯦ. ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯨꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯀꯌꯥ ꯊꯦꯡꯂꯨ. ꯃꯗꯨꯗꯒꯤꯗꯤ ꯃꯃꯤꯠ ꯑꯗꯨ ꯅꯣꯏꯔꯦ ꯍꯥꯏꯔꯒ ꯄꯥꯡꯂꯛꯄ ꯃꯇꯝꯗ ꯑꯀꯣꯏꯕꯁꯤꯗꯤ ꯄꯨꯡꯃꯝ ꯃꯝꯂꯒ ꯂꯩꯔꯝꯂꯤ. ꯀꯔꯤꯅꯣ? ꯀꯗꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕ? ꯀꯔꯤꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯄꯟꯊꯣꯏ ꯄꯟꯊꯣꯏ ꯍꯥꯏꯗꯨꯅ ꯀꯧꯔꯝꯕꯒ ꯁꯠ ꯂꯦꯞꯄꯤ. ꯀꯔꯤꯒꯨꯝꯕ ꯀꯣꯡ ꯀꯣꯡ ꯍꯥꯏꯗꯨꯅ ꯊꯤꯟꯕꯒꯨꯝꯅ, ꯈꯣꯡ ꯊꯥꯡꯂꯛꯄꯒꯤ ꯃꯈꯣꯟꯒꯨꯝꯅ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯍꯧꯖꯤꯛꯇꯗ ꯃꯍꯥꯛ ꯇꯞꯅ ꯋꯥꯈꯜ ꯑꯁꯤ ꯂꯥꯛꯂꯔꯤ. ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯂꯩꯔꯝꯈꯤꯕ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯖꯕꯗꯨꯗꯤ ꯃꯍꯥꯛꯀ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕ ꯃꯥꯏꯕ ꯗꯣꯛꯇꯔ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯀꯨꯛꯂꯦꯟ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯂꯥꯛꯃꯤꯟꯅꯈꯤ. ꯀꯗꯥꯏꯋꯥꯏꯗꯨꯅ ꯂꯥꯛꯃꯤꯟꯅꯈꯤꯕ? ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯔꯨꯝ ꯉꯔꯥꯡ ꯐꯠꯇ꯭ꯔꯕ ꯇꯤꯡꯉꯨ ꯂꯥꯏꯃꯨꯗꯨꯅ ꯆꯪꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅꯗꯤ ꯄꯟꯊꯣꯏꯕꯨ ꯉꯥꯏꯈꯤꯁꯤ, ꯄꯟꯊꯣꯏꯒ ꯄꯨꯟꯅ ꯈꯣꯏꯔꯝꯕꯁꯤ ꯌꯥꯎꯔꯁꯤ, ꯃꯉꯣꯟꯗꯁꯨ ꯍꯥꯏꯔꯝꯈꯤꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ. ꯑꯗꯨꯕꯨ ꯑꯍꯜ ꯑꯗꯨꯅ ꯄꯨꯡꯖꯥ ꯍꯦꯟꯇꯣꯛꯈ꯭ꯔꯕꯗꯤ ꯅꯆꯥꯅꯤꯄꯥ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯐꯪꯂꯔꯣꯏ ꯍꯥꯏꯔꯛꯄꯗꯒꯤ ꯃꯍꯥꯛ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯄꯅꯤ. ꯍꯦꯛ ꯆꯪꯂꯛꯄꯒ ꯈꯪꯍꯧꯗꯦ ꯑꯍꯜ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯂꯋꯥꯏ ꯂꯤꯟꯐꯨꯁꯤꯗ ꯀꯔꯤꯒꯨꯝꯕ ꯎꯊꯨꯞ ꯑꯃꯅ ꯊꯣꯝꯊꯔꯛꯈꯤꯕ. ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯃꯤꯟꯅꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗ ꯄꯟꯊꯣꯏ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯅ ꯌꯦꯡꯅ ꯆꯪꯉꯛꯄꯅ ꯑꯍꯜꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯎꯇꯨꯞ ꯄꯥꯏꯔꯝꯈꯤꯕ, ꯃꯉꯣꯟꯗ ꯊꯣꯝꯃꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ. ꯃꯗꯨꯗꯒꯤ ꯃꯁꯥ ꯑꯁꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯕꯒꯨꯝꯅ ꯇꯧꯈꯤ. ꯃꯄꯨꯡ ꯐꯥꯅ ꯑꯗꯨꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯤ. ꯍꯧꯖꯤꯛꯇ ꯊꯥꯔꯛꯂꯤꯕꯁꯦ ꯈꯪꯂꯤ ꯃꯍꯥꯛꯁꯨ ꯑꯍꯜ ꯑꯁꯤꯗ ꯄꯟꯊꯣꯏꯅ ꯃꯌꯨꯝꯗ ꯆꯠꯂꯁꯤ ꯍꯥꯏꯈꯤꯕꯗꯨ ꯄꯟꯊꯣꯏꯅ ꯆꯤꯡꯅꯕꯒꯤꯅꯤ ꯍꯥꯏꯕ. ꯁꯤꯗꯁꯨ ꯅꯠꯇꯦ, ꯍꯧꯖꯤꯛ ꯄꯟꯊꯣꯏꯅ ꯀꯔꯝ ꯇꯧꯈ꯭ꯔꯕ ꯍꯥꯏꯗꯅ ꯃꯁꯥꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯜꯂꯛꯂꯤ. ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯝ ꯇꯧꯅ ꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯗꯅ ꯈꯜꯂꯛꯂꯤ. ꯀꯔꯤꯒꯨꯝꯕ ꯀꯥꯈꯨ ꯑꯃꯗꯗꯤ ꯃꯥꯜꯂꯤ ꯂꯩꯔꯤꯕꯁꯤ. ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯈꯣꯡ ꯑꯗꯨꯗꯤ ꯀꯤꯔꯒ ꯂꯩꯔꯝꯂꯤ, ꯃꯈꯨꯠꯇꯨꯗꯤ ꯀꯤꯔꯝꯗꯕꯅꯤ. ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯔꯒ ꯃꯈꯣꯡ ꯀꯤꯔꯤꯕꯗꯨꯕꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ. ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ, ꯀꯔꯤꯒꯨꯝꯕ ꯂꯤꯒꯨꯝꯕꯅ ꯂꯥꯛꯁꯤꯜꯂꯒ ꯀꯤꯔꯝꯕꯒꯨꯝ ꯇꯧ. ꯃꯇꯝ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥꯈꯨ ꯑꯁꯤꯒꯤ ꯃꯄꯥꯜ ꯍꯦꯛ ꯊꯣꯡ ꯃꯄꯥꯜ ꯑꯁꯣꯝꯗ ꯃꯤꯑꯣꯏ 4-5 ꯃꯨꯡꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝ ꯇꯥꯔꯛꯂꯤ. ꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯜ ꯑꯁꯣꯝꯗꯅ ꯉꯁꯥꯏ ꯃꯈꯩ ꯇꯥꯔꯝꯗꯕꯗꯨ ꯍꯧꯖꯤꯛꯇꯗ ꯇꯥꯔꯛꯂꯤ. ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯤꯜꯅ ꯋꯥꯍꯩ ꯀꯌꯥ ꯁꯣꯟꯅ ꯍꯥꯏꯔꯤꯕꯗꯣ ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯔꯗꯨꯅ ꯑꯩꯒꯤ ꯈꯌꯥꯠꯅꯨꯡꯗ ꯊꯥꯖꯔꯒꯦ ꯍꯥꯏꯗꯅ ꯄꯪꯂꯔꯕ ꯁꯖꯤ ꯑꯃ ꯃꯅꯤꯡ ꯆꯪꯂꯛꯈꯤ. ꯑꯃꯗꯨꯗꯤ ꯑꯩꯒꯤ ꯈꯌꯥꯠ ꯈꯨꯕꯥꯡꯅꯨꯡꯗ ꯇꯥꯔꯔꯤ. ꯑꯃꯁꯨ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯕ ꯉꯝꯂꯔꯣꯏ. ꯑꯩ ꯑꯁꯤ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ. ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯑꯩꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯂꯔꯣꯏꯗꯕ ꯂꯥꯏ ꯑꯣꯜꯂꯕꯅꯤ ꯑꯩꯗꯤ. ꯂꯥꯏ ꯑꯣꯜꯂꯕꯅꯤ ꯑꯩꯗꯤ. ꯂꯥꯏ ꯑꯣꯜꯂꯕ ꯈꯣꯏꯗꯨꯝꯅꯤ, ꯂꯥꯏ ꯑꯣꯜꯂꯕ ꯈꯣꯏꯗꯨꯝꯅꯤ ꯍꯥꯏꯗꯅ ꯅꯣꯛ. ꯑꯗꯨꯒ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯃꯈꯥ ꯊꯥꯔꯛꯂꯤ. ꯑꯩꯕꯨ ꯏꯃꯥ ꯍꯧꯔꯛꯇꯕꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯅ, ꯏꯃꯥ ꯏꯄꯥ ꯂꯩꯇꯦ ꯍꯥꯏꯗꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ. ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤꯗꯃꯛ ꯐꯅꯅꯕ ꯇꯧꯒꯅꯤ?
ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯅ ꯂꯣꯏꯅꯃꯛ ꯊꯃꯥꯏ ꯁꯟꯈ꯭ꯔꯕꯅꯤ. ꯃꯨꯂꯥꯏꯃꯨ ꯐꯠꯇꯕ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯕ ꯀꯌꯥꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯕꯅꯤ. ꯁꯨꯝꯅꯇꯪꯒꯤ ꯑꯩꯅ ꯃꯥꯌꯣꯛꯅꯕ ꯋꯥꯕ ꯍꯥꯏꯔꯒꯗꯤ ꯅꯨꯄꯤ ꯃꯆꯥ ꯃꯍꯥꯛꯇꯅꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯑꯩꯒꯤ ꯌꯥꯔꯧ ꯂꯥꯡꯗ ꯊꯨꯔꯔꯤ. ꯑꯩꯈꯣꯏꯅ ꯂꯩꯔꯝꯕ ꯈꯨꯟꯖꯤꯟꯒꯤ ꯍꯤꯡꯈꯣꯜ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯕ ꯌꯥꯕ꯭ꯔꯥ? ꯃꯄꯥꯕꯨꯡꯕꯨꯁꯨ ꯑꯩꯅ ꯍꯤꯡꯅ ꯊꯋꯥꯏ ꯁꯠꯄꯅꯤ. ꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯩꯔꯤꯕ ꯁꯣꯜꯂꯔꯕ ꯃꯥꯏꯕꯤ ꯊꯝꯕꯥꯜꯅꯨꯕꯨꯁꯨ ꯑꯩꯅ ꯃꯊ꯭ꯋꯥꯏ ꯈꯪꯇꯠꯇ ꯁꯠꯄꯅꯤꯗꯅ. ꯍꯧꯖꯤꯛꯇꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯑꯩꯒꯤ ꯈꯨꯕꯥꯡ ꯌꯥꯏꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣই. ꯑꯩ ꯈꯣꯏꯗꯨꯝꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯂꯤ. ꯃꯥꯅꯤ, ꯈꯣꯏꯗꯨꯝꯅꯤ. ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥꯗꯨ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯗꯨ ꯄꯣꯛꯄꯅꯤ. ꯃꯗꯨꯅ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯃꯃꯥꯁꯤ ꯑꯣꯛꯇꯕꯤꯅꯤ ꯍꯥꯏꯅꯈꯤ. ꯄꯣꯛꯂꯤꯕ ꯃꯆꯥꯗꯨꯁꯨ ꯃꯥꯌꯣꯛꯅꯕ ꯑꯃꯥꯏꯕꯤ ꯌꯥꯎꯗꯅ ꯄꯣꯛꯆꯈꯤ. ꯃꯗꯨꯃꯛꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯄꯣꯛꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯃꯍꯥꯛ ꯁꯤꯈꯤ. ꯃꯗꯨꯗꯒꯤ ꯈꯣꯏꯗꯨꯝꯅ ꯆꯦꯜꯂꯛꯄꯗ ꯃꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯨꯜꯒꯤ ꯂꯝꯂꯣꯡ ꯑꯍꯨꯝ ꯐꯥꯡꯕꯗꯨꯗ ꯊꯦꯡꯅꯈꯤꯕꯅꯤ ꯃꯥꯏꯕꯗꯨ. ꯀꯅꯥꯅꯣ? ꯃꯍꯥꯛꯅ ꯈꯣꯏꯗꯨꯝ ꯑꯁꯤꯗ ꯀꯩꯗꯧꯕꯤꯈꯤ? ꯑꯗꯨꯒ ꯃꯥꯏꯕꯗꯨꯅ ꯃꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯨꯜ ꯑꯁꯤꯗꯒꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯃꯔꯤꯅ ꯀꯅꯥ ꯊꯣꯛꯂꯤꯕ? ꯁꯤꯗꯁꯨ ꯅꯠꯇꯅ ꯁꯣꯝꯗ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯇꯧꯈꯥꯏꯈꯤꯕ ꯄꯥꯟꯊꯣꯏꯒꯤ ꯃꯐꯝꯗꯅ ꯀꯔꯤ ꯊꯣꯛꯈ꯭ꯔꯕ? ꯑꯗꯨꯒ ꯈꯨꯕꯥꯡ ꯌꯥꯏꯗ ꯇꯥꯈ꯭ꯔꯕ ꯈꯣꯏꯗꯨꯝꯒꯤ ꯇꯥꯃꯨꯕꯤ ꯑꯁꯤꯅ ꯍꯤꯡꯕꯨ ꯍꯤꯡꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯁꯨ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯨꯝ ꯑꯁꯤꯕꯒꯤ ꯀꯤꯌꯥꯗ ꯇꯥꯅ ꯄꯥꯇ꯭ꯔꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯂꯩꯈꯤꯗꯧꯔꯤꯕ꯭ꯔꯥ? ꯑꯍꯤꯡ ꯆꯕꯨꯛꯀꯤ ꯃꯇꯝ ꯃꯄꯨꯡ ꯐꯥꯅ ꯍꯧꯖꯤꯛꯇ ꯑꯣꯏꯁꯟꯈ꯭ꯔꯦ. ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯥꯗꯨ ꯇꯔꯪ ꯆꯠꯄ ꯃꯈꯩ ꯂꯩꯔꯔꯤꯅꯤ ꯑꯃꯝꯕ ꯀꯥꯈꯨ ꯑꯗꯨꯗ. ꯇꯥꯃꯨꯕꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯦ. ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯕꯅꯤ. ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥꯈꯨ ꯑꯁꯤꯒꯤ ꯃꯄꯥꯜ ꯊꯣꯡ ꯑꯗꯨꯗ ꯃꯤꯑꯣꯏ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝ ꯇꯧꯔꯛꯄꯗꯨꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯦꯞꯈ꯭ꯔꯦ. ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯥꯔꯒ ꯊꯣꯡꯒꯤ ꯑꯍꯣꯕ ꯃꯆꯥ ꯑꯗꯨꯗ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯂꯤꯁꯤꯜꯂꯛꯂꯤꯕꯗꯨꯗꯒꯤ ꯃꯍꯥꯛ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤ. ꯑꯗꯨꯕꯨ ꯃꯈꯣꯜ ꯀꯦ ꯍꯥꯏꯗꯨꯅꯗꯤ ꯊꯣꯛꯂꯤ. ꯃꯃꯩ ꯊꯪꯗꯗꯤ ꯄꯥꯝꯕꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯇꯧꯔꯒ ꯍꯥꯡꯗꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯃꯄꯥꯜꯗꯨꯗꯤ ꯉꯥꯜꯂꯒ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯎꯗ꯭ꯔꯤ. ꯀꯥꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯤ. ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯅ ꯀꯥꯗꯨ ꯂꯤꯠꯁꯤꯟꯕꯗ ꯃꯥꯅ ꯉꯁꯥꯏ ꯃꯈꯩ ꯃꯈꯨꯠ ꯑꯗꯨꯅ ꯃꯥꯕꯗ ꯀꯔꯤꯅꯣ ꯂꯩꯌꯦꯗꯨꯅ ꯇꯧꯔꯤꯕꯗꯨꯗꯤ ꯃꯤꯑꯣꯏꯕꯒꯤ ꯀꯣꯛꯀꯤ ꯁꯔꯨ, ꯃꯈꯣꯡ ꯃꯈꯨꯠꯀꯤ ꯁꯔꯨ, ꯍꯛꯆꯥꯡꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯥꯜꯂꯤꯕ ꯁꯔꯨ ꯁꯔꯥꯡ ꯉꯥꯛꯇꯅꯤ ꯂꯩꯍꯧꯔꯤꯕ. ꯃꯥꯅꯤ, ꯃꯍꯥꯛꯅ ꯂꯩꯔꯝꯂꯤꯕꯗꯨ ꯆꯥꯎꯔꯔꯕ ꯁꯥꯡꯂꯔꯕ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯀꯥꯈꯜ ꯃꯆꯥ ꯑꯃꯗꯅꯤ. ꯃꯥꯒꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕ ꯍꯣꯏꯅ ꯂꯩꯔꯤꯕꯗꯨꯅ ꯑꯇꯣꯞꯄ ꯈꯔ ꯆꯥꯎꯕ ꯀꯥꯈꯜ ꯑꯃꯗꯅꯤ. ꯁꯪꯒꯣꯏ ꯑꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯁꯪꯒꯣꯏ ꯑꯃꯅꯤ. ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗꯦ. ꯑꯀꯣꯏꯕꯗꯨꯗ ꯀꯤꯅꯁꯨ ꯌꯦꯡꯂꯤ. ꯑꯔꯥꯞꯄꯗ ꯂꯝꯍꯨꯏꯁꯤꯡꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ, ꯃꯐꯝ ꯑꯁꯤꯒꯤ ꯈꯔ ꯅꯛꯅꯅ ꯂꯩꯔꯤꯕ ꯎꯃꯪ ꯑꯗꯣꯝꯗꯒꯤ ꯂꯝꯍꯨꯏꯅ ꯈꯣꯡꯂꯛꯂꯤꯕ. ꯃꯥꯏꯕꯗꯨꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ, ꯊꯣꯡ ꯍꯥꯡꯗꯣꯛꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯇꯞꯅ ꯃꯍꯥꯛ ꯄꯥꯛꯊꯔꯦ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯒ ꯊꯣꯡꯗꯨꯗ ꯍꯥꯏꯐꯦꯠ ꯅꯝꯂꯒ ꯌꯦꯡꯉꯤ. ꯊꯣꯡꯗꯨꯗꯤ ꯃꯍꯥꯛ ꯅꯝꯂꯒ ꯌꯦꯡꯕꯗꯨꯗ ꯈꯪꯂꯦ ꯂꯣꯜꯂꯦ ꯍꯥꯏꯕ. ꯃꯗꯨꯗꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯗꯥꯏꯋꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ? ꯏꯕꯦꯝꯃ ꯄꯟꯊꯣꯏ, ꯑꯩꯒꯤ ꯃꯔꯝꯅ ꯅꯪꯁꯨ ꯊꯋꯥꯏ ꯃꯥꯡꯕꯗ ꯇꯥꯔꯕ꯭ꯔꯥ? ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕꯒꯨꯝꯂꯕ ꯃꯥꯏꯕꯁꯤꯅ ꯂꯧꯇꯨꯅꯔꯒ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯈꯨꯜꯂꯣꯝꯗ ꯆꯠꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯗꯅ ꯇꯞꯅ ꯃꯪꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯒꯦ ꯇꯧꯕꯒ ꯌꯦꯅꯈꯥ ꯑꯗꯨꯗꯒꯤ ꯑꯀꯤꯕ ꯐꯪꯂꯔꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯔꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯗꯨ ꯊꯣꯔꯛꯂꯦ. ꯑꯗꯨꯒ ꯌꯨꯔꯤ ꯃꯈꯥ ꯆꯞ ꯆꯥꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯒ ꯂꯩꯔꯅꯤ. ꯃꯌꯥ ꯀꯥꯔꯒ ꯃꯍꯥꯛ ꯀꯤꯅ ꯃꯁꯥ ꯅꯤꯛꯂꯒ ꯂꯩꯔꯤ. ꯃꯪꯒꯣꯜ ꯃꯁꯤ ꯑꯗꯨꯗ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯦ ꯍꯥꯏꯔꯒ ꯇꯥꯁꯤꯜꯂꯒ
ꯇꯨꯃꯤꯟꯅ ꯌꯦꯡꯂꯩ ꯐꯠꯇ꯭ꯔꯕ ꯃꯗꯨꯒꯤ ꯂꯥꯏꯗꯨ ꯈꯛꯇ ꯅꯠꯇꯦ ꯂꯩꯔꯤꯕ ꯑꯇꯣꯞꯄ ꯁꯥꯖꯤ ꯃꯀꯣꯛ ꯄꯥꯜꯂꯔꯕ ꯂꯥꯏ ꯑꯃꯗꯤ ꯃꯤꯑꯣꯏꯕ ꯀꯌꯥꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯃꯥꯜꯂꯔꯕ ꯀꯌꯥꯁꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯁꯤꯅ ꯈꯪꯍꯧꯗꯅ ꯏꯃꯨꯡ ꯑꯗꯣꯝꯗꯒꯤ ꯊꯣꯡꯒꯤ ꯄꯣꯔꯣꯜꯗꯣ ꯍꯥꯡꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯡꯂꯛꯂꯤ ꯍꯥꯏꯔꯒ ꯊꯣꯔꯛꯂꯤ ꯀꯅꯥꯅ ꯊꯣꯔꯛꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨꯅꯤ ꯊꯣꯔꯛꯂꯤꯕ ꯃꯆꯤꯜ ꯑꯗꯨ ꯃꯦꯟꯁꯤꯜꯂꯦ ꯍꯥꯏꯔꯒ ꯎꯗꯅꯕꯅꯤ ꯁꯥꯗꯅ ꯃꯪꯒꯣꯜ ꯃꯆꯤ ꯑꯗꯨꯗꯒꯤ ꯌꯦꯡꯂꯤ ꯃꯃꯤꯠ ꯑꯗꯨ ꯈꯛꯇ ꯏꯔꯪ ꯂꯪꯅ ꯌꯦꯡꯂꯔꯤꯕꯅꯤ ꯗꯣꯛꯇꯔ ꯃꯥꯏꯕ ꯈꯣꯏꯗꯣꯝ ꯑꯗꯨ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯇꯞꯅ ꯁꯨꯃꯥꯡ ꯑꯗꯣꯝꯗ ꯀꯨꯝꯊꯈ꯭ꯔꯦ ꯃꯍꯥꯛꯅ ꯀꯨꯝꯊꯕꯒ ꯇꯤꯃꯨ ꯂꯩꯃꯨ ꯀꯌꯥꯁꯨ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗꯨ ꯌꯨꯝꯁꯟꯈꯤ ꯀꯗꯥꯏ ꯋꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯁꯨꯝ ꯁꯪꯒꯣꯏ ꯑꯗꯨꯒꯤ ꯃꯔꯨꯝ ꯑꯗꯨꯗ ꯆꯠꯈ꯭ꯔꯒ ꯑꯗꯨꯃꯛ ꯑꯇꯣꯡꯕ ꯁꯣꯝꯗ ꯀꯥꯈꯠꯈ꯭ꯔꯤ ꯎꯃꯪꯅ ꯁꯣꯝ ꯃꯥꯏꯀꯩ ꯇꯝꯈꯤꯕꯒꯨꯝ ꯇꯧꯏ ꯃꯍꯥꯛ ꯂꯩꯔꯤꯕꯁꯤ ꯎꯍꯧꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏꯗꯅ ꯈꯜꯂꯔꯗꯨꯅ ꯍꯤꯡꯁꯥ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯔꯦ ꯍꯥꯏꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈ꯭ꯔꯤ ꯑꯗꯨꯒ ꯀꯧꯔꯤ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯣ ꯄꯟꯊꯣꯏ ꯀꯧꯗꯨꯅ ꯃꯈꯣꯏ ꯍꯤꯞꯂꯝꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯑꯇꯣꯞꯄ ꯊꯪꯅꯕ ꯀꯥꯁꯤꯡꯁꯨ ꯆꯪꯉꯒ ꯌꯦꯡꯉꯤ ꯑꯃꯠꯇ ꯂꯩꯇꯦ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯑꯗꯣꯝꯗ ꯐꯥꯎꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯑꯀꯣꯏꯕꯗꯨꯗ ꯀꯧꯗꯤ ꯀꯣꯏꯔꯩ ꯂꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯃꯃꯩ ꯊꯪꯗꯗꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯎꯔꯒ ꯂꯩꯔꯤꯕꯗꯨ ꯎꯏ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯇꯃꯣꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒꯗꯤ ꯄꯟꯊꯣꯏ ꯑꯗꯨ ꯁꯤꯔꯒ ꯇꯥꯎꯔꯒ ꯂꯩꯔꯝꯃꯤ ꯃꯁꯥꯗꯨ ꯉꯧꯈꯩ ꯏꯕꯦꯝꯃ ꯄꯟꯊꯣꯏ ꯁꯤ ꯍꯥꯏꯗꯅ ꯃꯍꯥꯛꯁꯨ ꯀꯨꯝꯊꯒꯤ ꯍꯦꯛ ꯇꯧꯕꯒ ꯃꯈꯣꯡꯗꯣ ꯏꯁꯤꯡ ꯑꯗꯨꯗ ꯇꯥꯕꯒ ꯍꯧꯕꯒꯅꯤ ꯏꯔꯣꯜꯅꯨꯡꯗꯨꯗꯒꯤ ꯈꯨꯠ ꯑꯃ ꯐꯠ ꯇꯤꯡꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯥꯛꯇꯅ ꯆꯤꯡꯊꯩ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯟꯊꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯃꯥꯏꯗ ꯅꯣꯡꯈꯠꯂꯛꯂꯦ ꯍꯥꯏꯔꯒ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯇꯥꯎꯅ ꯃꯉꯣꯟꯗ ꯌꯦꯡꯉꯛꯂꯦ ꯆꯤꯡ ꯑꯗꯨꯗ ꯆꯕꯨꯡ ꯍꯥꯏꯗꯨꯅ ꯏꯔꯛꯅꯔꯤ ꯀꯟꯃꯤꯟꯅꯕꯁꯨ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯔꯤꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯈꯠꯀꯦꯗꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯥꯁꯤ ꯂꯨꯝꯊꯕꯒꯨꯝ ꯇꯧꯔꯤ ꯃꯈꯣꯡ ꯑꯗꯨꯗꯗꯤ ꯌꯥꯟꯕꯒꯨꯝ ꯇꯧꯔꯤ ꯏꯔꯣꯜꯅꯨꯡꯗꯨꯗꯒꯤ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯃꯥ ꯀꯗꯥꯏ ꯅꯈꯨꯠꯇꯨ ꯄꯤꯔꯛꯎ ꯍꯥꯏꯔꯛꯄꯅꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯕ ꯀꯥꯟꯗꯗꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯀꯣꯝ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯏꯕꯨꯡꯉꯣ ꯃꯈꯨꯠ ꯑꯗꯨ ꯄꯤꯕꯒ ꯃꯆꯥꯅ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯦ ꯑꯗꯨꯒꯗꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯆꯥꯅꯤꯄꯥꯗꯨ ꯂꯩꯔꯝꯗ꯭ꯔꯤ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯀꯧꯏ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯊꯋꯥꯏ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯀꯧꯊꯣꯛꯂꯨꯔꯒ ꯂꯥꯎꯊꯣꯛꯂꯨꯔꯒ ꯃꯊꯟꯇ ꯈꯤꯔꯛꯂꯦ ꯀꯣ ꯃꯄꯥ ꯑꯗꯨꯗꯒꯤ ꯆꯦꯜꯂꯛꯂꯤ ꯑꯗꯨꯒ ꯁꯪꯒꯣꯏ ꯑꯁꯥꯡꯕꯗꯨꯒꯤ ꯃꯔꯨꯝ ꯑꯃꯗ ꯃꯁꯥꯗꯨ ꯂꯨꯝꯂꯒ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯒ ꯂꯩꯔꯤ ꯎꯃꯪ ꯑꯁꯣꯝꯗ ꯆꯦꯟꯒꯗꯕꯁꯨ ꯃꯁꯥꯗ ꯑꯀꯤ ꯑꯃꯗꯤ ꯄꯣꯛꯂꯤ ꯎꯃꯪ ꯑꯁꯤꯗ ꯅꯍꯥꯟ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕꯗꯣ ꯅꯨꯃꯤꯗꯥꯡꯁꯤꯗꯅ ꯍꯦꯟꯅ ꯐꯤꯕꯝ ꯑꯃꯗꯤ ꯁꯣꯛꯂꯛꯂꯒꯅꯤ ꯈꯜꯂꯔꯗꯨꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩꯗꯅꯤ ꯈꯧꯗꯦꯝꯅꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯁꯣꯝꯗ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯜꯂꯛꯂꯤ ꯃꯃꯥꯏ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯀꯤꯕ ꯐꯪꯂꯔꯕ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯔꯕ ꯂꯥꯏ ꯐꯠꯇꯕꯗꯨ ꯃꯃꯥꯡ ꯑꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛ ꯑꯀꯤꯗꯨꯁꯨ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯦ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯈꯨꯜ ꯃꯥꯏꯀꯩ ꯇꯝꯅ ꯆꯦꯟꯈꯤꯔꯝꯃꯤ ꯎꯃꯪ ꯑꯗꯣꯝꯗꯅꯤ ꯆꯦꯜꯂꯛꯂꯤꯕ ꯄꯥꯞ ꯑꯣꯏꯔꯨꯗꯕꯅꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨꯁꯨ ꯎꯃꯪ ꯑꯗꯣꯝꯗ ꯆꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯩꯔꯨꯗꯕꯅꯤ ꯅꯥꯀꯜ ꯑꯁꯣꯝꯗꯅ ꯃꯣꯡꯐꯝ ꯑꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯤ ꯀꯔꯝꯕ ꯃꯣꯡꯐꯝꯗꯨꯅ ꯌꯦꯡꯂꯤꯕ ꯃꯄꯥꯒꯤ ꯃꯣꯡꯐꯝ ꯇꯧꯈꯥꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯣꯡꯐꯝ ꯈꯔꯁꯨ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯒ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯛꯂꯤꯕꯒꯤ ꯃꯔꯝꯗꯤ ꯃꯣꯡꯐꯝ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯂꯩꯔꯝꯗꯕꯅꯤ ꯃꯗꯨꯗꯒꯤꯗꯤ ꯈꯪꯂꯦ ꯃꯈꯣꯏ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯤꯡ ꯁꯤꯔꯒ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯂꯩꯔꯝꯂꯔꯣꯏ ꯍꯥꯏꯕ ꯃꯗꯨꯗꯒꯤ ꯑꯀꯤ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯣꯡꯐꯝꯗꯨꯗꯒꯤ ꯇꯨꯡ ꯍꯟꯇꯣꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯔꯛꯄꯗ ꯎꯔꯔꯤ
makhoi khulgi khunjin gi khongang ashomda fatraba laido lepaga lairiba mahak bulak pangai riba kari tawgadabano tawfam khangdi khulna sida sangbu sungamlaroi aduga khunja singsu loinamak phiba mawong amada thamai selaga laikhribadani karai waiduna satkadaba khangdri ha uro mang sulang tung su ten haibado panthoi gi mafamda thoklari panthoi ma ki pukning wakhal adubu phajin janabaidana hotnabani Bambai leirakraduna makok adu kanna pairare hairaga tawkhai khraba mongpham amadi tawkhai khriba mongpham mayam adugi marakta family hairaga ma kaplaga lei matam asida ma ki lai khidraba mapa lukhoi gi khonjelda wahai kaya haikle ipagi bema nahak nattana kanahanasu nakhoi mayam bukan bina balak laroi leiraroi ai khoi gi lapu khong khul asigi amatang airaba shadi nahak ni pagi bema ninghan na batawgano napagi asiba haksang adu mafam asida leitrabasu aigi thawai di ku manung asida smaklai pagi bema nangna asiba haksang du mafam asida purak labakanda ipagi thawai lairam lena tinbangam gani aduga ipagi bema nahak karigumbada wakhal puming suktagano karamba thawai mirel amattana fatrabati nu laimu amattana nak pukhudum sanmangam loi nahak ti tom thin ngan bini nahak puni fatraba mai baduna khudum sannanaba hotnariba ma kilang de thurega noi ipagi bema thillarabani nahak phamliribadudagi hogatli hairaga tawgadabana thawna sakhangna pangthoklaro tawraroi pagi bema si hairaga mahanga hangtoklamba mapagi kudu tam launa makhong khomjen kibagi makhotagi sadu swai lawani apan konjelda hairamli wadu tabadagi khanglima mangni hek mapagi thawai mirel mayumda uribadudi mapagi thawai nati fatraba koyum laiduna langol tawraga mapagi saktam san uhanbani haibado madu khanglakpadagini mahakna mathamu yesisu saklari mahakna hanba khanbadadi siraba mapagi thawai su fatraba thawai olaraduna mahakti agiya khang piribrai khanban baba idana kawraga kapse adubu thangnaba mikupta mak fuklauna hawatri mapi taithokre siat lariba mapi fide semjankre khwangsit lakshanki mang ngasai mongpam tokthokpadu sisinaba phajjaraba sauraraba machil tumlaraba ukho adu pairi hairaga mongphamdudagi thorklima thabalgi mangalna phingau fauri mak hongsik kaidogadagi haiba masana khangde khunjilla somda sum changaklaga khongang yoromdaiduda chapleki Auksikti mahaki mamita fatraba laidu ukhidri masai makai di khongang aduda makpu ngairaga sagadabagi lehawbani khongang mapado shumlan thorakle khulladuda sangshin mahawrakpagani karigumba ahuba khonjelama arapadagi tarakliba khonjel asi migi khonjel natti ningamdaba khonjelgumna tahalakle umang lairiba somdagi Araw fangna no kien lawboy konjelgum na sumali mang asum sangakli aduga mang na sangakli basi mayum mungu maran yaidan mak masada akiba su amatalai kidre aduga mahaki mamitasu fatraba koyamamata ukidi mayum matuda sangakli hairaga Lordin thawmayamadi pudoldo ngana ka khudi makthali aduga mahak mafam khudimmakta koithi thiri karibunu thirariba mamai thangdadi lairamli mapagi kagi hek lukhum mathak aduda yalaga khulaini tinin ta phajjaraba amakhakni mapana sin hanwai masakal lingi matamda matoina sisinaramba amadi tinin ta sibu pai hiba taragadi makhuttagi samat nanthukna chen mangamdaba Miyeng butam na lang krabadi timin ta sinapandaba laitabani haidana mapana taklam
ꯃꯗꯨ ꯄꯥꯏ ꯍꯥꯏꯔꯒ ꯌꯨꯝꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅꯃꯛ ꯂꯣꯟꯁꯤꯜꯂꯝꯂꯒ ꯊꯣꯛꯂꯛꯏ ꯏꯃꯨꯡꯗꯨꯗ ꯃꯩꯗꯤ ꯉꯥꯟꯅ ꯊꯥꯜꯂꯝꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯗꯥꯏ ꯋꯥꯏꯗꯅꯣ ꯃꯍꯥꯛꯅ ꯂꯥꯛꯂꯦꯕ ꯂꯨꯀ꯭ꯔꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯂꯨꯀ꯭ꯔꯥꯛ ꯑꯉꯥꯡꯗꯨ ꯅꯠꯇꯦ ꯁꯤꯈ꯭ꯔꯕ ꯃꯥꯡꯈ꯭ꯔꯕ ꯂꯨꯀ꯭ꯔꯥꯛ ꯑꯗꯨꯒꯤ ꯃꯌꯨꯝꯗꯅꯤ ꯑꯗꯨꯕꯨ ꯂꯨꯀ꯭ꯔꯥꯛꯀꯤ ꯃꯌꯨꯝꯁꯤꯁꯨ ꯑꯗꯨꯃꯛ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯁꯤꯕꯒ ꯃꯥꯟꯅꯅ ꯊꯃꯥꯏꯈ꯭ꯔꯕꯅꯤꯅ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯌꯥꯔꯣꯏ ꯈꯜꯂꯛꯂꯦ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯂꯨꯀ꯭ꯔꯥꯛꯀꯤ ꯃꯌꯨꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃ ꯂꯧꯒꯦꯗꯅ ꯆꯪꯉꯛꯄꯅꯤ ꯀꯔꯤ ꯄꯣꯠꯁꯛ ꯅꯠꯇꯦ ꯂꯨꯀ꯭ꯔꯥꯛꯅ ꯁꯦꯠꯂꯝꯕ ꯃꯐꯤ ꯈꯨꯗꯩ ꯑꯃꯈꯛ ꯂꯧꯒꯦꯗꯅ ꯆꯪꯉꯛꯄꯅꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯃꯥꯏꯕꯗꯨꯅ ꯍꯥꯏꯈꯤꯕ ꯇꯥꯈꯤ ꯇꯤꯅꯨ ꯂꯥꯏꯃꯨ ꯑꯃꯠꯇꯅ ꯂꯨꯀ꯭ꯔꯥꯛꯀꯤ ꯀꯣꯛꯂꯦꯟ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯀꯨꯟꯖꯥ ꯑꯃꯇ ꯁꯣꯛꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯂꯨꯀ꯭ꯔꯥꯛꯀꯤ ꯁꯔꯨ ꯃꯀꯣꯛ ꯑꯗꯨꯃꯗꯤ ꯃꯍꯥꯛꯅ ꯃꯥꯏꯕꯒꯤ ꯃꯐꯝꯗꯨꯗ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯂꯨꯀ꯭ꯔꯥꯛꯀꯤ ꯃꯐꯤ ꯐꯤꯖꯣꯜ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯪꯖꯔꯕꯗꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯈꯨꯗꯣꯡ ꯆꯥꯒꯅꯤꯅ ꯈꯟꯕꯒꯤꯅꯤ ꯁꯨꯝ ꯂꯥꯛꯂꯦ ꯊꯣꯡꯒꯥꯜ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯇꯥꯏ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯄ ꯃꯇꯝꯗ ꯎꯔꯦ ꯃꯉꯥꯜ ꯅꯥꯏꯔꯔꯕ ꯂꯨꯀ꯭ꯔꯥꯛꯀꯤ ꯀꯣꯛꯂꯦꯟ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯂꯦꯞꯄꯒ ꯂꯩꯔꯝꯂꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯅꯤ ꯊꯥꯡꯒꯥ ꯃꯤꯀꯨꯞꯇ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯕꯨ ꯀꯤꯒꯅꯨ ꯑꯩꯗꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ ꯅꯪꯕꯨ ꯀꯤꯍꯟ ꯈꯪꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯩꯒꯤ ꯀꯣꯛꯂꯦꯟ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅ ꯐꯠꯇ꯭ꯔꯕ ꯑꯃꯥꯏꯕꯗꯨꯅ ꯂꯥꯛꯁꯤꯟꯕꯁꯨ ꯉꯝꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯑꯗꯨꯕꯨ ꯅꯍꯥꯛꯄꯨ ꯑꯄꯪꯕ ꯁꯤꯔꯒ ꯀꯣꯛꯂꯦꯟ ꯑꯗꯨ ꯂꯧꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ ꯑꯩꯒꯤ ꯀꯣꯛꯂꯦꯟ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯩꯒ ꯇꯧꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯁꯤꯗꯁꯨ ꯅꯠꯇꯅ ꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯑꯋꯥꯐꯝꯗ ꯇꯥꯔꯔꯒꯅꯤ ꯑꯗꯨꯕꯨ ꯊꯤꯟꯊꯕꯒꯤ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯅꯪꯒꯤ ꯅꯐꯝꯗ ꯅꯄꯥꯡꯒꯜ ꯑꯣꯏꯒꯗꯕ ꯄꯣꯠꯂꯝ ꯑꯃꯗꯤ ꯑꯩꯅ ꯁꯤꯟꯅꯔꯔꯒꯦ ꯌꯦꯡꯉꯨ ꯑꯩꯈꯣꯏꯒꯤ ꯈꯥ ꯊꯪꯕ ꯌꯦꯅꯈꯥꯒꯤ ꯀꯥꯆꯤꯜ ꯑꯁꯤꯗ ꯄꯩꯔꯔꯒ ꯂꯩꯔꯤꯕꯁꯤ ꯃꯁꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯐꯤꯖꯣꯜ ꯉꯥꯛꯇꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤꯅ ꯑꯩ ꯁꯤꯔꯦ ꯍꯥꯏꯗꯅꯗꯤ ꯈꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯁꯤꯕ ꯍꯛꯆꯥꯡꯃꯛ ꯐꯪꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯐꯤꯔꯣꯜ ꯄꯨꯝꯅꯃꯛ ꯃꯁꯤꯗ ꯄꯩꯔꯒ ꯊꯝꯂꯤꯕꯁꯤ ꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯅ ꯀꯣꯛꯂꯦꯟ ꯐꯥꯎꯕ ꯌꯥꯎꯗꯨꯅ ꯂꯩꯔꯤ ꯑꯩꯅ ꯁꯤꯗ ꯑꯗꯨꯒ ꯑꯩꯕꯨ ꯃꯍꯥꯛꯅ ꯂꯧꯅꯝ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨꯅ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯇꯥꯔꯗꯨꯅ ꯑꯩꯕꯨꯁꯨ ꯀꯅꯥꯅꯁꯨ ꯈꯪꯗꯅ ꯂꯝꯁꯤ ꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯔꯦ ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛ ꯆꯨꯝꯃꯤ ꯑꯩꯅ ꯁꯦꯠꯂꯝ ꯆꯥꯔꯝꯕ ꯐꯤ ꯑꯃꯈꯛ ꯅꯁꯥꯗ ꯂꯣꯏꯅꯈ꯭ꯔꯕꯗꯤ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯗꯨꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯅꯍꯥꯛ ꯉꯥꯛꯊꯣꯛꯆꯕ ꯉꯝꯒꯅꯤ ꯆꯠꯂꯨ ꯅꯨꯄꯤ ꯃꯆꯥ ꯊꯤꯟꯊꯔꯒꯅꯨ ꯅꯪꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯀꯟꯕ ꯉꯝꯒꯅꯤ ꯀꯅꯥꯅꯁꯨ ꯅꯍꯥꯛ ꯅꯠꯇꯅ ꯀꯟꯕ ꯉꯝꯂꯔꯣꯏ ꯄ꯭ꯔꯚꯞ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯐꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯣꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯂꯨꯀ꯭ꯔꯥꯛꯅ ꯁꯦꯠꯂꯝꯕ ꯁꯦꯒꯥꯏꯔꯕ ꯈꯨꯗꯩ ꯑꯃꯈꯛ ꯅꯝꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨꯕꯨ ꯂꯧꯔꯔꯦ ꯍꯥꯏꯔꯒ ꯃꯥ ꯀꯣꯛꯁꯦꯠ ꯑꯣꯏꯅ ꯁꯦꯠꯈ꯭ꯔꯦ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯔꯒ ꯊꯣꯔꯛꯂꯦ ꯀꯗꯥꯏꯋꯥꯏꯗꯅꯣ ꯊꯣꯔꯛꯂꯤꯕ ꯎꯃꯪ ꯑꯁꯣꯝꯗꯅꯤ ꯃꯍꯥꯛꯅ ꯂꯥꯛꯂꯔꯤꯕ ꯃꯥꯏꯕꯗꯨꯕꯨ ꯍꯥꯠꯂꯔꯒꯦ ꯇꯥꯃꯨꯕꯤꯕꯨꯁꯨ ꯀꯜꯂꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅꯤ ꯂꯥꯛꯂꯔꯤꯕ ꯃꯍꯥꯛꯅ ꯈꯪꯗꯕ ꯍꯥꯏꯔꯒꯗꯤ ꯎꯃꯪ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯈꯛꯇꯗ ꯅꯠꯇꯅ ꯂꯩꯈ꯭ꯔꯕꯅꯤ ꯗꯣꯛꯇꯔ ꯃꯥꯏꯕꯗꯨꯁꯨ ꯑꯗꯨꯒ ꯃꯅꯦ ꯇꯥꯃꯨꯕꯤꯁꯨ ꯎꯃꯪ ꯑꯗꯨꯗ ꯂꯩꯈ꯭ꯔꯕꯅꯤ ꯇꯥꯃꯨꯕꯤꯗꯤ ꯉꯁꯥꯏꯗꯒꯤ ꯆꯪꯈꯤꯕꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯣꯝ ꯎꯃꯪ ꯋꯥꯡꯕꯁꯤꯗ ꯂꯥꯟꯊꯣꯔꯛꯇ꯭ꯔꯤ ꯀꯔꯤꯕꯨ ꯊꯣꯛꯈ꯭ꯔꯕ ꯃꯈꯨꯠꯇ ꯃꯩꯅꯝꯃꯁꯨ ꯌꯥꯎꯗꯦ ꯆꯪꯉꯛꯂꯦ ꯃꯍꯥꯛꯅ ꯈꯪꯉꯤ ꯃꯈꯨꯠꯇ ꯃꯩ ꯌꯥꯎꯕꯅ ꯀꯔꯤꯁꯨ ꯁꯥꯐꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯇꯤꯛ ꯃꯌꯥꯏ ꯀꯜꯂꯔꯕ ꯂꯥꯏꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗꯒꯤꯗꯅ ꯇꯤꯃꯦꯟꯇꯥꯗꯣ ꯃꯈꯨꯠ ꯑꯅꯤꯅ ꯆꯦꯠꯅ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯂꯩꯗꯨꯅ ꯌꯦꯡꯗꯨꯅ ꯆꯪꯉꯛꯏ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯎꯃꯪ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛ ꯍꯧꯔꯛꯂ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯀꯤꯕ ꯑꯃꯠꯇ ꯍꯦꯛ ꯅꯪꯍꯜꯂꯛꯇ꯭ꯔꯦ ꯉꯁꯥꯏ ꯇꯨꯈꯤꯕ ꯎꯖꯥꯎ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯇꯨꯔꯔꯒ ꯂꯩꯔꯝꯃꯤ ꯆꯥꯎꯗꯨꯒꯤ ꯃꯈꯥꯗ ꯂꯤꯠꯂꯔꯦ ꯍꯥꯏꯔꯒ ꯃꯍꯥꯛꯁꯨꯃꯛ ꯂꯥꯛꯂꯦ ꯅꯨꯃꯤꯗꯥꯡꯗ ꯆꯥꯛꯇꯥꯕ ꯇꯤꯟ ꯀꯥꯡ ꯑꯃꯗꯤ ꯂꯃꯣꯏꯁꯤꯡꯅ ꯑꯔꯥꯞꯄꯗꯒꯤ ꯈꯣꯡ ꯃꯈꯣꯜ ꯈꯛꯇꯅꯤ ꯇꯥꯔꯔꯤꯕ ꯀꯔꯤꯅꯣ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡꯗꯨ ꯐꯠꯇ꯭ꯔꯕ ꯃꯥꯏꯕꯗꯨꯅ ꯂꯣꯏꯅꯃꯛ ꯀꯧꯁꯤꯟꯈ꯭ꯔꯕ ꯖꯥꯠꯂꯥ ꯁꯤ ꯍꯥꯏꯔꯒ ꯃꯥꯒ ꯁꯨꯃꯛ ꯂꯥꯛꯄ ꯃꯇꯝꯗ ꯑꯉꯛꯄꯅꯤ
ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡ ꯃꯄꯥꯗꯨꯗ ꯃꯍꯥꯛꯀ ꯃꯁꯛ ꯃꯇꯧ ꯆꯞ ꯃꯥꯟꯅꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯃꯍꯥꯛꯅ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯃꯛ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯇꯤꯃꯦꯟꯇꯥꯗꯨꯃ ꯄꯥꯏꯔꯒ ꯂꯦꯞꯄꯒ ꯂꯩꯔꯝꯕ ꯇꯨꯈ꯭ꯌꯥꯎ ꯆꯨꯡꯕꯅꯤ ꯃꯥ ꯅꯥꯀꯜ ꯑꯁꯣꯝꯗ ꯂꯦꯞꯂꯝꯂꯤ ꯃꯍꯥꯛꯀ ꯁꯛ ꯃꯥꯟꯅꯕꯤ ꯄꯟꯊꯣꯏ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯉꯛꯂꯤꯕꯗꯨꯒꯨꯝ ꯉꯛꯄꯒꯨꯝ ꯇꯧꯏ ꯅꯪ ꯀꯅꯥꯅꯣ ꯑꯃꯗꯨꯁꯨ ꯅꯪ ꯀꯅꯥꯅꯣ ꯍꯪꯉꯛꯏ ꯑꯅꯤ ꯑꯗꯨ ꯇꯤꯃꯦꯟꯇꯥꯗꯨ ꯐꯠ ꯐꯠ ꯃꯈꯨꯠ ꯑꯗꯨꯅ ꯊꯥꯡꯒꯠꯅꯔꯦ ꯍꯥꯏꯔꯒ ꯑꯃꯅ ꯑꯃꯗ ꯇꯝꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯈꯪꯍꯧꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯒꯤ ꯂꯥꯛꯂꯤꯕ ꯁꯛ ꯃꯥꯟꯅꯕ ꯄꯥꯟꯊꯣꯏꯗꯨ ꯐꯟ ꯆꯣꯡꯁꯤꯜꯂꯛꯂꯒ ꯇꯤꯃꯦꯟꯇꯥꯗꯨꯅ ꯃꯉꯣꯟꯗ ꯌꯨꯡꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯨꯛꯁꯦꯞꯇꯨꯗ ꯈꯖꯤꯛ ꯈꯦꯠꯈ꯭ꯔꯦ ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯤꯃꯦꯟꯇꯥꯗꯨ ꯂꯩꯔꯒ ꯑꯃꯗꯨꯗ ꯐꯠ ꯂꯥꯎꯅ ꯊꯥꯕꯅꯤ ꯑꯗꯨꯕꯨ ꯉꯛꯂꯤꯕꯗꯤ ꯇꯤꯃꯦꯟꯇꯥꯗꯨꯅ ꯑꯃꯗꯨꯗ ꯊꯥꯕ ꯃꯇꯝꯗꯗꯤ ꯑꯃꯗꯨ ꯐꯠ ꯂꯥꯎꯅ ꯁꯦꯡꯃꯥꯡ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯨꯡ ꯑꯗꯣꯝꯗꯒꯤ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯄ ꯃꯃꯥꯏ ꯐꯠ ꯂꯩꯔꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯇꯤꯃꯦꯟꯇꯥꯗꯨꯅ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯗꯛꯇꯤ ꯆꯞ ꯆꯥꯅ ꯊꯕꯥꯛ ꯌꯥꯏꯗ ꯌꯨꯡꯈ꯭ꯔꯦ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯝꯂꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯈꯪꯂꯛꯂꯤ ꯃꯥꯒꯤ ꯇꯤꯃꯦꯟꯇꯥ ꯑꯁꯤꯒꯤ ꯃꯒꯨꯟ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯝꯈꯤꯕꯗꯨ ꯆꯨꯝꯂꯤ ꯃꯁꯤꯒꯤ ꯃꯇꯣꯟꯁꯤꯅꯕꯨ ꯊꯦꯡꯂꯨꯔꯒꯗꯤ ꯐꯠꯇ꯭ꯔꯕ ꯌꯦꯛꯅꯕ ꯑꯣꯏꯔꯕꯁꯨ ꯑꯃꯗꯤ ꯂꯝꯂꯛꯀꯤ ꯁꯥ ꯑꯣꯏꯔꯕꯁꯨ ꯄꯥꯟꯗ꯭ꯔꯤꯉꯩ ꯋꯥ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯃꯥꯅꯤ ꯍꯧꯖꯤꯛ ꯃꯃꯤꯠꯇ ꯎꯍꯜꯂꯛꯂꯤꯕꯗꯨ ꯃꯥꯏꯕ ꯐꯠꯇ꯭ꯔꯕꯗꯨꯅ ꯃꯉꯣꯟ ꯇꯝꯅ ꯃꯥꯌꯣꯛꯅꯅꯕ ꯍꯥꯏꯗꯅ ꯊꯥꯔꯛꯈꯤꯕꯅꯤ ꯃꯗꯨꯗꯒꯤ ꯍꯧꯔꯛꯂꯤ ꯉꯁꯥꯏ ꯃꯈꯩ ꯃꯑꯣꯡ ꯃꯔꯤꯜ ꯃꯥꯟꯅꯅꯕ ꯇꯧꯗꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯛꯄ ꯎꯃꯪ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯝꯕꯤꯗꯨꯒꯤ ꯃꯇꯥꯏ ꯃꯇꯥꯏꯗ ꯐꯠꯇ꯭ꯔꯕ ꯁꯖꯤ ꯃꯁꯛ ꯑꯣꯜꯂꯔꯕ ꯀꯌꯥꯗꯨ ꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯃꯩ ꯊꯥꯡꯒꯠꯇꯨꯅ ꯃꯁꯤ ꯆꯤꯔꯣꯡꯂꯣꯡꯒ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯉꯣꯟꯗ ꯑꯁꯤ ꯈꯛꯇꯁꯨ ꯅꯠꯇꯅ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯂꯕ ꯂꯥꯏ ꯃꯈꯜ ꯀꯌꯥꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤ ꯁꯖꯤ ꯃꯀꯣꯛ ꯄꯥꯜꯂꯔꯕ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯑꯗꯨꯗ ꯋꯥꯡꯊ꯭ꯔꯪ ꯋꯥꯡꯉꯩ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯃꯥꯌꯣꯛꯅꯕꯗꯤ ꯉꯝꯂꯔꯣꯏ ꯈꯜꯂꯔꯗꯨꯅ ꯃꯍꯥꯛ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯔꯔꯦ ꯍꯥꯏꯔꯒ ꯍꯧ ꯊꯥꯡ ꯑꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯕ ꯉꯝꯗꯕꯒꯨꯝ ꯇꯧ ꯐꯠꯇ꯭ꯔꯕ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄ ꯈꯛꯇꯅꯤ ꯑꯀꯤꯕꯅꯗꯤ ꯃꯁꯥꯗꯨ ꯊꯨꯝꯍꯠꯄꯗ ꯂꯣꯏꯔꯔꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯃꯥꯌꯣꯛꯅꯕ ꯉꯝꯂꯅꯤ ꯁꯥꯗꯨꯅ ꯎꯃꯪꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯒ ꯃꯁꯥꯁꯤ ꯄꯨꯡꯌꯥꯡ ꯌꯥꯡꯕꯒꯨꯝ ꯇꯧ ꯂꯥꯛꯂꯔꯤꯗꯣ ꯇꯥꯎꯊꯥꯄꯥꯛꯀꯤ ꯃꯥꯏꯀꯩ ꯇꯝꯂꯤ ꯃꯐꯝ ꯑꯁꯤ ꯌꯧꯕꯒꯅꯤ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇꯅ ꯏꯅꯦ ꯇꯥꯃꯣꯕꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯛꯇꯅ ꯀꯧꯔꯛꯂꯤ ꯑꯍꯤꯡꯕ ꯑꯃꯠꯇ ꯂꯩꯕꯒꯤ ꯁꯃꯜ ꯐꯪꯗꯦ ꯃꯥꯏꯕꯗꯨꯁꯨ ꯂꯩꯕ ꯎꯗꯦ ꯄꯔꯔ ꯆꯦꯜꯂꯛꯂꯤ ꯀꯗꯥꯏꯋꯥꯏꯗꯅꯣ ꯃꯍꯥꯛꯅ ꯆꯦꯜꯂꯛꯂꯤꯕꯁꯤ ꯌꯨꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯌꯨꯝꯗꯨ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯇꯣꯛꯂꯒ ꯂꯩꯔꯝꯂꯦ ꯆꯪꯉꯛꯂꯦ ꯍꯥꯏꯔꯒ ꯏꯅꯦ ꯇꯥꯃꯣꯕꯤꯗꯨꯅ ꯀꯧꯏ ꯀꯥ ꯈꯨꯗꯤꯡ ꯆꯪꯉ ꯌꯦꯡꯕꯗ ꯑꯃꯠꯇ ꯂꯩꯇꯦ ꯃꯇꯝ ꯑꯁꯤꯗ ꯈꯥꯡꯅ ꯅꯣꯛꯂꯛꯂꯤ ꯃꯥꯏꯕ ꯍꯅꯨꯕꯗꯨꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈ꯭ꯌꯥ ꯀ꯭ꯔꯛ ꯆꯤꯛꯈ꯭ꯔꯦ ꯅꯣꯛꯂꯛꯂꯤꯕꯗꯨ ꯍꯅꯨꯕꯗꯨꯅ ꯍꯦꯛ ꯇꯨꯝꯕ ꯀꯥꯗꯨꯗꯒꯤꯅ ꯈꯪꯕꯗꯒꯤ ꯆꯪꯂꯛꯄ ꯃꯇꯝꯗ ꯍꯅꯨꯕꯗꯨꯗꯤ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯡ ꯍꯤꯞꯄꯒ ꯂꯩꯔꯝꯃꯤ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯩꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯇꯤꯃꯦꯟꯇꯥꯗꯨꯅ ꯌꯨꯡꯏ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯃꯍꯥꯛꯅ ꯌꯨꯡꯂꯤꯕꯗꯨ ꯄꯣꯝꯐꯤ ꯑꯊꯥꯕ ꯑꯃꯗ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯀꯥꯡ ꯑꯗꯨꯗꯒꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯈꯨꯠ ꯀꯌా ꯑꯃ ꯇꯤꯟꯊꯣꯔꯛꯂꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡꯗꯨ ꯇꯞ ꯍꯥꯏꯗꯨꯅ ꯐꯥꯈꯤꯕꯅꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯒ ꯃꯍꯥꯛꯁꯨ ꯍꯟꯕ ꯂꯩꯇꯦ ꯇꯤꯃꯦꯟꯇꯥꯗꯨꯅ ꯆꯥꯛ ꯍꯥꯏꯗꯨꯅ ꯊꯤꯟꯗꯣꯔꯛꯂꯤꯕ ꯈꯨꯠꯁꯤꯡ ꯑꯗꯨꯗ ꯊꯤꯟꯇꯠꯂꯤ ꯃꯗꯨꯗꯒꯤ ꯆꯩꯅꯥꯈꯨꯜ ꯐꯪꯕꯒꯨꯝꯅ ꯀꯥꯡ ꯑꯗꯨꯗ ꯈꯨꯠꯁꯤꯡ ꯂꯣꯏꯅꯃꯛ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯁꯥꯎ ꯄꯔꯩꯅꯕꯒ ꯂꯣꯏꯅꯅ ꯄꯟꯊꯣꯏ ꯇꯤꯃꯦꯟꯇꯥꯗꯨꯒꯤ ꯃꯆꯤꯜꯅ ꯀꯥꯡ ꯑꯗꯨꯗ ꯆꯥꯛ ꯍꯥꯏꯗꯨꯅ ꯊꯤꯜꯂꯤ ꯑꯗꯨ ꯄꯥꯛꯊꯔꯒ ꯌꯦꯡꯕꯗꯗꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯁꯥꯎꯅꯤꯡꯕꯒ ꯂꯣꯏꯅꯅ ꯍꯅꯨꯕꯅ ꯇꯨꯝꯂꯝꯂꯤꯕ ꯐꯃꯨꯡ ꯃꯆꯥꯗꯨ ꯇꯥꯞ ꯄꯥꯏꯔꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯆꯤꯡꯕꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯤꯡꯊꯣꯛꯂꯦ ꯍꯥꯏꯔꯦ ꯐꯃꯨꯡꯗ ꯂꯣꯡꯈ꯭ꯔꯥꯛ ꯂꯨꯅ ꯇꯥꯈ꯭ꯔꯦ ꯈꯥꯡꯅ ꯍꯅꯨꯕꯗꯨꯅ ꯅꯣꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯇꯥꯔꯛꯂꯦ ꯃꯁꯤꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯔꯛꯄꯒ ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗꯕ ꯃꯅꯝ ꯑꯃ ꯅꯝꯂꯛꯂꯤ ꯊꯪꯅꯕ ꯃꯤꯀꯨꯞꯇꯗꯤ ꯅꯝꯂꯛꯂꯤꯕ ꯃꯅꯝ ꯑꯁꯤ ꯏꯍꯤꯡ ꯃꯅꯝꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯂꯤ ꯄ꯭ꯔꯞ ꯊꯣꯛꯂꯛꯂꯤ ꯌꯨꯔꯤ ꯃꯈꯥꯗꯨꯗ ꯍꯦꯛ ꯂꯦꯞꯄꯒ ꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯤꯉꯩ ꯄꯣꯞ ꯂꯥꯎꯅ ꯃꯊꯛ ꯑꯗꯨꯗ ꯇꯥꯁꯤꯜꯂꯛꯄꯅꯤ ꯀꯔꯤꯅꯣ ꯇꯥꯔꯛꯂꯤꯕ ꯃꯥꯅꯤ ꯇꯥꯃꯣꯕꯤꯒꯤ ꯏꯈꯦꯡ ꯂꯩꯃ ꯄꯨꯡꯇꯩ ꯇꯩꯔꯕ ꯁꯤꯕ ꯍꯛꯆꯥꯡ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯤ ꯇꯥꯃꯣꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯕꯗꯨꯗ ꯏꯃꯥ ꯍꯥꯏꯗꯅ ꯈꯪꯂꯒ ꯑꯃꯨꯛ ꯆꯦꯟꯊꯣꯛꯈ꯭ꯔꯦ
ini haiduna muksang silapga yengbada tamubi mamaido tangkai tana thangumba amana yankibagi mawongda ika karaga kheng kaya loinamak tatharaga lairami magi thaunado khangan halli tamubi pibamdo ubada matam asidne khanghaudana magi pairadiba tinen tado karigumba saktamdi udaba Panggal sakti yamana ta pair lak terang kangsing singi ado makut aduna sukan na pai kibani na masasi yaw na pai thukla ta bani kanano ay dun timen ta aduna ako ay batutun ing tami tamasida kano aduna urari makoy na layam liba yung madu yung takta wang trang wang rabalay do pamla ratong na kalayam liba lay do siyong tarakli hay naga maki mamang na damlaw na ta bani Lai tu ki makwang mapadatay mamait nung kalagayengi. Tama sida kangawdana tung adom dagi garigumba shamil na masupang ihaydana mamay lay to kayeng bada tong bagi mafiyaw draba haksang do oiraga layrami. Ima ang ay kanglaga timinta ado na yung mamatamda kariso amok layramdri. Untora gayeng bada su lai fatab do su layramdri. Madutagi asaw paray narakla na mahak Sauraba sangraba sanggoy du gitong da makungay do dam may na kaukay bani aduga layriba fi angaw basing da loy na magsing thari hayraga tingin ta aduna patra adu sak chak thilli hayraga thugay manung sa yawriba mahi aduga loy na duna asiba haksang kaya do podrok loy na magsing tharakpan siba haksang kaya do ying ngay da kangaw na haksang sing do tak nikna masilang tukumto Karino torok liba sibo. Mamay hutlay tukli hayraga. Mafamatutagi sen torok lima. Kari daw gada ban nukandri. Hano ba dupsu tiba yaba tiba ni mahak na pangbakaw balaytri. Tamasida kang hodana. Asiba haksang kayado. Sanggo ito dagi mafiya matatong dana. Piwa mongsa na sikra pa kayado. Pungtay-tay na mahima na ang kayado na mari-mari torok. Mang layriba sige may kaitang alagpa ko. Mahakso, ako'y pamafamasida sa hariba yung ni madudagi karatong ka na layriba doon siyang kalihay naga timentado pahira kayin itong damag. Tangnamay ko daw hulaw niyan mo bada sanggoy dagi tulak iba singda sanggoy da matalayramdri. Mamay lay tulak kayin mo matamdali matung matudaloy na maglayram ima kahit na law. Sibagsang kayado, uraw-taraw na sang silakli hayraga, maki masado tap-tapa hayraga, mayamarak ato talang siyan man. Sang kayado na masado sila-silaga, saki kita bagi mawongda, makong paiba, makut paiba, timinta paiba, mamay paiba, mamit paiba, machinban ka sagay kita makay asiba makut sing na tingzelaga, makyato sing bahoy. Mikupta maki kuklin na duda hiyet la riba kokit adubu tap law na lokthokri adubu pai la riba timinta do maki aray ba panggal sisinare haraga hut ako iba duda laiba matamda swai law na mukloy na mangki karat sa thokli haraga tara na laga lay la riba lukraki khudayak sigay ba dubu lokshal ni haraga masado de hik paga fat law na lay thorak Kadayo ay tunok ang gimahak na layram ni Basi, hauksik na layram kiba mafumatu na layram tri. Mamlara ba, nakang oyit amata, angan ba kay ba dumalaytra ba? Mahak na lit di ba jaga si kang ngan ba, mafumamata layram li. Matamasida, ahal na dugi konjel da, asyum na tahalakli. Nanggi matam yawrak li ni Pimasa, nang na ay ipamdigit siyen mangam narway. Kaday. Nang napay riba timentado aingon na piraklo. Madu na aingon na sukariso tao bang hamloy. Kalay piraklo. Kalay hayraga konsil sum naksilpo kumtoy. Manado menshali makut naman na timentado pay. Mami ushali adugang pangturak pa na kariso layang kito. Nang kalano, narilay na ba di imang na tuglo nang gifatra balahay singa doon aingon na kariso tao bang hamloy. Ay giisada makoy bo akiba hay ba dulayti. Maralay traba kunjasing mo nahaki nakutta nahakilang natahal na loy nahatok pa asiba haksang paumong kamdagi ko naga nang namafamasi na tampa. Nahakkanano. Madudagi. Fatraba maiba ko'y dumdum masyak iuhan dabi maki asyang masyak tutak na liba horakli. Madupum na magtara mo tumda ang apamadi akibaga loy na nayengli. Maghatar i maiba ko'y dumna. Ayasi.
nakhoi khulduda leiramba sajiyai pa hairiba amaibadugi maki mahairoini aduga nakhoi khulgi sikraba amaibi thambalnu aiga punna tamina khibani maki thawai busu aina hatpani aina lobani si khakta sunattana taro nupi masa nakhoi do thitna taro nangi ek poksariba napa ibungogi makhong singlibadusu ainani aina nangna di khanglam loi nangi aroi mitkok oiramdai sida masi masu khangjago nongma napa amadi nama nangmu yumda thamlamle hairaga umangda sa tanba laki napa na nakallamada sa tali nama su nangum namiki lai kiri man nakallamada sa tali adubu aigi mahaina sajigi masak ulaga lairaba fatrabalayamada mahaki timenta aduna yungki saji adugi manak sangsanna mahakna yenglingai matamda aigi mahaina yomlaraba saji aduna laikhalakli hairaga namagi punglotta yungduna namabu khudakta khatki tuga nahaki napabusu makhong namadu mapunsigi setpa ngamdanabani haidana aina makhong ye thangmududa singli nauri punna thupna thamai sankibani namagi asiba hakchang thengnaraba matamda napa mahak mafam aduda lekthagi mangna lektharingai aina napagi mafamdasu pochem kaya thaki namit mang uninglabra namagi asiba hakchang yengjaro namit makna hairaga ngan thorakle mafamadu aduga mamagi patha pumthariba ngauraba hakchang ado padrak ta khai mamang aduda longkhrak longna layare ima aiduna kawi siklingi matamda mamagi masak ukhibadagi ukhidrabani adubu maibasina liriba wafamase mapana di mahaki mafamna nongmata ligidi mapana semjin chajen mangaktani liririba maramdi mapaibu ngomaksu hingi matamda amaibasina thamai sanki asida sunatta masani pi sida asingdu khangan mapamdabagi mamagi manakta sangsangi tawramdu chaplekhi aduga nati aigi imanati nangna aibu mitrang lang thakpani nati haibaga tawbaga fuk lawna mamagi asiba haksangdo hawalakle hairaga mahak tamna laurga chenchale magsu masingka fudok laga timen ta aduna chup lawna yungbaga swai mangkri ayuna nokle amai betuna mahakpu mahai kaya lotna tambiki taro nupi masa nangi aroiba mata mahaibado hausik yorak labani nang kadai de sen gadaba ayuna khangna noklami aduga mangkri konjelado amaiba khoidom amaiba sajiyai pana mahai masingi lamda phachana tambirami adubu mahakti mamadi machanupi laikitraba matungda khulla sidagi tanthoktura tawtha pak asida lairakibani matam aduda amaiba tompokna khanki imabu aiba amaiba natragana doctor na yengbidabadagi sikibani adumakna ai doctor tamgani maibagi silampum na makairaba matungda saharda mahak na satli hairaga mahak doctor tamduna doctor oiduna laklaba matungda mama madi machanupi laman kummani numit adugi ahing aduda maiba sajiyai pana ibunga nangi nama madi nasanupi hauksik asibo oina nayumda layrari kari haiba aibu yum phawbda thinbiyo ima madi isanupigi masak ini kari nayomdagi mafamasi phawu senthorklaga nangna karigi hausik hanba ngamloidaba chalo haidana amaiba sajiyai pana numittuda khoidomna pikngaida tanchinkibani digi khoidom kaplaga mayum changka matamda masanupidusu famangduda taraga siraga layramli pokuda ngaibadu mamadusu maya karaga mamittama pitana siraga layramki numittuge nongalakpada kunja singasina minungsi laytana mama mani machanupigi haksangbu mathomngam loiramlaba matungda nipa masana hak layba yaroi haidana tanthoraki tawthapakta layraba matungda lotna sajiyai pa sina machanupibu puraga laklaga tambiki mahai kaya mayumdasu kunja sing udringaida puraga laklaga khoyum laigi maramda mahai masing kaya tambiki madumakna khangba amaiba khoyum na ngasibu adubu aki fatraba wakhalna
Say matam sadana maki hayrara mahi masingdubu maki ozado oina unsinduna sanging tauki. Maramaduna amaiba sajiyaipa nongmugi numita saki saringida pungatuna kudakta laikat nabangamduna shiki. Masanopi oiribi tambal nubusu hatkibani suri makhaduda thawai laurere hayraga. Koichen selia shomda mamlaraba mafamaduda pantoidu. Mamai thangdadi khut launa kadai waiduna khangdaba mafamada tarakle. Mani mahangna hausik tarakliba mafamasi. Umangdudan. Nakaladudana mahakna nahan kungat kiba mahakna nahan lukra ki makuk kungat kiba ko madulayrami. Ako ay matuti iyeng nama koy ilay na umangadubo akiba fang na layri. Tamashida kangudana hauririba upal lepang singado matan na matsileng kumtaw. Timientado pa ili hayraga koy matuti lay nagi. Tanga mamikupta kong pam sa haurado na kumatuda masyado putagi. Ay, ano na tawri. Upala kang basindo manakaduda loy na makong pano kumtsang selakle. Ado masyado ado maglupta krito kumnong maduda. Timientado de pain. Tanga mamikupta mamidfat pang torak madamda kada ito no mahak na layram liba. Timientado sumakot apayram dre. Makong makot ado hayak takaran sat na pulalaga layram li pantoy. Ado su sumang mayaya duda. Famung nga maghaki matagtani makong makot loy na karan salaga pulaga layram liba. Ngakpan makong makot uling mga magtabaduda. Ado ka mamang magtada koydom do lepaga layram li kang na nokta. Ako ay bata fatrabati mulay mo kaya sulayari. Tabal ki mangal sumusyalak laba mamtarag laba matam. Madudagi koydom na nang mutin mulay mo mataki di hay baday. Ato di nang hausik tin mulay mo da pisa batay. Ha na. Para mak imong da sangkri hayar raga. Yang ko ka maputor ka torakli. Yang ko ka pring do sung bukum tao. Ato ka hip lariba makong makut karan dyan na pulariba pantoy matak ato da joro yang ko ato da matak to da yaw riba do hay tarak. Himay da na pantoy lahon. Akiba fanglaraba angang apu mafatraba pitro pikpa kaya ado na matak ato da tong laga fan sung na sana ni keka ka noktan. Pantoy himay da na kanalawri. Tangang likopta ahal na to. Magkutta singjang na mapay ito na layram. Singjang na to pay na thorak. Duka maang ni hip lariba pamanga to tilip lari hay laga singjang na to wang na tangkat laga. Maki masha sibu khay taga bagi mayay sap sana sing khay bagum tang khay taga bagi torpan. Madupum na magmamito da ura riba ni makong mukut adupun manamatsi leng badi ngamdre do pantoy. Matak ado da angang apong makayado na akiba fang na mangonda saptra tawin. Matutaki mag-aray ba mapanggal season na rihayraga masyado singjang ado na kaitarak baga fat law na tokpani. Famang do digi kaitarak bada. Ado mo mahaki masyado di palaw da kajik tang humlaga pamong wadu oy na mayay tang kaitakri. Pamong wadu kutak titikpani. Matutaki angang pataba kayaso ringa na song na do na song tokri. May ba dogi masyado song sinki. May ba do sawga loy na prang law na kanto ko angang sino kapag pay tokri. Singjang ado pay yan gitaw bada unturak bada di pantoy do makong makut kiri bado loy na nantok lang layram. Duka manggol do da layri ba timienta ado sa ong salehan na tapay. May ba do na singjang do pay. Makoy ani sama-sama mayok ngay. May ba do senpam tiri matsila do da laywa makagsywangi. Kudak ado da mahaki mamita seran turan ba kaya urak lay do pantoy. Laikidra mamagi saktam mapagi saktam mamadi ngasay ka laikidra manita mo bigi saktam madusin do ma amatta mamit adunahan na yung di timinta chap yung laga manghali magik lay turak padadi singjang duwang na tangkat laga hanuba ko yung madulayami madutaki mahaki timinta adunu tangkat laga tadarap libat singjang adubu makuk adudan ngakri Hanudugi matabag da dop hay na kaumani sumangi ay da hanuda longkrap long tay mangun pu da ako ay da layri ba tinulay mo sing susay na kul fang na law bugum taw
ꯃꯗꯨꯗꯒꯤ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯒꯦ ꯍꯥꯏꯗꯅ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯂꯛꯄꯒꯅꯤ ꯆꯦꯟꯁꯜꯂꯛꯂꯦ ꯍꯥꯏꯔꯒ ꯃꯆꯤꯜ ꯑꯗꯨꯒ ꯄꯥꯔꯦꯅ ꯃꯈꯨꯠ ꯑꯗꯨ ꯈꯣꯡꯄꯥꯛ ꯑꯗꯨꯅ ꯆꯕꯦꯠ ꯂꯥꯎꯅ ꯅꯦꯠꯁꯟꯕꯅꯤ ꯄꯥꯟꯊꯣꯏ ꯃꯗꯨꯒ ꯃꯆꯤꯜꯗꯁꯨ ꯍꯥꯏꯔꯤ ꯅꯪꯒꯨꯝꯕ ꯃꯤ ꯐꯠꯇ꯭ꯔꯕꯅ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡ ꯃꯥꯡꯍꯟꯕꯔꯤ ꯅꯠꯇꯦ ꯅꯪꯕꯨꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯠꯂꯔꯒꯅꯤ ꯄꯟꯊꯕ ꯇꯧꯗ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟ ꯇꯥꯗꯨꯅ ꯍꯅꯨꯕꯗꯨꯒꯤ ꯃꯊꯕꯥꯛ ꯌꯥꯏꯗ ꯆꯨꯞ ꯂꯥꯎꯅ ꯂꯦꯡ ꯑꯦꯛ ꯍꯥꯏꯗꯨꯅ ꯍꯅꯨꯕꯗꯨ ꯍꯥꯏ ꯇꯤꯃꯦꯟ ꯇꯥꯗꯨ ꯑꯃꯨꯛ ꯁꯠꯇꯣꯔꯛꯏ ꯑꯗꯨꯕꯨ ꯍꯅꯨꯕꯗꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯍꯥ ꯍꯥ ꯍꯥꯏꯗꯨꯅ ꯅꯣꯛꯊꯣꯔꯛꯏ ꯃꯍꯥꯛꯅ ꯊꯤꯜꯂꯨꯔꯤꯕꯗꯨꯗꯤ ꯍꯅꯨꯕꯗꯨꯒꯤ ꯃꯊꯕꯥꯛ ꯃꯌꯥꯏꯗꯨꯗ ꯌꯥꯎꯔꯤꯕ ꯀꯔꯤꯒꯨꯝꯕ ꯁꯦꯃꯌꯣꯝ ꯑꯃꯗ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯥꯅꯤ ꯁꯦꯌꯣꯝ ꯑꯁꯤꯕꯅꯤ ꯃꯍꯥꯛ ꯉꯁꯥꯏꯗꯒꯤ ꯁꯤꯖꯤꯟꯅꯔꯒ ꯄꯥꯔꯒ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯎꯍꯜꯂꯔꯤꯕ ꯄꯥꯟꯊꯣꯏꯒꯤ ꯃꯐꯝꯗ ꯃꯍꯩ ꯃꯁꯤꯡ ꯀꯌꯥ ꯍꯩꯈ꯭ꯔꯕꯁꯨ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯅꯤꯅ ꯑꯀꯧ ꯄꯔꯩ ꯆꯜꯂꯗꯨꯅ ꯑꯏꯕ ꯆꯦ ꯑꯁꯤꯒ ꯂꯣꯏꯅꯕꯅꯤ ꯃꯗꯨꯗꯒꯤ ꯆꯦꯅꯥꯗꯨ ꯃꯍꯥꯛꯅ ꯖ꯭ꯔꯦꯠ ꯂꯥꯎꯅ ꯃꯈꯣꯡꯗꯨꯅ ꯅꯝꯂꯒ ꯇꯤꯃꯦꯟꯇꯥꯒꯤ ꯃꯇꯣꯟꯗꯨꯅ ꯆꯤꯡꯂꯒ ꯁꯦꯒꯥꯏꯔꯦ ꯍꯥꯏꯔꯒ ꯆꯣꯡꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯑꯍꯜ ꯑꯗꯨ ꯍꯧꯖꯤꯛꯇ ꯂꯩꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯗꯨ ꯌꯨꯝ ꯑꯗꯣꯝꯗ ꯆꯪꯂꯒ ꯊꯣꯡ ꯒꯝ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯍꯜ ꯑꯗꯨ ꯍꯦꯛ ꯆꯪꯈꯤꯕ ꯇꯤꯅꯨ ꯂꯩꯉꯨ ꯃꯌꯥꯝꯗꯨ ꯃꯍꯥꯛꯀꯤ ꯅꯥꯛꯇ ꯌꯣꯝꯁꯤꯜꯂꯛꯀꯗꯕꯅꯤ ꯃꯍꯥꯛꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯆꯣꯡꯈꯠꯂꯒ ꯊꯣꯡ ꯑꯗꯨ ꯆꯣꯡꯁꯟꯗꯨꯅ ꯀꯥꯎꯕꯅꯤ ꯃꯗꯨꯗꯒꯤ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯌꯨꯡꯕ ꯃꯇꯝꯗ ꯊꯣꯡꯗꯨ ꯐꯥꯎꯗꯣꯛꯂꯒ ꯐꯛꯂꯒ ꯇꯥꯔꯦ ꯊꯣꯡꯅꯥꯏꯗꯨ ꯇꯤꯅꯨ ꯂꯩꯉꯨ ꯀꯌꯥꯗꯨ ꯉꯔꯪ ꯃꯪꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯅꯨꯕꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯀꯥ ꯈꯨꯗꯤꯡꯃꯛ ꯆꯪꯗꯅ ꯑꯗꯨꯕꯨ ꯍꯅꯨꯕꯗꯨ ꯂꯩꯇ꯭ꯔꯦ ꯃꯃꯩ ꯊꯪꯗꯗꯤ ꯁꯦꯡ ꯀꯌꯥ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯁꯦꯡꯗꯨꯗ ꯈꯣꯡꯒꯨꯜ ꯇꯥꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯍꯅꯨꯕꯗꯨꯗꯤ ꯂꯩꯔꯝꯗꯦ ꯃꯗꯨꯗꯒꯤ ꯄꯥꯏꯔꯤꯕ ꯇꯤꯃꯦꯟꯇꯥ ꯑꯗꯨꯅ ꯁꯦꯡ ꯑꯗꯨ ꯆꯛ ꯊꯤꯜꯂꯨꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯍꯛꯆꯥꯡ ꯑꯃꯗ ꯊꯤꯟꯕꯒꯨꯝ ꯇꯤꯃꯦꯟꯇꯥꯗꯨ ꯏ ꯊꯣꯔꯛꯂꯦ ꯁꯦꯡ ꯑꯗꯨꯗ ꯏ ꯂꯣꯏꯅ ꯀꯥꯞꯊꯣꯔꯛꯂꯦ ꯁꯦꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨ ꯃꯍꯥꯛꯇꯨ ꯁꯪꯕꯅꯤ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯑꯣꯏꯔꯒ ꯂꯩꯔꯝꯂꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯍꯟꯇꯣꯛꯏ ꯃꯗꯨꯗꯒꯤ ꯑꯍꯜ ꯑꯗꯨꯅ ꯐꯥꯛ ꯅꯣꯛꯂꯦ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯕꯗꯨ ꯎꯔꯦ ꯃꯄꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯍꯛꯊꯦꯡꯅꯅ ꯁꯦꯡ ꯑꯗꯨꯗ ꯐꯨꯝꯃꯒ ꯂꯩꯔꯝꯕꯅꯤ ꯃꯃꯤꯠꯇ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯞꯅ ꯕꯥꯕꯥ ꯑꯍꯜ ꯑꯗꯨꯅ ꯈꯥꯛꯅ ꯅꯣꯛꯄ ꯃꯈꯣꯜꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯒ ꯃꯄꯥꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯤꯃꯦꯟꯇꯥꯗꯨ ꯁꯠꯂꯦ ꯍꯥꯏꯔꯒ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯔꯒ ꯆꯦꯟꯊꯣꯔꯛꯏ ꯑꯍꯜ ꯑꯗꯨꯅ ꯍꯥ ꯅꯣꯛꯅ ꯎꯃꯪ ꯂꯩꯔꯤꯕ ꯁꯣꯝꯗ ꯆꯦꯟꯈ꯭ꯔꯤꯕꯗꯨ ꯎꯔꯦ ꯃꯍꯥꯛꯁꯨ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯔꯒ ꯇꯥꯟꯅꯔꯤ ꯇꯤꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯑꯍꯜ ꯑꯗꯨꯅ ꯆꯦꯟꯈꯤꯕꯗꯨꯗ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯕꯒꯨꯝ ꯇꯧꯏ ꯆꯦꯜꯂꯛꯂꯦ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯎꯃꯪ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥꯠꯍꯧꯗ꯭ꯔꯕꯗꯤ ꯐꯪꯕ ꯉꯝꯂꯔꯣꯏ ꯍꯥꯠꯄ ꯉꯝꯂꯔꯣꯏ ꯑꯃꯗꯤ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤꯗꯅ ꯈꯜꯂꯔꯗꯨꯅ ꯑꯍꯜ ꯑꯗꯨꯅ ꯆꯦꯜꯂꯤꯕ ꯃꯥꯏꯀꯩꯗꯨ ꯌꯦꯡꯅ ꯃꯈꯤꯌꯥ ꯁꯤꯛꯅ ꯇꯤꯃꯦꯟꯇꯥꯗꯨ ꯁꯠ ꯂꯥꯎꯅ ꯂꯪꯉꯛꯄꯅꯤ ꯎꯔꯨꯕ ꯂꯩꯔꯒ ꯇꯤꯃꯦꯟꯇꯥꯗꯨ ꯄꯥꯏꯔꯛꯂꯦ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯪꯒꯜ ꯑꯗꯨꯗ ꯌꯨꯡꯅ ꯃꯊꯕꯛ ꯃꯄꯥꯗꯨ ꯐꯥꯎꯅ ꯂꯩꯃꯥꯏꯗꯨꯒ ꯄꯥꯅꯅ ꯌꯨꯡꯂꯒ ꯃꯁꯥꯗꯨ ꯂꯩꯃꯥꯏ ꯊꯦꯡꯗꯕꯤ ꯇꯤꯃꯦꯟꯇꯥꯗꯨꯅ ꯌꯦꯡꯉꯨ ꯏ ꯑꯣꯔꯣ ꯇꯥꯅ ꯈꯨꯗꯛ ꯑꯗꯨꯗ ꯗꯣꯛꯇꯔ ꯃꯥꯏꯕ ꯈꯨꯗꯨꯝ ꯑꯔꯣꯏꯕ ꯌꯦꯞ ꯇꯥꯟꯈꯤꯕꯅꯤ ꯃꯍꯥꯛ ꯍꯦꯛ ꯁꯤꯈꯤꯕ ꯐꯠꯇ꯭ꯔꯕ ꯈꯣꯌꯨꯝ ꯂꯥꯏ ꯀꯌꯥꯁꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯣꯡꯅ ꯂꯥꯎꯔꯝꯂꯒ ꯎꯃꯪ ꯑꯗꯨ ꯈꯥ ꯋꯥꯡ ꯅꯨꯡꯁꯤꯠ ꯁꯤꯠꯇꯨꯅ ꯁꯨꯔꯨ ꯅꯩꯔꯝꯂꯦ ꯍꯥꯏꯔꯒ ꯖ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯈꯨꯗꯛꯇ ꯎꯟꯋꯥꯏꯃꯨꯛ ꯁꯤꯛꯄꯅꯤ ꯃꯤꯀꯨꯞꯇ ꯍꯤꯛꯅ ꯃꯍꯥꯛ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯅꯝꯂꯦ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯈꯣꯡꯉꯩ ꯀꯞꯂꯦ ꯄꯦꯟꯗꯕ ꯀꯌꯥ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯣꯡ ꯍꯜꯂꯛꯂꯦ ꯑꯩꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯒꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯋꯥꯈꯜ ꯇꯥꯔꯛꯂꯕ ꯃꯥꯜꯂꯤ ꯁꯤꯕ ꯍꯛꯆꯥꯡ ꯀꯌꯥ ꯑꯗꯨ ꯇꯥꯎꯊꯥꯄꯥꯛꯇꯒꯤ ꯂꯧꯔꯒ ꯍꯣꯜꯂꯔꯦ ꯍꯥꯏꯔꯒ ꯃꯁꯥꯒꯤ ꯃꯣꯡꯐꯝꯗꯨꯗ ꯐꯨꯝꯂꯔꯦ ꯑꯗꯨꯒ ꯇꯥꯃꯨꯕꯤ ꯑꯃꯗꯤ ꯃꯆꯥꯅꯤꯄꯥ ꯇꯣꯡꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯃꯐꯝ ꯆꯥꯅ ꯑꯔꯣꯏꯕ ꯍꯤꯞ ꯇꯥꯅ ꯐꯨꯝꯕꯤꯔꯝꯃꯤ ꯈꯣꯡꯉꯩ ꯀꯞꯂꯤ ꯂꯣꯛꯀ꯭ꯔꯥꯛꯀꯤ ꯁꯔꯨ ꯁꯔꯥꯡ ꯎꯃꯪꯗ ꯂꯩꯈꯤꯕꯗꯨꯁꯨ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯂꯧꯔꯦ ꯍꯥꯏꯔꯒ ꯑꯔꯣꯏꯕ ꯃꯊꯧ ꯏꯃꯨꯡ ꯃꯅꯨꯡꯗꯨꯗ ꯇꯥꯛꯂꯒ ꯇꯧꯍꯜꯂꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏꯒꯤ ꯂꯐꯨ ꯈꯣꯡꯈꯨꯜ ꯀꯔꯤꯁꯨ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯑꯋꯥꯕ ꯑꯀꯤꯕ ꯍꯥꯏꯕꯗꯨꯃ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯟꯈꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯨꯗ ꯇꯣꯡꯕꯒꯤ ꯅꯨꯡꯁꯤꯕꯒꯤ ꯃꯃꯤꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯦꯗꯣ ꯅꯨꯄꯥ ꯃꯔꯥꯏ ꯉꯝꯕꯤ ꯄꯥꯟꯊꯣꯏꯒꯤ ꯃꯐꯝꯗꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯛꯇꯔ ꯃꯥꯏꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯤ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ